Hello mayam, ngasisu Galaxy Story Times na mayam gidamakta yamna nungairaba Hindi series movie amagi explain puduna lakchari. Haiba Hindi movie series asigi maming Mrs. Deshpande. Mrs. Deshpande haibu movie asigi wari asi taminarba matungda wari asida yauriba yamna thrilling, fantastic amadi yamna dramatical oiba wari asigi manungi oiba saklon kaya lauriba serial killer asigi matangda Asengba langlang langjin police department puthokpa ngamkhibra haiba adu ngasi aigi wari asi taminarba matungda mayamna soidana khangbiragani. Deshpande haiba Hindi movie series asi episode 6 lay adum oinamak aihakna ngasi lijarakaduriba Deshpande haiba movie asigi explanation asidadi loina cover tawraga lijaraklage. Maram asina movie asigi explanation asibu loiba phawbu yengbiramu haina mayamgi mafamda nonglukna niksingjari. Adudi mayam matam yamna manghandabida movie asomna mai onsanduna movie series asigi explanation asi taminarba matungda film asida oiriba yamna angakba thodok kaya asigi chamamnaba wakhalon mayam adu kokminarasi. Movie asig ahanba sinmaktada aikoida Mumbai gi city amagi area gi sinama uhalai. Hairiba sinasida Virat Malhotra ko nupa amagi saktam aikoida uhalai. Aduga Virat Malhotra haiba nupa asi Bollywood ki saktam chelaba haibadi hero amagi matawgo masak mataw phajaba chung phiran chaba misa amani. Mahakna mahaki flat yaudringegi mangoinana mahaki bodyguard ta call tawduna mahakna asumna hairami. Madudi bodyguard ai ngasi aigi flat ta laigani maram aduna nang Russian girl nupi ani arrange tawduna ngasi aigi flat ta tharakadawani hairamlaga mahakna phone kakrama matungda mahakna mahaki flat manungda changaktuna ngaihak phamduna potharami. Aduga mahakna mahaki flat ta pothana nupi ani duna laktringegi mamangda mahakna karigumba nisa khara sijanaraga mahak awa pothaduna nupi ani du lakpa ngairami. Madugi matungda matamikan kanadana Virat Malhotra gi thonggi bel adu khinglaklami. Mikuptuda Virat Malhotra na khanjarami madudi mahakna mahaki bodyguard ta haikiba nupi ani du yauraktuna mahaki door ben khinglakiba asi nupi ani du oiramlani haina mahakna haraubaga loinana thong adu hangtoklami. Adu moina mahakna thong du hangtokpa mikuptadi yamna angakba mamangda mukta thengna khidriba mawongda mangonda misamana attack toroklami. Aduga loinana mahakpu mafam aduda hatoklami. Mahakpu hatokliba masak khangdraba misa aduna mahaki ngaksamda thauri ama jesalaga makutta trophy ama pahenduna imungduda leiba sofa amada ngatharaga thamlamlaga madugi matung mikup ikan kanadana masak khangdaba miyoi du mafam adudagi chatkirami. Madugi matung ngasai Virat Malhotra na sidringegi mamangda mahaki bodyguard ta mahakna nupi ani arrange tawduna mahaki flat ta tharau haikiba nupi ani du mahaki flat tamna laklami. Madudagi nupi ani dusu Virat Malhotra na leiramlibagi mawong mato adu ubada makhoi ani pakhatpaga loinana police ta call tawduna leiramliba phibam adugi mawong mato adu police ta hairami. Madugi matung mikup ikan kanadana police sing adu mafam aduda yaroktuna nupi ani duda wahang pahong tawduna thawdo asi mato karuna thokibno haibigi matangda khana nainabagi sinama aikoida mu uhalai. Aduga loinana thokliba thawdo asi Virat Malhotra da thokliba thawdo asina ahanba oiramde. Masigi mamangda thawdo kaya amadasu siramliba misi asigi mawongda thawdo kaya ama mamangda thengnakhre haina police sing aduna nupi ani du hairami. Nupi ani du interrogation tawbo laklamliba police sing adu mafam aduda kuina panthadabida makhoigi jail tamna laklami. Aduga makhoina Jinat hairiba jail manungda leiriba nupi adu mafam adudagi nathoktuna chatkibra haiba adu check tawrami. Adu moinamak Jinat hairiba nupi adudi matang aduda jail adugi manungda tumduna leibagi sinama aikoida uhalai. Aikoina matang asida khangma ngami madudi film asida Jinat hairiba misa asi kanano maha asi kari karamba aranba thabak tawrubagidamak jail asida phaduna leiribano haiba adu aikoina sinmate asidagi khangma ngamlagani. Madudi Jinat hairiba nupi asi yamna gyan taba mature or misa ama oirami. Jail manung asida leiriba miyoi kaya amasigi marakta mahak tawna gyan taba amadi haiba ngangba tathok tasinda mahak tawna yamna understanding leiba miyoi kana amata jail asida kaidi oina leiramde. Aduga loinana Jinat hairiba nupi asi mahakna jail asida leirliba asi sahi 5 pharakle. Mahakna sahi 5 asida jail asida leina sak thongba phisu phisamba amadi jail asida sahi khudingi pangthokpa thabak thoram kaya amada mahakna mateng chauna panglami. Maram asina jail asida leiriba jailer amadi mafam aduda leiriba security mayam amana
Jinat hariba nupi asi yamna ing tappa gyan taba mayamga wa tatok tasin taunabada hena mapung phaba yamna cooperate tawduna laiminarami. Jinat hariba nupi asi mahakna chahi manga jenda leiragliba asigi mamangda mahak kari oirami mahak kari thabak tawrami amadi mahak karamba miyoino haiba asi aikhoi kanamatana khangde. Matang aduda Jinat hariba nupi asina makoigi jail asigi jailer asigi manakta changlatuna mahakna sumna request tawjarami madudi madam aikhoi police commissioner Arun Khatri da mail ama thagadawani madam na mail asibu thabada mateng amukta pangbiyo haina Jinat na makoigi jailer officer nupi du da request tawjarami madudagi sin adu kat tawraba matungda police commissioner Arun Khatri gi saktam utpa sin ama aikhoi de uhallai hairiba sin asida police commissioner adugi best friend Pratik laktuna commissioner ga khut soknaduna makhoi ani chahi kunga manga gi matungda thingnaduna wari sanarami matang aduda Pratik na commissioner da asumna hairami madudi marup Arun ngasi aihangna nangoda sagadoi wafam ase marup di tabada yamna ngakani madudi misi ahum asigi thawdo asiga chap manana ngasi degina chahi kunga manga gi mamangda thokhiba misi singa du miyoi ahum asina siribagi mawong mato asigi thawdo asiga chap mane maram asina ngasi degina matam kharagi mamangda su Pune da hairiba thawdo asiga chap manana misi ama thokhi maram asina ngasi degina chahi kunga manga gi mamangda thokhiba thawdo watho asite chenariba masak khangdaba mi hatpa misa asi ngasi maksu mahak mirot koina loluraga safong laglabra haiba asi aigi singnabani haina Pratik na mahaki marup police commissioner Arun Khatri da hairami Pratik ki wafam singaduda police commissioner Arun Khatri na kaya thasa phatabagi mawongda ulami madugi matungda Pratik na sumna wa makha taraglami madudi marup ngasi degina chahi kunga manga gi mamangda thokriba thawdo wathok singaduda nahakna langla langjing amata puthokpa ngamdana nahakpo police department na promotion piduna ngasi di commissioner haibadu oire adumoina marup Arun haujiti aihak thawdo asigi matangda losanduna amadi wakat phathaduna leiba ngamlaroi hairiba masak khangdaba mihatpa adu langla langjin puthoktuna asengba proof ama oina utuna aihakna nangonda matam kharagi manungda soidana proof oina pigani haina Pratik na Arun da hairami madugi matungda police commissioner Arun na mahak civil dress ta laktuna Jinat hariba nupi adu jail da unaba laklami masiga matau chap manana ngasi degina chahi kunga manga gi mamangda police commissioner aduna promotion phangdringagi mamangda Jinat pu unakhre Jinat hariba nupi asi mahakna jail da leriba siga choba maram ama lerami madudi miyoi nipan hatpada chenabagi damak mahakna jail asida leribani aduga ikhang khangaudana recent oiba thawdo kharada Mumbai da thokliba misi asiga chap manana Jinat hatkiba miyoi sing aduga misi chap manana Mumbai da tholokliba thawdo asigi matangda police commissioner Arun na Jinat tagi mateng lawbo laklami police commissioner Arun gi wafam aduda Jinat na sumna hairami madudi sir aihakti jail manung asida leirakpa chahi kun manga surakle maram asina ngasi mak haibadi recently thokliba thawdo asida aihakpo hiram asida chenaramgani haiba adudi sir sarogi aranba wakhalonni aduga loina na thawdo asida aiga chap manaba condition da misa amana aigi mawong matawdona chap manana miyoi sing asi hatpu oiragadi sir mi ahum amadi sikhre adu ai taragadi miyoi manga amasu hatkigani haiba asi aigi asetpa thajabani haina mahakna police commissioner Arun da hairami Mumbai da thokliba misi asigi matangda police officer commissioner Arun na Jinat ki mathakta chama chingnaba phawo misa ama haibadu oirami maramdi Mumbai da thokliba misi asi Jinat na mamangda mi nipan hatkibada chenabagi mawong matawgumna chapchaba misi amagi mawong mataw ama haibadu oirami Mumbai gi police phawbuna phawba tawba ngamdaba thabak khara Jinat hariba nupi asina tawrami madudi masak mawong mataw khangdaba misak mihatpa aduna tumliba mawong mataw aduga chap manana Jinat hariba nupi asisu mihatpa asiga chap manana tumma ngamba misa ama haibadu oirami Jinat na police commissioner adugi mateng pangani haibagi thajaba pibaga loinana mahakna mateng pangibudugi mahutta mahakna police commissioner adugi mateng amasu nijarami haiba mateng adu ekhoina film asi yengnaba matungda soidana khanglakani aduga loinana sin asi kat tawkraba matungda aikhoida sin ama ulakliba sin asida Raghu kauba miyoi ama khoina uba phangi aduga Raghu hariba misa asi drug ki maramda chenabadagi mahakki khongloi kaya amaga loinana police na pharami pharaba Raghu amadi mahakki party sing adu jail da police sing aduna phajandana lokap ta thamlami madugi matungda Raghu amadi makhogi loinaba miyoi kayana jail manungda leiriba aduda
पुलिस कांस्टेबल नुपा अमना जेल की थोंग अदु हांगतोक्तुना रघुबु जेल मनुंग अदुदगी पुथोखिरमी अदुगा लोइना लोइनाना matang asida aikoina khangi madudi raghu hairiba misa asi drug lalonba amadi geng khotpu sing asiga kanamataga mari leinabu misak natte maha asi ASP test kauba police officer amani madudagi ASP test na asum officer da hairami madudi aihakna tha ahum changna hairiba drug lalonba asida chenariba drug asibu supply tawriba makok asi kanano haiba asi ngasigi numit asida soidana khangba ngamlagado numit asida nakoi mayamna aibu drug lalonba sing asiga loina phaba se ngasi se yamna khudongcha da numit haibado oikhre hairiba thawdo asigi order asi kanana kamdonu pirakpano haina ASP test na police officer du da hanglami madudagi police officer du na ASP test asumna hairaklami madudi sir thawdo asi aikhoi kanamata na sarbu phaning bagi apama karisu laikhide adumoinamak aikhoi police department gi police commissioner Arun Khatri na pirakpa order amagi matungina aikhoi sar amadi drug lalonba sing asiga loina phakibani na hairami adumoinamak police commissioner Arun Khatri na pirakliba order asi ate kari gi sunate handakta nauna Pune amadi Mumbai da tholakliba mi hatpagi case asida chenariba misa asida case asibu handle taunabagi damakta ASP test pu mahakpu police CID ama oina Arun ba thabak tawriba sidagi lauthoklaga case asi senanabagi damakta police commissioner Arun Khatri na mahaki file asi sinanabagi damakta pirakhiba order ni haiba si matang asida khangi aduga loina loina case asi file sing asibu ASP test da piraba matungda jinat hariba nupi sigi maramda su history pumba police commissioner Arun na ASP test da loina khangalami ngasi digina chahi kunga mangagi mamangda thokhiba misi sing aduga chap manaba mongda misi asi oi maram asina Deshpande hariba nupi asina ngasi digina chahi kayagi mamangda mahakna hatkhiba mihat sing asiga chap manana hantak recently oirakliba Mumbai amadi Pune da siriba misi sing asiga manaba maramna aihakna Deshpande hariba nupi asida samada sama chingnaba phawi adumoinamak Deshpande hariba nupi asidi mahak jeda lei aduga loina loinana aihak mahakki maramda nangonda proof amata pibadi ngamoi haina Arunna ASP test ta hairami jinatna hatkiba mi nipan adugi manungda mi taret amadi misamni aduga miyoi amakhak adu atai kana sunate mahakki hek mapuroibani mahakna mahakki mapuroiba hatle haiba si masana yazaduna mahakna jinat amagi saktam loraga asuk sanglaba matam ase Pune gi jenda lerakli aduga mahakna ngasi digna chahi mangagi mamangdagi aikhoigi jail asida leiraklibani haina police commissioner Arunna ASP test asumna wa makha taraklami asigumloba maram mayam asina jinat ki proof amadi evidence sing adu hairiba mafam sing asida leihore masigi makha tabada ai nangonda jinat kine haibada proof amata piningai leitre haina police commissioner Arunna ASP test asumna wa makha tana hairami madudagi aikhoida sinna sikat tawkiduna ASP test ki family gi sinna ma mo aikhoida uhallai haiba sinna sida ASP test mahaki pupu amadi ASP test ki nupi tanbi makhoi ahum lunch tawrami haiba sinna sida aikhoina khangma ngami madudi ASP test na luhongduna leirakliba asi sahi manga supna haukhirami aduga amaromda atopa sin kharada movie sida achauba role lauriba masak khangdaba mihatpa nupa asina mamaida kokhumbi upsanduna mahana pangthoke khanba thabak kaya ama jumthong khudingda chattuna mahangna tawriba aronba thabak sing adudi uhandabida aikhoida sin kaya ama uhalakpagi sin ama so aikhoina khangba ngami aduga loina na film asigi atopa sin ama mugulai hairiba sin asida jinat hairiba nupi asi mabuk chakpa lengba amadi nabadagi mahak jail aduda phara onduna leibagi sin adu aikhoida uhallai mahakna asumna mabuk chaktuna tharo mara onduna leiba matang aduda jail aduda leiminaba jinat ki senior junior mayam adu jinat na mabuk chakliba adu karigumba mateng khara dosu tawduna phahanma ngamlabadi haiduna makhoi kanna hona jarami madugi matungda jail adugi medical team na jinat pu ambulance amada hospital da puraklami asumna jinat na ambulance adu da phamduna hospital tamna lakpagi lambi da jinat adu mabuk chakpa naba tawramba adu khanghaudana phakirami masi punama asi jinat na chathariba mission adugi mahaki role amani haina aikhoina khangba ngami madugi matungda jinat pu hospital dani haina ambulance adu da haptuna puraklamiba adu hospital da oiramdre madudi police commissioner Arun gi farm house amada puduna lakpa oirami hariba farm house adu yorba matungda police commissioner Arun amadi ASP test makhoi anina jinat tasumna wari lirami madudi jinat nahaga se
ꯑꯩꯈꯣꯏꯅ ꯃꯐꯝ ꯑꯁꯤꯗ ꯊꯝꯂꯤꯕ ꯑꯁꯤ ꯑꯩꯈꯣꯏꯅ ꯁꯤꯜꯂꯤꯕ ꯃꯤꯁꯟ ꯑꯁꯤꯒꯤ ꯃꯥꯏ ꯄꯥꯛꯅꯕꯒꯤ ꯑꯆꯧꯕ ꯔꯣꯜ ꯑꯃꯗ ꯅꯍꯥ ꯑꯁꯦ ꯄꯨꯂꯤꯁ ꯗꯤꯄꯥꯔꯠꯃꯦꯟꯠꯅ ꯀꯣꯏꯊꯤ ꯊꯤꯔꯤꯕ ꯁꯦꯔꯤꯌꯦꯜ ꯀꯤꯂꯔ ꯑꯃ ꯑꯣꯏꯔꯤꯕ ꯃꯤꯁꯛ ꯑꯗꯨꯅꯤ ꯍꯥꯏꯅ ꯑꯩꯈꯣꯏꯅ ꯈꯜꯂꯒ ꯋꯥꯔꯤ ꯁꯥꯔꯤꯕꯅꯤ꯫ ꯃꯁꯤ ꯄꯨꯝꯅꯃꯛ ꯑꯩꯈꯣꯏꯅ ꯍꯥꯏꯗ꯭ꯔꯕꯁꯨ ꯅꯍꯥꯛꯅ ꯒ꯭ꯌꯥꯟ ꯇꯥꯖꯔꯣ ꯍꯥꯏꯅ ꯄꯨꯂꯤꯁ ꯀꯃꯤꯁꯅꯔ ꯑꯔꯨꯟꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯒ ASP ꯇꯦꯖꯅ ꯑꯁꯨꯝꯅ ꯋꯥ ꯃꯈꯥ ꯇꯥꯔꯛꯂꯝꯃꯤ ꯃꯗꯨꯗꯤ ꯖꯤꯅꯠ, ꯉꯁꯤ ꯍꯥꯏꯔꯤꯕ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯑꯩꯍꯥꯛꯅ ꯅꯍꯥꯛꯄꯨ ꯑꯩꯒꯤ ꯑꯣꯏꯕ ꯀꯣꯗ ꯂꯦꯡꯒ꯭ꯋꯦꯖꯇ ꯃꯤꯁꯦꯁ ꯗꯦꯁꯄꯥꯟꯗꯦ ꯍꯥꯏꯅ ꯀꯧꯒꯅꯤ, ꯃꯔꯝꯗꯤ ꯑꯩꯍꯥꯛꯅ ꯀꯦꯁ ꯑꯁꯤ ꯁꯣꯜꯕ ꯇꯧꯅꯕ ꯍꯣꯠꯅꯕ ꯃꯇꯝꯗ ꯑꯩꯍꯥꯛꯅ ꯅꯍꯥꯛꯀꯤ ꯃꯤꯡ ꯑꯁꯤ ꯖꯤꯅꯠꯀꯤ ꯃꯍꯨꯠꯇ ꯃꯤꯁꯦꯁ ꯗꯦꯁꯄꯥꯟꯗꯦ ꯍꯥꯏꯅ ꯈꯪꯅꯒꯅꯤ꯫ ꯑꯗꯨꯒ ꯂꯣꯏꯅꯅ ꯅꯍꯥꯛꯅ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯒ ꯄꯨꯂꯤꯁ ꯗꯤꯄꯥꯔꯠꯃꯦꯟꯠꯀꯤꯗꯃꯛ ꯑꯆꯧꯕ ꯔꯣꯜ ꯂꯧꯗꯨꯅ ꯑꯩꯈꯣꯏꯗ ꯃꯤꯍꯥꯠꯄ ꯁꯦꯔꯤꯌꯦꯜ ꯀꯤꯂꯔ ꯑꯁꯤ ꯐꯥꯅꯕꯒꯤꯗꯃꯛꯇ ꯑꯆꯧꯕ ꯃꯇꯦꯡ ꯄꯥꯡꯒꯗꯧꯕꯅꯤ ꯍꯥꯏꯅ ASP ꯇꯦꯖꯅ ꯖꯤꯅꯠꯇ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯔꯤꯁꯦꯟꯠꯂꯤ ꯃꯨꯝꯕꯥꯏꯗ ꯊꯣꯛꯈꯤꯕ ꯃꯤꯁꯤ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯐꯣꯇꯣ ꯑꯗꯨ ꯌꯦꯡꯍꯟꯗꯨꯅ ꯖꯤꯅꯠꯇ ꯃꯐꯝ ꯑꯁꯤꯒꯤ ꯑꯦꯔꯤꯌꯥ ꯑꯁꯤ ꯅꯍꯥꯛ ꯈꯪꯕ꯭ꯔꯥ ꯌꯦꯡꯉꯨ ꯍꯥꯏꯅ ASP ꯇꯦꯖ ꯑꯃꯗꯤ ꯄꯨꯂꯤꯁ ꯀꯃꯤꯁꯅꯔ ꯑꯔꯨꯟ ꯈꯇ꯭ꯔꯤꯅ ꯎꯠꯂꯝꯃꯤ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯖꯤꯅꯠ ꯍꯥꯏꯕꯗꯤ ꯗꯦꯁꯄꯥꯟꯗꯦꯅ ꯐꯣꯇꯣ ꯑꯁꯤ ꯌꯦꯡꯂꯒꯗꯤ ꯑꯩꯍꯥꯛꯅ ꯃꯐꯝ ꯑꯁꯤꯒꯤ ꯆꯞ ꯆꯥꯕ ꯂꯣꯀꯦꯁꯟ ꯑꯃꯗꯤ ꯃꯇꯧ ꯀꯔꯝꯅ ꯁꯤꯔꯤꯕꯅꯣ ꯍꯥꯏꯕ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯑꯩꯍꯥꯛ ꯀꯔꯤꯁꯨ ꯍꯥꯏꯕ ꯉꯝꯂꯣꯏ꯫ ꯃꯔꯝ ꯑꯁꯤꯅ ꯃꯤꯁꯤ ꯑꯁꯤꯕꯨ ꯊꯣꯛꯂꯤꯕ ꯃꯐꯝ ꯑꯗꯨꯗ ꯆꯠꯇ꯭ꯔꯒꯗꯤ ꯑꯩꯍꯥꯛꯀꯤ ꯀꯔꯤꯒꯨꯝꯕ ꯑꯥꯏꯗꯤꯌꯥ ꯑꯃꯠꯇ ꯂꯩꯇꯦ ꯍꯥꯏꯅ ꯃꯤꯁꯦꯁ ꯗꯦꯁꯄꯥꯟꯗꯦꯅ ASP ꯇꯦꯖ ꯑꯃꯗꯤ ꯄꯨꯂꯤꯁ ꯀꯃꯤꯁꯅꯔ ꯑꯔꯨꯟ ꯈꯇ꯭ꯔꯤꯗ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯃꯈꯣꯏꯒꯤ ꯇꯤꯝꯅ ꯔꯤꯁꯦꯟꯠꯂꯤ ꯃꯨꯝꯕꯥꯏꯗ ꯊꯣꯛꯈꯤꯕ ꯃꯤꯁꯤ ꯍꯥꯏꯕꯗꯤ ꯕꯤꯔꯥꯠ ꯃꯜꯍꯣꯇ꯭ꯔꯥꯒꯤ ꯃꯤꯁꯤ ꯑꯗꯨ ꯃꯇꯧ ꯀꯔꯝꯅ ꯊꯣꯛꯈꯤꯕꯅꯣ, ꯀꯔꯝꯕ ꯃꯤꯑꯣꯏꯅ ꯇꯧꯔꯤꯕꯅꯣ ꯍꯥꯏꯕꯗꯨ ꯈꯪꯗꯣꯛꯅꯕꯒꯤꯗꯃꯛ ꯃꯤꯁꯦꯁ ꯗꯦꯁꯄꯥꯟꯗꯦ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯇꯤꯝ ꯑꯗꯨ ꯃꯐꯝ ꯑꯗꯨꯗ ꯆꯠꯇꯨꯅ ꯌꯦꯡꯁꯤꯜꯂꯝꯃꯤ꯫ ꯖꯤꯅꯠꯅ ꯕꯤꯔꯥꯠ ꯃꯜꯍꯣꯇ꯭ꯔꯥ ꯍꯥꯠꯂꯝꯂꯤꯕ ꯃꯐꯝ ꯑꯗꯨ ꯌꯧꯔꯕ ꯃꯇꯨꯡꯗ ꯕꯤꯔꯥꯠ ꯃꯜꯍꯣꯇ꯭ꯔꯥꯅ ꯁꯤꯔꯝꯂꯤꯕꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯗꯨ ꯃꯍꯥꯛꯅ ꯆꯍꯤ ꯈꯔꯒꯤ ꯃꯃꯥꯡꯗ ꯍꯥꯏꯕꯗꯤ ꯆꯍꯤ 25ꯔꯣꯝꯒꯤ ꯃꯃꯥꯡꯗ ꯖꯤꯅꯠꯅ ꯃꯤꯑꯣꯏ 9 ꯍꯥꯠꯈꯤꯕ ꯑꯗꯨ ꯆꯞ ꯃꯥꯟꯅꯕ ꯃꯑꯣꯡ ꯑꯃꯗ ꯂꯩꯔꯝꯕ ꯑꯗꯨ ꯖꯤꯅꯠꯅ ꯎꯕꯗ ꯄꯨꯡꯉꯛ ꯉꯛꯑꯝꯃꯤ꯫ ꯃꯗꯨꯗꯤ ꯍꯥꯠꯇꯣꯛꯂꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯀꯔꯤꯒꯨꯝꯕ ꯃꯐꯝ ꯑꯃꯗ ꯐꯝꯍꯜꯂꯒ ꯅꯠꯇ꯭ꯔꯒ ꯍꯤꯞꯍꯜꯂꯒ ꯃꯉꯛꯁꯝꯗ ꯆꯞ ꯃꯥꯟꯅꯕ ꯊꯧꯔꯤ ꯑꯃ ꯀꯤꯁꯟꯗꯨꯅ ꯑꯃꯗꯤ ꯃꯈꯨꯠꯇ ꯇ꯭ꯔꯣꯐꯤ ꯑꯃꯃꯝ ꯄꯥꯏꯍꯟꯗꯨꯅ ꯍꯥꯠꯂꯤꯕ ꯃꯤꯁꯤ ꯑꯁꯤ ꯖꯤꯅꯠ ꯍꯥꯏꯕꯗꯤ ꯃꯤꯁꯦꯁ ꯗꯦꯁꯄꯥꯟꯗꯦ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯁꯤꯅ ꯃꯃꯥꯡꯒꯤ ꯍꯥꯛꯇꯛꯇ ꯃꯍꯥꯛꯅ ꯃꯤ ꯍꯥꯠꯄꯗ ꯁꯤꯖꯤꯟꯅꯈꯤꯕꯒꯤ ꯊꯕꯛ ꯊꯧꯔꯝ ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯕ ꯃꯑꯣꯡꯗ ꯀꯣꯄꯤ ꯇꯧꯗꯨꯅ ꯍꯥꯠꯂꯤꯕ ꯑꯁꯤꯅ ꯇꯥꯛꯄꯗꯤ ꯖꯤꯅꯠ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯁꯤꯅ ꯃꯍꯥꯛꯅ ꯍꯥꯠꯈꯤꯕꯒꯤ ꯊꯕꯛ ꯊꯧꯔꯝ ꯃꯌꯥꯝ ꯑꯁꯤ ꯃꯤꯑꯣꯏ ꯑꯗꯨꯗ ꯈꯪꯍꯜꯂꯝꯃꯤ ꯍꯥꯏꯕꯒꯤ ꯈꯨꯗꯝꯅꯤ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯖꯤꯅꯠꯅ ꯄꯨꯂꯤꯁ ASP ꯑꯃꯗꯤ ꯄꯨꯂꯤꯁ ꯀꯃꯤꯁꯅꯔ ꯑꯔꯨꯟ ꯈꯇ꯭ꯔꯤꯗ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗꯤ ꯁꯥꯔ, ꯑꯩꯍꯥꯛꯅ ꯃꯤ ꯍꯥꯠꯄ ꯃꯇꯝꯗ ꯑꯩꯍꯥꯛꯅ ꯁꯤꯖꯤꯟꯅꯕ ꯄꯣꯂꯤꯁꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯃꯌꯥꯝ ꯑꯁꯤ ꯑꯩꯍꯥꯛ ꯀꯅꯥꯗꯁꯨ ꯈꯪꯍꯟꯗꯦ ꯑꯃꯗꯤ ꯗꯥꯏꯔꯤꯗ ꯏꯁꯟꯗꯨꯅ ꯏꯁꯥ ꯏꯇꯣꯝꯇ ꯈꯪꯖꯩ꯫ ꯃꯔꯝ ꯑꯁꯤꯅ ꯍꯟꯇꯛ ꯃꯨꯝꯕꯥꯏ ꯑꯃꯗꯤ ꯄꯨꯅꯦꯗ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯑꯁꯤꯗ ꯆꯦꯟꯅꯔꯤꯕ ꯃꯤꯁꯛ ꯑꯁꯤ ꯑꯩꯍꯥꯛꯅ ꯃꯤ ꯍꯥꯠꯈꯤꯕꯗ ꯆꯦꯟꯅꯈꯤꯕ ꯐꯥꯏꯜ ꯃꯌꯥꯝ ꯑꯗꯨ ꯃꯤꯁꯛ ꯑꯗꯨꯅ ꯂꯣꯏꯅ ꯄꯥꯗꯨꯅ ꯈꯪꯗꯣꯛꯂꯕ ꯃꯇꯨꯡꯗ ꯇꯧꯔꯛꯄ ꯊꯕꯛ ꯑꯃ ꯍꯥꯏꯕꯗꯨ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ ꯍꯥꯏꯅ ꯃꯤꯁꯦꯁ ꯗꯦꯁꯄꯥꯟꯗꯦ ꯍꯥꯏꯕꯗꯤ ꯖꯤꯅꯠꯅ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔ ꯑꯅꯤꯗꯨꯗ ꯁꯨꯒꯥꯏꯅ ꯂꯤꯔꯝꯃꯤ꯫ ꯖꯤꯅꯠꯅ ꯃꯍꯥꯛꯀꯤ ꯗꯥꯏꯔꯤꯗ ꯏꯁꯜꯂꯤꯕ ꯆꯦ ꯆꯥꯡ ꯃꯌꯥꯝ ꯑꯗꯨ ꯐꯥꯏꯜ ꯑꯗꯨꯗ ꯀꯣꯚꯔ ꯇꯧꯗꯨꯅ ꯊꯝꯕ ꯃꯔꯝꯅ ꯃꯍꯥꯛꯀꯤ ꯐꯥꯏꯜ ꯑꯁꯤꯕꯨ ꯄꯥꯔꯤꯕ ꯃꯤꯁꯛꯁꯤꯡ ꯑꯁꯤ ꯃꯤꯑꯣꯏ 3 ꯈꯛꯇꯅꯤ꯫ ꯃꯤꯑꯣꯏ 3 ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯃꯤꯑꯣꯏ ꯑꯃꯗꯤ ꯄꯨꯂꯤꯁ ꯀꯃꯤꯁꯅꯔ ꯑꯔꯨꯟ ꯈꯇ꯭ꯔꯤꯅꯤ꯫ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯃꯤꯑꯣꯏ 5ꯗꯨ ꯀꯅꯥꯅꯣ, ꯅꯍꯥꯛ ꯃꯃꯤꯡ ꯃꯊꯥ ꯑꯩꯉꯣꯟꯗ ꯁꯦꯡꯅ ꯍꯥꯏꯌꯨ ꯍꯥꯏꯅ ASP ꯇꯦꯖꯅ ꯖꯤꯅꯠꯇ ꯍꯥꯏꯔꯝꯃꯤ꯫ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯈꯪꯂꯕ ꯃꯇꯨꯡꯗ ꯖꯤꯅꯠꯅ ꯃꯍꯥꯛꯅ ꯂꯩꯒꯗꯧꯔꯤꯕ ꯐꯥꯔꯝ ꯍꯥꯎꯁ ꯑꯗꯨꯒꯤ ꯀꯤꯆꯟ ꯔꯨꯝ ꯑꯗꯨ ꯀꯗꯥꯏꯗꯅꯣ ꯍꯥꯏꯅ ꯆꯪꯗꯨꯅ ꯌꯦꯡꯂꯛꯂꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯀꯤꯆꯟ ꯔꯨꯝ ꯑꯗꯨꯁꯨ ꯖꯤꯅꯠꯅ ꯄꯨꯂꯤꯁ ꯀꯃꯤꯁꯅꯔ ꯑꯔꯨꯟ ꯈꯇ꯭ꯔꯤꯗ ꯍꯥꯟꯅ ꯃꯥꯡꯖꯧꯅꯅ ꯔꯤꯀ꯭ꯋꯦꯁ ꯇꯧꯗꯨꯅ ꯃꯍꯥꯛꯀꯤ ꯀꯤꯆꯟ ꯑꯗꯨ ꯐꯖꯅ ꯅꯤꯡꯊꯤꯅ ꯁꯦꯝ ꯁꯥꯔꯕ ꯃꯐꯝ ꯑꯃ ꯄꯤꯕꯤꯌꯨ ꯍꯥꯏꯅ ꯔꯤꯀ꯭ꯋꯦꯁ ꯇꯧꯈ꯭ꯔꯕ ꯀꯤꯆꯟ ꯔꯨꯝ ꯑꯃ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯀꯤꯆꯟ ꯔꯨꯝ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯖꯤꯅꯠꯅ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯍꯔꯥꯎꯖꯔꯝꯃꯤ ꯃꯗꯨꯒꯤ ꯃꯇꯨꯡ ꯇꯥꯔꯛꯄꯗ ASP ꯇꯦꯖꯅ ꯑꯁꯨꯝꯅ ꯋꯥꯈꯜ ꯈꯟꯊꯔꯛꯑꯝꯃꯤ ꯃꯗꯨꯗꯤ ꯃꯤꯑꯣꯏ 3 ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯃꯤꯑꯣꯏ ꯑꯃꯗꯤ ꯑꯩꯈꯣꯏꯒꯤ ꯗꯤꯄꯥꯔꯠꯃꯦꯟꯠꯒꯤ ꯄꯨꯂꯤꯁ ꯀꯃꯤꯁꯅꯔ ꯑꯔꯨꯟ ꯈꯇ꯭ꯔꯤ ꯁꯥꯔ ꯑꯣꯏꯔꯦ, ꯑꯗꯨꯒ ꯃꯤꯑꯣꯏ 5ꯗꯨꯒꯤ ꯃꯅꯨꯡꯗ ꯃꯤꯑꯣꯏ 3 ꯑꯃꯁꯨ ꯁꯤꯈ꯭ꯔꯦ꯫ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯃꯤꯑꯣꯏ 2 ꯋꯥꯠꯍꯧꯔꯤꯕ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯃꯤꯑꯣꯏ ꯑꯃꯁꯨ ꯆꯍꯤ 85 ꯁꯨꯔꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯃꯤꯁꯛ ꯑꯁꯤꯅꯗꯤ ꯊꯧꯗꯣꯛ ꯑꯁꯤ ꯀꯝꯗꯧꯅ ꯇꯧꯔꯝꯒꯗꯧꯔꯤꯕꯅꯣ ꯍꯥꯏꯕ ꯑꯁꯤ ASP ꯇꯦꯖꯅ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯀꯣꯛ ꯊꯥꯗꯗꯨꯅ ꯋꯥꯈꯜ ꯈꯜꯂꯝꯃꯤ꯫ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯋꯥꯠꯂꯤꯕ ꯃꯤꯑꯣꯏ ꯑꯁꯤ ꯀꯅꯥꯅꯣ ꯍꯥꯏꯅ ASP ꯇꯦꯖꯅ ꯀꯣꯛ ꯊꯥꯗꯗꯨꯅ ꯑꯁꯨꯝ ꯊꯤꯔꯛꯄ ꯃꯇꯝꯗ ꯉꯁꯥꯏꯒꯤ ꯃꯤꯑꯣꯏ 3 ꯑꯃꯒꯤ ꯐꯥꯏꯜ ꯑꯗꯨꯁꯨ ꯃꯩ ꯊꯥꯗꯣꯛꯈ꯭ꯔꯦ꯫ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯐꯥꯏꯜ 2 ꯈꯛꯇ ꯉꯥꯏꯔꯦ ꯋꯥꯠꯂꯤꯕ ꯑꯗꯨꯗꯤ ꯂꯩꯍꯧꯔꯤꯕ ꯃꯤꯑꯣꯏ 2 ꯃꯅꯨꯡꯗ ꯑꯃꯅ ꯄꯨꯂꯤꯁ ꯀꯃꯤꯁꯅꯔ ꯑꯔꯨꯟ ꯈꯇ꯭ꯔꯤ ꯑꯗꯨꯒ ꯖꯤꯅꯠꯀꯤ ꯗꯤꯐꯦꯟꯁ ꯂꯣꯌꯔ ꯑꯃꯒꯅꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯃꯇꯝ ꯌꯥꯝꯅ ꯊꯤꯟꯊꯗꯅ ASP ꯇꯦꯖꯅ ꯗꯤꯐꯦꯟꯁ ꯂꯣꯌꯔ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯃꯍꯥꯛꯅ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯑꯁꯤꯗ ꯁꯤꯖꯤꯟꯅꯒꯗꯧꯕ ꯐꯥꯏꯜ 3 ꯑꯗꯨ ꯃꯐꯝ ꯑꯗꯨꯗ ꯊꯤꯕ ꯂꯥꯛꯑꯝꯃꯤ꯫ ASP ꯇꯦꯖꯅ
डिफेंस लॉयर अदुगी ऑफिस अदु यौरबा मतुंगदा महांगना पामलिबा फाइलसिंग अदु कोइथि थिरमी अदु मोइनमक फाइल मंगा फंगलबा मतुंगदा फाइल अमबदि फंगलमदे फाइल अमा फंगद्रिबा असि कनागिनो हायना वखन खंथदुना येंगलुबा मतमददि मिसेस देशपांडे हाइबदि जिनत की फाइल असि मिस ओइरमी मदुदगी डिफेंस लॉयर अदुना असुमना हाइरगलमी मदुदि सर अया की मफम असिदा थबक तौरिबा असे अइगी चनुपीगी मचा हर्ष का अखोय अनी खक्तनी अइना मफम असिदा थमलिबा फाइल असिदा हाइरिबा मिसेस देशपांडे की फाइल असि खतंग मिस ओइरिसिने ताकबदि अइगी चनुपीगी मचा दो लाखिजनु महांगना फाइल अदु मफम अमोदा थममबसु याय महांग लाकपा ngaikisi हाइना ngahak famthaduna मखोय अनी लेरमी मदुगी मतुंग मतम इकान कानादना ngasai अखोयना फिल्म असिगी तांकक अमदा मिशक अमा फिल्म असिदा सीक्रेट सेरेन किलर अमगी सक्तम लौरिबा मिशक अमनी हाइना चिंगनरिबा मिशक हाइबदि डिफेंस लॉयर असिगी मसनुपीगी मसा असि अखोयना ngasai फिल्म असिगी सीन मते अमदा उखरे मदुदि नुमिदांगी मतमदा मियोय अतोपसिंगी जुमसिंगदा चंगचंगदुना महांगना आरानबा थबक तौबगी मोंगदा ममाइदा कोखुंबी ऑप्शनदुना मिरोट अमगी मोंग मतौ उठखिबा सीन अदुदा उठखिबा मिसा अदु ओइरमी महांगना महाकी मामा डिफेंस लॉयर अदुगी मना अदु चौसिलक्पा मतमददि ASP टेस्ट मफम अदुदा लेरंबा मतमदा ASP टेस्ट बु उबदगी महांगना गाड़ी अदु खामलमदना मफम अदुदगी ममाइ लेदुना चेनखिबगी सीन अमा अखोयना उबा फंगमी मदुदगी ASP टेस्ट ना महांगना ngsaidagi चिंगनरिबा मिसा अदु अमुक हेना चिंगननबगी मचा अमा ओइरमी मरमदि ASP टेस्ट बु हेक उबगा डिफेंस लॉयर अदुगी मसनुपीगी मचा अदुना गाड़ी अदु खामलमदना ममाइ लेदुना थौखिबा अदुना चिंगननबगी हेना चावबा मरम अमा हाइबदु ओइरमी मदुगी मतुंगदा ASP टेस्ट ना होस्ट हाइरिबा नुपा असिना लेरिबा महाकी कादा चंगदुना करी करी अरोनबा थबक तौरिबगे हाइना थी हुंबगी थबक खरा तौरमी मदुदा होस्ट ना लेरिबा कादुगी वाशरूमदा जिनत ना इबा लेटर खरा फंगलमी हाइरिबा लेटर सिंग असिना ताकबदि जिनत हाइरिबा नुपी असि होस्ट हाइरिबा नुपा असिगा यामना नकनबा मरी अमा लei हाइबा असि अखोयना खंगबा ngami मसिगे अचौबा मरम अमा हाइबाबु जिनत ना इबा लेटर कया अमा होस्ट की मफमदा यौरमी अदुगा होस्ट ना इबा लेटर कया अमासु जिनत की मफमदा यौरमी मरम असिना मखोय अनी ना ngangnariba amadi chatliba aronba wakhalon mayam asi karino haiba asi ASP टेस्ट ना असुकी मतिक मंगोंदा कंफ्यूज ओइबा amadi chingnabagi macha ase asum henkala ami मसिगुम मरम मयाम सिंग असि लेबदगी हाइरबा लेटर मयाम अदु पुरक्तुना महाकना फार्म हाउस ता लागलमी अदुगा जिनत हाइरबा नुपी सिदा महाकना पोरकलिबा लेटर मयाम अदु पुथोक्तुना जिनत वहंग मयाम अम सथरमी मदुदि जिनत नाहंगना इबा लेटर कया अमा होस्ट हाइरबा नुपा सिगी मयुमदा फंगी अदुगा होस्ट ने इबा चे कया अमसु नाकी मफमदा थाकी हाइबगी यामना चावबा रेकॉर्ड अमा लei मरम असिना नखोय अनि ना चटलिबा नुंगी ओइबा आरोनबा वखलोन मयाम असि करिनो आइंगोंदा सेंगना हायु हायना ASP टेस्ट ना मिसेस देशपांडे हाइबदि जिनत हंगलमी ASP टेस्ट की वहंग मयाम अदुगी पखुम मोइना जिनत ना टेस्ट असुमना पखुम पिरमी मदुदि सर अयाक्ति होस्ट हाइरबा मिसा असे समना लोइना तिनबनी अदुगा होस्ट की मामा असि अइगिदमक्तदि डिफेंस लॉयर अमनी मरम असिना अयाकी पेंदबा अमदि अयाकना जेल असिदा मतम सांगना लेरगलिबा असि लौथोकपिनाबगिदमक्ता अइगी डिफेंस दा वा तानबगी लेटर नतना अतोप अहेनबा वखलोन अमते इखिदे अदुगा लोइना लोइना होस्ट हाइरबा नुपा असिसु साइको हाइबदि वखन खंथबा ngamdaba कोक चाकपा मियो अमगी वखलोन दा लैबा मरमना महांगना इरकपा चे खुदिमक अयाकना एडवाइजरी हाइबदि वखन तामिनबगी मोंगदा रिप्लाई पीखिबा ngaktani अयाकति सर हाइरबा वफम असिगा कया थोइना मरी लेनदबरा हाइना खंजै हाइना जिनतना ASP टेस्ट वफम सिंग अदु हाइरमी अदुगा ASP टेस्ट ना सुमना वा मखा तारकलमी मदुदि जिनत नाहंगना थारखिबा लेटर कया अमा मफम असिदा लेरे अदुगा होस्ट हाइरबा नुपा असिना इरकपा लेटर कया अमासु अयाकना पादुना खंगले मरम असिना होस्ट हाइरबा नुपा असिमकनी असि अइखोना मिहाटपनि हाइना कोइतान तानरिबा मिसा असि महाक नतना अतोपा कनामता लेरो हाइबसि अइगी चामदा चाम चुमलबो वखलोनी हाइना ASP टेस्ट ना जिनत वफम मयाम से हाइरमी अदुगा लोइना लोइना जिनत सुमना वा मखा तारकलमी मदुदि सर अया वफम खरदि हाइजगे मदुदि होस्ट हाइरबा नुपा असिना अइंगोंदा इरखिबा लेटर कया अमदा असुमना हंगलखी मदुदि ngasiगी संसार हाइबदि सिटी असिदा लेरिबा हिंगनिंगबगी वखलोन कया लेत्रबा महाक मसाना मसाबु सुसाइड तौरगा सिनिंगबा वखलोन चेनबा मियो कया सिंग असिबु महाकना हातोक पिरगे हाइबगी वखलोनदा अइंगोंदा लेटर कया अमा इरखी हाइरिबा लेटर सिंग अदुगी पखुम मोइना अयाक्ति मंगोंदा एडवाइजरी हाइबदि
ꯊꯕꯛ ꯊꯧꯔꯝꯁꯤꯡ ꯑꯁꯤ ꯐꯠꯇꯕ ꯊꯕꯛꯅꯤ ꯑꯃꯗꯤ ꯃꯁꯤ ꯇꯧꯔꯒ ꯄꯨꯟꯁꯤꯗ ꯑꯔꯥꯟꯕ ꯂꯝꯕꯤꯗ ꯈꯣꯡꯗꯥꯅꯕꯒꯤ ꯑꯆꯧꯕ ꯃꯔꯝ ꯑꯃꯅꯤ ꯍꯥꯏꯅ ꯑꯩꯍꯥꯛꯅ ꯃꯉꯣꯟꯗ ꯒ꯭ꯌꯥꯟ ꯇꯥꯍꯟꯈꯤꯕ ꯉꯥꯛꯇꯅꯤ꯫ ꯑꯩꯍꯥꯛꯇꯤ ꯃꯁꯤꯒꯤ ꯃꯔꯝꯗ ꯍꯦꯟꯅ ꯊꯣꯏꯅ ꯑꯩꯒꯤ ꯁꯥꯏꯠꯇꯒꯤ ꯑꯣꯏꯕ ꯁꯖꯦꯁꯟ ꯑꯣꯏꯕ ꯋꯥꯈꯜꯂꯣꯟ ꯀꯌꯥ ꯑꯃ ꯍꯥꯏꯕꯗꯨ ꯏꯈꯤꯕ ꯂꯩꯇꯦ꯫ ꯃꯍꯥꯛꯄꯨ ꯖꯁ ꯒ꯭ꯌꯥꯟ ꯇꯥꯍꯟꯅꯕ ꯑꯃꯗꯤ ꯑꯐꯕ ꯂꯝꯕꯤꯗ ꯄꯣꯔꯛꯅꯕꯒꯤ ꯑꯆꯧꯕ ꯃꯔꯝ ꯀꯌꯥ ꯑꯃꯗ ꯏꯈꯤꯕ ꯂꯦꯇꯔ ꯈꯛꯇꯅꯤ ꯍꯥꯏꯅ ꯃꯤꯁꯦꯁ ꯗꯦꯁꯄꯥꯟꯗꯦ ꯍꯥꯏꯕꯗꯤ ꯖꯤꯅꯠꯅ ASP ꯇꯦꯁꯇ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯍꯥꯏꯔꯝꯃꯤ꯫ ꯑꯁꯤꯒꯨꯝꯂꯕ ꯖꯤꯅꯠꯀꯤ ꯋꯥꯐꯝꯁꯤꯡ ꯑꯁꯤꯅ ꯀꯗꯥꯏ ꯐꯥꯎꯕ ꯆꯨꯝꯕꯒꯦ ꯑꯃꯗꯤ ꯀꯗꯥꯏ ꯐꯥꯎꯕ ꯂꯥꯟꯕꯒꯦ ꯍꯥꯏꯕ ꯑꯗꯨ ꯑꯩꯈꯣꯏꯅ ꯐꯤꯂꯝ ꯃꯇꯦꯛ ꯑꯁꯤꯗꯒꯤꯗꯤ ꯈꯪꯕ ꯉꯝꯂꯔꯣꯏ꯫ ꯑꯗꯨꯅ ꯐꯤꯂꯝ ꯑꯁꯤ ꯃꯈꯥ ꯇꯥꯅ ꯌꯦꯡꯊꯔꯕ ꯃꯇꯨꯡꯗ ꯍꯥꯏꯔꯤꯕ ꯑꯔꯣꯟꯕ ꯋꯥꯐꯝꯁꯤꯡ ꯑꯗꯨ ꯑꯩꯈꯣꯏꯅ ꯁꯣꯏꯗꯅ ꯈꯪꯂꯛꯈꯤꯒꯅꯤ꯫ ꯑꯗꯨꯗꯤ ꯃꯌꯥꯝ ꯐꯤꯂꯝ ꯑꯁꯤ ꯃꯈꯥ ꯇꯥꯅ ꯌꯦꯡꯊꯃꯤꯟꯅꯔꯁꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯇꯥꯔꯛꯄꯗ ꯖꯤꯅꯠꯅ ꯑꯁꯨꯝꯅ ꯋꯥ ꯃꯈꯥ ꯇꯥꯔꯛꯂꯝꯃꯤ ꯃꯗꯨꯗꯤ ꯁꯥꯔ, ꯔꯤꯁꯦꯟꯠꯂꯤ ꯍꯟꯗꯛ ꯃꯨꯝꯕꯥꯏ ꯑꯃꯗꯤ ꯄꯨꯅꯦꯗ ꯊꯣꯛꯈ꯭ꯔꯤꯕ ꯊꯧꯗꯣꯛ ꯑꯍꯨꯝ ꯑꯁꯤꯗ ꯂꯩꯈꯤꯗ꯭ꯔꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤ ꯍꯣꯁ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯅ ꯏꯔꯛꯂꯤꯕ ꯂꯦꯇꯔ ꯑꯁꯤꯗ ꯃꯈꯣꯏꯁꯤꯡ ꯑꯁꯤꯒꯤ ꯃꯔꯝꯗ ꯅꯨꯄꯥ ꯑꯁꯤꯅ ꯍꯥꯠꯄꯅꯤ ꯍꯥꯏꯕ ꯑꯁꯤꯁꯨ ꯂꯦꯇꯔ ꯑꯁꯤꯗ ꯃꯦꯟꯁꯟ ꯇꯧꯗꯦ꯫ ꯑꯗꯨꯒ ꯂꯣꯏꯅꯅ ꯁꯥꯔ, ꯍꯣꯁꯇ ꯑꯩꯍꯥꯛꯅ ꯍꯟꯗꯛ ꯊꯣꯛꯈ꯭ꯔꯤꯕ ꯊꯧꯗꯣꯛ ꯑꯁꯤꯗ ꯁꯤꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯕꯨ ꯑꯩꯍꯥꯛꯅ ꯍꯥꯠꯂꯨꯆꯣ ꯍꯥꯏꯕꯒꯤ ꯀꯔꯤꯒꯨꯝꯕ ꯁꯖꯦꯁꯟ ꯇꯧꯕ ꯑꯦꯗꯚꯥꯏꯁ ꯑꯃꯠꯇ ꯃꯉꯣꯟꯗ ꯍꯥꯏꯈꯤꯕꯁꯨ ꯂꯩꯇꯦ꯫ ꯃꯔꯝ ꯑꯁꯤꯅ ꯍꯣꯁ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤ ꯑꯩꯒꯤ ꯃꯣꯠꯇꯗꯤ ꯃꯍꯥꯛ ꯑꯁꯤ ꯃꯀꯣꯛ ꯆꯥꯛꯄ ꯋꯥꯈꯜ ꯈꯟꯊꯕ ꯉꯝꯗꯕ ꯃꯤꯑꯣꯏ ꯑꯃꯅꯤ ꯍꯥꯏꯅ ꯂꯧꯏ ꯍꯥꯏꯅ ꯃꯤꯁꯦꯁ ꯗꯦꯁꯄꯥꯟꯗꯦꯅ ASP ꯇꯦꯁꯇ ꯍꯥꯏꯔꯝꯃꯤ꯫ ꯑꯁꯤꯒꯨꯝꯂꯕ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯇꯥꯔꯕ ꯃꯇꯨꯡꯗ ASP ꯇꯦꯁ ꯑꯗꯨ ꯋꯥꯈꯜ ꯈꯟꯊꯕꯒ ꯂꯣꯏꯅꯅ ꯃꯍꯥꯛꯅ ꯄꯨꯂꯤꯁ ꯀꯃꯤꯁꯅꯔ ꯑꯔꯨꯟ ꯈꯇ꯭ꯔꯤꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯃꯉꯣꯟꯗ ꯂꯤꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯄꯨꯂꯤꯁ ꯀꯃꯤꯁꯅꯔ ꯑꯔꯨꯟ ꯈꯇ꯭ꯔꯤꯅ ꯋꯥꯐꯝ ꯈꯔ ꯃꯉꯣꯟꯗ ꯍꯥꯏꯔꯛꯂꯝꯃꯤ ꯃꯗꯨꯗꯤ ASP ꯇꯦꯁ, ꯉꯁꯤ ꯅꯨꯃꯤꯠ ꯍꯨꯝꯅꯤꯒꯤ ꯃꯃꯥꯡꯗ ꯑꯩꯍꯥꯛꯅ ꯖꯤꯅꯠꯄꯨ ꯅꯨꯃꯤꯠ ꯍꯨꯝꯅꯤ ꯆꯨꯞꯅ ꯑꯍꯤꯡ ꯈꯨꯗꯤꯡꯒꯤ ꯃꯍꯥꯛꯄꯨ ꯐꯨ ꯆꯩꯗꯨꯅ ꯍꯪꯕꯅꯤ꯫ ꯃꯍꯥꯛꯅ ꯇꯧꯔꯤꯕ ꯑꯔꯣꯟꯕ ꯑꯃꯗꯤ ꯍꯣꯁꯅ ꯇꯧꯔꯤꯕ ꯑꯔꯣꯟꯕ ꯋꯥꯈꯜꯂꯣꯟꯁꯤꯡ ꯑꯁꯤ ꯍꯥꯏꯗꯣꯔꯛꯎ꯫ ꯅꯈꯣꯏ ꯑꯅꯤꯅ ꯑꯔꯣꯟꯕ ꯊꯕꯛ ꯀꯌꯥ ꯑꯃ ꯇꯧꯔꯝꯕ ꯌꯥꯏ ꯍꯥꯏꯅ ꯑꯩꯍꯥꯛꯅ ꯆꯤꯡꯅꯅꯤꯡꯉꯥꯏ ꯑꯣꯏꯕ ꯃꯑꯣꯡꯗ interrogation ꯀꯌꯥ ꯑꯃ ꯇꯧꯕꯅꯤ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯃꯍꯥꯛꯅ ꯋꯥꯐꯝꯁꯤꯡ ꯑꯁꯤꯒꯤ ꯃꯔꯝꯗ ꯀꯔꯤꯁꯨ ꯃꯔꯝ ꯑꯃꯠꯇ ꯍꯥꯏꯔꯛꯈꯤꯗꯦ꯫ ꯃꯗꯨꯒꯤ ꯃꯍꯨꯠꯇ ꯃꯥꯏꯊꯣꯡꯗ ꯃꯣꯃꯣꯟ ꯅꯣꯛꯇꯨꯅ ꯑꯗꯨꯝ ꯂꯩꯈꯤ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ASP ꯇꯦꯁ, ꯑꯩꯍꯥꯛꯀꯤ ꯁꯥꯏꯠꯇꯒꯤ ꯁꯖꯦꯁꯟ ꯈꯔ ꯇꯧ ꯍꯥꯏꯔꯒꯗꯤ ꯅꯍꯥꯛꯀꯤ ꯑꯁꯥꯎꯕ ꯑꯗꯨ ꯀꯟꯇ꯭ꯔꯣꯜ ꯇꯧꯗꯨꯅ ꯃꯇꯝ ꯈꯔꯗꯤ ꯂꯩꯈꯣ꯫ ꯍꯥꯏꯔꯤꯕ ꯊꯧꯗꯣꯛ ꯊꯧꯔꯝꯁꯤꯡ ꯑꯁꯤ ꯑꯁꯥꯎꯕ ꯎꯠꯊꯣꯛꯇꯨꯅ ꯑꯩꯈꯣꯏꯅ ꯀꯌꯥ ꯑꯃ ꯍꯣꯠꯅꯔꯕꯁꯨ ꯑꯁꯦꯡꯕ ꯂꯪꯂꯥ ꯂꯪꯖꯤꯟ ꯐꯪꯈꯤꯗꯕ ꯌꯥꯏ꯫ ꯃꯔꯝ ꯑꯁꯤꯅ ꯅꯍꯥꯛ ꯃꯇꯝ ꯈꯔꯗꯤ ꯋꯥꯈꯜ ꯐꯥꯊꯗꯨꯅ ꯂꯩꯌꯨ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯃꯇꯝ ꯏꯀꯥꯟ ꯀꯥꯟꯅꯗꯅ ꯖꯤꯅꯠꯅ ꯉꯁꯥꯏꯒꯤ ꯐꯥꯔꯛꯈꯤꯕ ꯂꯦꯇꯔ ꯃꯌꯥꯝ ꯑꯗꯨ ꯃꯍꯥꯛꯅ ꯍꯜꯂꯒ ꯑꯃꯨꯛ ꯄꯥꯗꯨꯅ ꯀꯔꯤ ꯑꯔꯣꯟꯕ ꯋꯥꯈꯜꯂꯣꯟ ꯀꯌꯥꯗ ꯂꯦꯇꯔ ꯑꯗꯨ ꯏꯔꯛꯈꯤꯕꯅꯣ ꯍꯥꯏꯅ ꯑꯃꯨꯛ ꯌꯦꯡꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯂꯦꯇꯔꯁꯤꯡ ꯑꯗꯨ ꯄꯥꯔꯕ ꯃꯇꯨꯡꯗ ASP ꯇꯦꯁꯇ ꯀꯣꯜ ꯇꯧꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯃꯗꯨꯗꯤ ꯁꯥꯔ, ꯁꯥꯔꯅ ꯅꯍꯥꯟ ꯐꯥꯔꯛꯈꯤꯕ ꯍꯣꯁꯅ ꯑꯩꯉꯣꯟꯗ ꯏ ꯍꯥꯏꯕ ꯂꯦꯇꯔ ꯑꯗꯨ ꯑꯩꯍꯥꯛꯅ ꯑꯃꯨꯛ ꯍꯟꯅ ꯄꯥꯗꯨꯅ ꯌꯦꯡꯕꯅꯤ꯫ ꯃꯍꯥꯛꯅ ꯂꯦꯇꯔ ꯑꯁꯤꯗ ꯏꯔꯝꯂꯤꯕ ꯋꯥꯔꯣꯜꯁꯤꯡ ꯑꯗꯨꯗꯤ ꯃꯍꯥꯛ ꯑꯁꯤ ꯉꯁꯤꯒꯤ ꯁꯪꯁꯥꯔ ꯍꯥꯏꯕꯗꯤ ꯁꯤꯇꯤ ꯑꯁꯤꯗ ꯂꯩꯕꯗ ꯃꯇꯤꯛ ꯆꯥꯗ꯭ꯔꯕ ꯃꯤꯁꯛ ꯑꯃꯅꯤ ꯑꯃꯗꯤ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯃꯔꯨꯞ ꯑꯃ ꯇꯤꯟꯅꯅꯕꯒꯤꯗꯃꯛ ꯂꯣꯏꯅꯗꯨꯅ ꯌꯥꯝꯅ ꯅꯛꯁꯤꯟꯅꯅꯕ ꯍꯣꯠꯅꯈꯤ꯫ ꯍꯥꯏꯔꯤꯕ ꯃꯔꯨꯞ ꯑꯗꯨꯁꯨ ꯑꯩꯍꯥꯛꯀ ꯀꯣꯛ ꯃꯥꯟꯅꯗꯕ ꯍꯥꯏꯕꯗꯤ ꯑꯩꯒꯤ ꯋꯥꯈꯜꯂꯣꯟ ꯑꯁꯤꯗ ꯁꯄꯣꯔꯠ ꯇꯧꯕꯤꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯗꯦ ꯍꯥꯏꯕ ꯑꯁꯤ ꯃꯍꯥꯛꯀꯤ ꯂꯦꯇꯔ ꯑꯁꯤꯗ ꯏꯔꯝꯃꯤ꯫ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯀ ꯃꯣꯠ ꯃꯥꯟꯅꯗ꯭ꯔꯕ ꯃꯔꯨꯞ ꯑꯃꯗ ꯂꯦꯇꯔ ꯏꯔꯨꯗꯨꯅ ꯀꯔꯤ ꯀꯥꯟꯅꯗꯣꯏꯅꯣ ꯍꯥꯏꯅ ꯍꯥꯏꯔꯤꯕ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯑꯩꯉꯣꯟꯗ ꯂꯦꯇꯔ ꯑꯃꯠꯇ ꯊꯥꯔꯛꯈꯤꯗ꯭ꯔꯦ꯫ ꯑꯗꯨꯒ ꯂꯣꯏꯅꯅ ꯃꯇꯝ ꯁꯥꯡꯅ ꯂꯦꯇꯔ ꯏꯔꯨꯗ꯭ꯔꯕ ꯃꯇꯨꯡꯗ ꯃꯍꯥꯛꯅ ꯖꯨꯂꯥꯏ ꯊꯥ ꯍꯧꯈ꯭ꯔꯕ ꯃꯇꯨꯡꯗ ꯑꯥꯒꯁꯠꯀꯤ ꯇꯥꯡ ꯑꯃꯗ ꯃꯍꯥꯛꯅ ꯂꯦꯇꯔ ꯑꯃ ꯏꯔꯛꯈꯤ꯫ ꯍꯥꯏꯔꯤꯕ ꯂꯦꯇꯔ ꯑꯗꯨꯗ ꯃꯍꯥꯛ ꯑꯁꯤ ꯌꯥꯝꯅ ꯁꯥꯎꯕ ꯑꯃꯒꯤ ꯃꯑꯣꯡꯗ ꯂꯦꯇꯔ ꯏ ꯍꯥꯏꯕꯁꯤ ꯑꯩꯍꯥꯛꯅ ꯃꯍꯥꯛꯅ ꯏꯔꯤꯕ ꯂꯦꯇꯔꯒꯤ ꯈꯨꯏ ꯑꯁꯤꯗ ꯈꯪꯕ ꯉꯝꯃꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯅ ꯂꯦꯇꯔ ꯑꯁꯤꯗ ꯑꯁꯨꯝꯅꯁꯨ ꯏꯔꯛꯂꯝꯃꯤ ꯃꯗꯨꯗꯤ ꯃꯤꯁꯦꯁ ꯗꯦꯁꯄꯥꯟꯗꯦ, ꯑꯩꯍꯥꯛ ꯅꯪ ꯅꯠꯇꯕ ꯑꯇꯣꯞꯄ ꯃꯔꯨꯞ ꯑꯃ ꯂꯣꯏꯅꯗꯨꯅ ꯇꯤꯟꯅꯗꯨꯅ ꯂꯩꯔꯦ꯫ ꯃꯍꯥꯛꯅ ꯑꯩꯒꯤꯗꯃꯛꯇ ꯑꯆꯧꯕ ꯃꯇꯦꯡ ꯑꯃ ꯄꯥꯡꯉꯛꯀꯅꯤ ꯍꯥꯏꯕ ꯑꯁꯤ ꯑꯩꯒꯤ ꯊꯥꯖꯕꯅꯤ ꯍꯥꯏꯕ ꯋꯥꯈꯜꯂꯣꯟ ꯑꯃꯗ ꯃꯍꯥꯛꯅ ꯆꯤꯊꯤ ꯑꯁꯤ ꯏꯔꯛꯈꯤ꯫ ꯃꯔꯝ ꯑꯁꯤꯅ ASP ꯁꯥꯔ, ꯅꯍꯥꯛꯅ ꯑꯩꯍꯥꯛ ꯅꯠꯇꯕ ꯑꯇꯣꯞꯄ ꯃꯔꯨꯞ ꯑꯃ ꯃꯍꯥꯛꯅ ꯇꯤꯟꯅꯔꯦ ꯍꯥꯏꯔꯤꯕ ꯑꯁꯤ ꯁꯥꯔ ꯅꯍꯥꯛ ꯈꯪꯗꯣꯛꯄꯅ ꯐꯒꯅꯤ ꯍꯥꯏꯅ ꯃꯤꯁꯦꯁ ꯗꯦꯁꯄꯥꯟꯗꯦꯅ ASP ꯇꯦꯁꯇ ꯐꯣꯟ ꯇꯧꯔꯛꯇꯨꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯃꯗꯨꯗꯒꯤ ASP ꯇꯦꯁꯅ ꯃꯇꯝ ꯌꯥꯝꯅ ꯃꯥꯡꯍꯟꯗꯅ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯃꯇꯨꯡꯗ ꯖꯤꯅꯠꯀꯤ ꯗꯤꯐꯦꯟꯁ ꯂꯣꯌꯔ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯠꯇꯨꯅ ꯍꯣꯁ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯅ ꯃꯍꯥꯛꯀꯤ ꯑꯅꯧꯕ ꯃꯔꯨꯞ ꯑꯃ ꯇꯤꯟꯅꯔꯦ ꯍꯥꯏꯕꯁꯤ ꯀꯅꯥꯅꯣ ꯍꯥꯏꯅ ꯍꯪꯕ ꯂꯥꯛꯂꯝꯃꯤ꯫ ꯃꯗꯨꯗꯒꯤ ASP ꯇꯦꯁ ꯑꯗꯨꯒꯤ ꯄꯥꯎꯈꯨꯝ ꯑꯣꯏꯅ ꯗꯤꯐꯦꯟꯁ ꯂꯣꯌꯔ ꯑꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯃꯗꯨꯗꯤ ꯁꯥꯔ, ꯑꯩꯍꯥꯛꯀꯤ ꯏꯆꯟꯅꯨꯄꯤꯒꯤ ꯃꯆꯥ ꯍꯣꯁ ꯑꯁꯤ ꯁ꯭ꯀꯨꯜ ꯇꯝꯂꯤꯉꯩꯗꯒꯤ ꯍꯧꯅ ꯉꯁꯤ ꯐꯥꯎꯕꯗ ꯃꯍꯥꯛ ꯃꯔꯨꯞ ꯑꯃꯠꯇ ꯂꯣꯏꯅꯗꯨꯅ ꯇꯤꯟꯅꯗꯨꯅ ꯊꯝꯕ ꯍꯥꯏꯕꯁꯤ ꯂꯩꯇꯦ꯫ ꯃꯔꯝ ꯑꯁꯤꯅ ꯖꯤꯅꯠꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯁꯤ ꯑꯔꯥꯟꯕꯅꯤ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯏꯀꯥꯟ ꯀꯥꯟꯅꯗꯅ ꯑꯩꯈꯣꯏꯗ ꯁꯤꯟ ꯑꯃ ꯎꯠꯂꯛꯏ ꯃꯗꯨꯗꯤ ꯍꯥꯏꯔꯤꯕ ꯁꯤꯟ ꯑꯁꯤꯗ ꯍꯣꯁ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯅ
ꯀꯅꯥꯒꯨꯝꯕ ꯐꯦꯃꯤꯂꯤ ꯏꯃꯨꯡ ꯑꯃꯒꯤ ꯃꯃꯥ ꯃꯆꯥꯕꯨ ꯃꯍꯥꯛꯅ ꯐꯥꯖꯤꯟꯗꯨꯅ ꯌꯥꯝꯅ ꯑꯣꯠ ꯅꯩꯕꯒꯤ ꯃꯑꯣꯡꯒꯤ ꯁꯤꯟ ꯑꯃ ꯎꯠꯂꯛꯂꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯐꯦꯃꯤꯂꯤ ꯑꯗꯨꯗ ASP ꯇꯦꯁꯅ ꯃꯐꯝ ꯑꯗꯨ ꯌꯧꯔꯛꯇꯨꯅ ꯍꯣꯁ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯕꯨ ꯐꯥꯔꯒ ꯅꯨꯄꯤ ꯃꯃꯥ ꯃꯆꯥ ꯑꯅꯤꯗꯨꯕꯨ ꯀꯟꯕꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯍꯣꯁ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯗꯨꯕꯨꯅ ꯃꯍꯥꯛꯀꯤ ꯃꯈꯨꯠꯇ ꯍꯦꯡꯀꯞ ꯆꯜꯂꯒ ꯃꯍꯥꯛꯅ ꯐꯥꯔꯝꯃꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡꯗ ASP ꯇꯦꯁꯅ ꯍꯁꯕꯨ interrogation ꯔꯨꯝꯗ ꯄꯨꯁꯜꯂꯒ ꯋꯥꯍꯪ ꯀꯌꯥ ꯑꯃ ꯍꯪꯂꯝꯃꯤ꯫ ꯑꯍꯥꯟꯕ ꯋꯥꯍꯪ ꯑꯣꯏꯅ ASP ꯇꯦꯁꯅ ꯍꯁꯇ ꯑꯁꯨꯝꯅ ꯍꯪꯂꯝꯃꯤ ꯃꯗꯨꯗꯤ, ꯍꯁ, ꯅꯍꯥꯛꯄꯨ ꯑꯩꯅ ꯁꯦꯟꯅꯔꯛꯂꯤꯕꯁꯦ ꯃꯇꯝ ꯀꯨꯏꯔꯕꯅꯤ, ꯃꯔꯝ ꯑꯁꯤꯅ ꯅꯍꯥꯛꯅ ꯅꯍꯥꯛꯀꯤ ꯃꯔꯨꯞ ꯑꯅꯤꯕꯨ ꯍꯥꯠꯇꯣꯛꯂꯕ ꯃꯇꯨꯡꯗ ꯕꯤꯔꯥꯠꯄꯨꯁꯨ ꯅꯍꯥꯛꯅ ꯍꯥꯠꯇꯣꯛꯄ ꯅꯠꯇ꯭ꯔꯥ ꯍꯥꯏꯅ ꯍꯪꯂꯝꯃꯤ꯫ ꯑꯁꯤꯒꯨꯝꯂꯕ ASPꯒꯤ ꯋꯥꯍꯪ ꯑꯗꯨꯗ ꯍꯁꯅ ꯃꯍꯥꯛꯅ ꯎꯠꯂꯤꯕ ꯐꯣꯇꯣꯁꯤꯡ ꯑꯗꯨ ꯌꯦꯡꯂꯒ ꯃꯊꯟꯇ ꯃꯣꯃꯣꯟ ꯅꯣꯛꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯒ ꯂꯣꯏꯅꯅ ꯍꯁꯀꯤ ꯃꯥꯏꯊꯣꯡꯗ ꯃꯍꯥꯛ ꯑꯁꯤ ꯄꯨꯂꯤꯁꯅ ꯐꯥꯔꯕꯅꯤ ꯑꯃꯗꯤ ꯃꯍꯥꯛ ꯑꯁꯤ ꯄꯨꯂꯤꯁꯀꯤ ꯀꯁꯇꯗꯤꯗ ꯂꯩꯔꯕꯅꯤ ꯍꯥꯏꯕꯒꯤ ꯃꯉꯣꯟꯗ ꯆꯤꯡꯅꯕ, ꯑꯋꯥꯕ ꯑꯃꯗꯤ ꯑꯀꯤꯕꯒꯤ ꯃꯥꯏꯊꯣꯡ ꯑꯃꯠꯇ ꯎꯠꯂꯝꯗꯦ꯫ ꯑꯗꯨꯒ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯃꯗꯨꯗꯤ, ꯁꯥꯔ, ꯁꯥꯔꯅ ꯑꯩꯍꯥꯛꯄꯨꯗꯤ ꯐꯥꯔꯦ, ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯁꯥꯔꯅ ꯑꯩꯉꯣꯟꯗ ꯍꯪꯂꯤꯕ ꯋꯥꯍꯪꯁꯤꯡ ꯑꯁꯤꯒꯤ ꯄꯥꯎꯈꯨꯝ ꯆꯞ ꯆꯥꯕ ꯑꯁꯤ ꯁꯥꯔꯅ ꯑꯩꯍꯥꯛꯄꯨ ꯖꯤꯅꯠ ꯍꯥꯏꯕꯗꯤ ꯃꯤꯁꯦꯁ ꯄꯥꯟꯗꯦ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯗꯨꯕꯨ ꯎꯅꯍꯜꯂꯕ ꯃꯇꯝꯗꯇ ꯑꯩꯍꯥꯛ ꯑꯁꯦꯡꯕ ꯋꯥꯔꯤ ꯄꯨꯝꯅꯃꯛ ꯍꯥꯏꯒꯅꯤ ꯍꯥꯏꯅ ꯍꯁꯅ ASP ꯇꯦꯁꯇ ꯄꯥꯎꯈꯨꯝ ꯄꯤꯔꯝꯃꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡꯗ ASP ꯇꯦꯁꯅ ꯍꯁꯕꯨ ꯃꯈꯣꯏꯒꯤ ꯐꯥꯔꯝ ꯍꯥꯎꯁ ꯑꯗꯨꯗ ꯄꯣꯔꯛꯂꯒ ꯖꯤꯅꯠ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯗꯨ ꯎꯅꯍꯜꯂꯝꯃꯤ꯫ ꯃꯇꯥꯡ ꯑꯗꯨꯗ ꯍꯁꯅ ASP ꯇꯦꯁꯇ ꯑꯁꯨꯝꯅ ꯔꯤꯀ꯭ꯋꯦꯁ ꯇꯧꯔꯝꯃꯤ ꯃꯗꯨꯗꯤ, ꯁꯥꯔ, ꯑꯩꯍꯥꯛ ꯖꯤꯅꯠ ꯍꯥꯏꯕꯗꯤ ꯃꯤꯁꯦꯁ ꯗꯦꯁꯄꯥꯟꯗꯦꯒ ꯏꯟꯗꯤꯚꯤꯖꯨꯋꯦꯜꯂꯤ ꯆꯤꯛꯅ ꯋꯥꯔꯤ ꯃꯇꯝ ꯈꯛꯇꯪ ꯁꯥꯟꯅꯖꯒꯦ, ꯅꯍꯥꯛ ꯑꯩꯉꯣꯟꯗ ꯃꯇꯝ ꯈꯔꯗꯪ ꯄꯤꯕꯤꯌꯨ ꯍꯥꯏꯅ ASP ꯇꯦꯁꯇ ꯔꯤꯀ꯭ꯋꯦꯁ ꯇꯧꯔꯝꯃꯤ꯫ ꯑꯁꯤꯒꯨꯝꯂꯕ ꯍꯁꯀꯤ ꯔꯤꯀ꯭ꯋꯦꯁ ꯑꯗꯨꯗ ASP ꯇꯦꯁꯅ ꯖꯤꯅꯠ ꯑꯃꯗꯤ ꯃꯈꯣꯏ ꯑꯅꯤ ꯋꯥꯔꯤ ꯁꯥꯟꯅꯅꯕꯒꯤꯗꯃꯛ ꯃꯈꯣꯏ ꯑꯅꯤꯅ ꯐꯝꯂꯤꯕ ꯇꯦꯕꯜ ꯑꯗꯨꯗ ꯐꯝꯍꯜꯂꯕ ꯃꯇꯨꯡꯗ ꯃꯍꯥꯛ ꯃꯐꯝ ꯑꯗꯨꯗꯒꯤ ꯇꯞꯅ ꯂꯩꯊꯣꯔꯛꯑꯝꯃꯤ꯫ ASP ꯇꯦꯁꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯂꯩꯊꯣꯛꯂꯒ ꯆꯠꯈ꯭ꯔꯕ ꯃꯇꯨꯡꯗ ꯖꯤꯅꯠꯅ ꯍꯁꯇ ꯋꯥꯍꯪ ꯑꯃ ꯍꯪꯂꯝꯃꯤ ꯃꯗꯨꯗꯤ, ꯍꯁ, ꯅꯍꯥꯛꯅ ꯇꯧꯔꯤꯕ ꯊꯕꯛꯁꯤꯡ ꯑꯁꯤ ꯅꯪꯉꯣꯟꯗ ꯀꯔꯤ ꯀꯥꯟꯅꯕ ꯑꯃꯗꯤ ꯇꯧꯔꯤꯕ ꯊꯕꯛꯁꯤꯡ ꯑꯁꯤꯗꯒꯤ ꯅꯪꯉꯣꯟꯗ ꯀꯔꯤ ꯑꯐꯕ ꯐꯜ ꯐꯪꯉꯕꯒꯦ ꯍꯥꯏꯅ ꯃꯤꯁꯦꯁ ꯗꯦꯁꯄꯥꯟꯗꯦ ꯍꯥꯏꯕꯗꯤ ꯖꯤꯅꯠꯅ ꯍꯁꯇ ꯍꯪꯂꯝꯃꯤ꯫ ꯖꯤꯅꯠꯀꯤ ꯑꯁꯤꯒꯨꯝꯂꯕ ꯋꯥꯍꯪ ꯑꯁꯤꯗ ꯍꯁꯅ ꯑꯁꯨꯝꯅ ꯄꯥꯎꯈꯨꯝ ꯄꯤꯔꯝꯃꯤ ꯃꯗꯨꯗꯤ, ꯖꯤꯅꯠ, ꯑꯩꯍꯥꯛꯅ ꯇꯧꯔꯤꯕ ꯑꯔꯣꯟꯕ ꯊꯕꯛꯁꯤꯡ ꯑꯁꯤ ꯑꯩꯅ ꯅꯪꯉꯣꯟꯗꯒꯤ ꯇꯝꯈꯤꯕꯅꯤ꯫ ꯅꯍꯥꯛꯀꯤ ꯁꯦꯀ꯭ꯔꯦꯠ ꯑꯣꯏꯕ ꯑꯔꯣꯟꯕ ꯋꯥꯔꯤ ꯄꯨꯝꯅꯃꯛ ꯑꯩꯍꯥꯛꯅ ꯅꯪꯒꯤ ꯀꯣꯄꯤ ꯇꯧꯖꯗꯨꯅ ꯊꯕꯛ ꯃꯌꯥꯝ ꯑꯁꯤ ꯄꯥꯡꯊꯣꯛꯄ ꯉꯝꯂꯤꯕꯅꯤ꯫ ꯃꯔꯝ ꯑꯁꯤꯅ ꯖꯤꯅꯠ, ꯅꯍꯥꯛ ꯑꯁꯤ ꯑꯩꯕꯨ ꯇꯥꯛꯄꯤ ꯇꯝꯕꯤꯕ ꯑꯁꯦꯡꯕ ꯏꯁꯣꯔꯃꯛꯅꯤ ꯍꯥꯏꯅ ꯈꯟꯖꯩ ꯍꯥꯏꯅ ꯍꯁꯅ ꯖꯤꯅꯠꯇ ꯄꯥꯎꯈꯨꯝ ꯄꯤꯔꯝꯃꯤ꯫ ꯑꯁꯤꯒꯨꯝꯂꯕ ꯍꯁꯀꯤ ꯄꯥꯎꯈꯨꯝ ꯑꯗꯨꯗ ꯖꯤꯅꯠꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗꯤ, ꯍꯁ, ꯑꯩꯍꯥꯛ ꯅꯍꯥꯛꯅ ꯇꯧꯔꯤꯕ ꯊꯕꯛꯁꯤꯡ ꯑꯁꯤꯗ ꯑꯄꯦꯟꯕ ꯄꯣꯛꯂꯦ꯫ ꯑꯗꯨꯒ ꯂꯣꯏꯅꯅ ꯍꯁꯅ ꯑꯁꯨꯝꯅ ꯋꯥ ꯃꯈꯥ ꯇꯥꯔꯛꯂꯝꯃꯤ ꯃꯗꯨꯗꯤ, ꯖꯤꯅꯠ, ꯅꯍꯥꯛꯀꯤ ꯑꯔꯣꯟꯕ ꯍꯥꯏꯕꯗꯤ ꯁꯦꯀ꯭ꯔꯦꯠ ꯑꯣꯏꯕ ꯋꯥꯔꯣꯜ ꯀꯌꯥ ꯑꯃꯗꯤ ꯑꯩꯍꯥꯛꯅ ꯉꯁꯤ ꯐꯥꯎꯕꯗ ꯀꯅꯥꯃꯠꯇꯒꯤ ꯃꯅꯥꯀꯣꯡ ꯍꯥꯏꯕꯗꯤ ꯀꯅꯥꯃꯠꯇꯒꯤ ꯃꯐꯝꯗ ꯄꯥꯎ ꯑꯁꯤ ꯌꯧꯍꯟꯗꯦ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯍꯁꯀꯤ ꯄꯥꯎꯈꯨꯝ ꯑꯗꯨꯗ ꯖꯤꯅꯠꯅ ꯍꯔꯥꯎꯕ ꯑꯃꯗꯤ ꯅꯨꯡꯉꯥꯏꯕꯒ ꯂꯣꯏꯅꯅ ꯑꯁꯨꯝꯅ ꯄꯥꯎꯈꯨꯝ ꯄꯤꯔꯛꯂꯝꯃꯤ ꯃꯗꯨꯗꯤ, ꯍꯁ, ꯑꯩꯍꯥꯛ ꯄꯦꯜꯂꯦ꯫ ꯅꯍꯥꯛꯅ ꯇꯧꯔꯤꯕ ꯊꯕꯛꯁꯤꯡ ꯑꯁꯤꯗ ꯑꯩꯍꯥꯛ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯄꯦꯟꯖꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯑꯁꯨꯝꯅ ꯅꯍꯥꯛꯅ ꯅꯨꯄꯥ ꯊꯣꯛꯄ ꯊꯕꯛ ꯀꯌꯥ ꯑꯃ ꯄꯥꯡꯊꯣꯔꯛꯄ ꯑꯁꯤꯅ ꯑꯩꯍꯥꯛꯅ ꯅꯪꯒꯤꯗꯃꯛꯇ ꯆꯥꯎꯊꯣꯛꯆꯩ ꯍꯥꯏꯅ ꯖꯤꯅꯠꯅ ꯍꯁꯇ ꯄꯥꯎꯈꯨꯝ ꯄꯤꯔꯝꯃꯤ꯫ ꯑꯁꯤꯒꯨꯝꯂꯕ ꯍꯁ ꯑꯃꯗꯤ ꯖꯤꯅꯠ ꯃꯈꯣꯏ ꯑꯅꯤꯅ ꯑꯔꯣꯟꯕ ꯋꯥꯔꯤ ꯁꯥꯟꯅꯕ ꯃꯌꯥꯝ ꯑꯗꯨ ꯄꯨꯂꯤꯁ ꯀꯃꯤꯁꯅꯔ ꯑꯔꯨꯟ ꯈꯥꯇ꯭ꯔꯤ ꯑꯃꯗꯤ ASP ꯇꯦꯁꯅ ꯃꯈꯣꯏꯒꯤ ꯀꯟꯇ꯭ꯔꯣꯜ ꯔꯨꯝꯗꯒꯤ ꯂꯣꯟꯅ ꯇꯥꯔꯝꯃꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯖꯤꯅꯠꯅ ꯍꯣꯁꯄꯨ ꯃꯅꯥꯀꯣꯡꯗ ꯇꯞꯅ ꯀꯧꯁꯜꯂꯒ ꯑꯔꯣꯟꯕ ꯋꯥꯔꯤ ꯈꯔ ꯍꯥꯏꯔꯝꯃꯤ꯫ ꯍꯥꯏꯔꯝꯂꯤꯕ ꯑꯔꯣꯟꯕ ꯋꯥꯔꯤꯁꯤꯡ ꯑꯗꯨ ASP ꯇꯦꯁ ꯑꯃꯗꯤ ꯄꯨꯂꯤꯁ ꯀꯃꯤꯁꯅꯔ ꯑꯔꯨꯟ ꯈꯥꯇ꯭ꯔꯤꯅꯗꯤ ꯀꯦꯃꯦꯔꯥꯗ ꯎꯕꯗꯨ ꯅꯠꯇꯅ ꯃꯈꯣꯏꯅ ꯉꯥꯡꯅꯔꯤꯕ ꯑꯔꯣꯟꯕ ꯋꯥꯐꯝ ꯑꯗꯨ ꯀꯔꯤꯅꯣ ꯍꯥꯏꯕ ꯑꯗꯨ ꯈꯪꯕ ꯉꯝꯂꯝꯗꯦ꯫ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯍꯁ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤ ꯌꯥꯝꯅ ꯃꯊꯃꯣꯏ ꯄꯦꯟꯗꯕ ꯑꯃꯗꯤ ꯀꯞꯄ ꯂꯥꯎ ꯈꯣꯡꯕꯒ ꯂꯣꯏꯅꯅ ꯃꯐꯝ ꯑꯗꯨꯗ ꯂꯥꯎꯔꯛꯂꯝꯃꯤ꯫ ꯑꯁꯤꯒꯨꯝꯂꯕ ꯍꯁꯀꯤ ꯑꯉꯥꯎꯕ ꯑꯃꯗꯤ ꯑꯦꯕꯅꯣꯔꯃꯦꯜ ꯑꯃꯅ ꯇꯧꯒꯗꯧꯕ ꯃꯑꯣꯡ ꯃꯇꯧ ꯑꯁꯤ ꯎꯠꯂꯛꯄꯗꯒꯤ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤꯁꯤꯡ ꯑꯗꯨꯅ ꯃꯍꯥꯛꯄꯨ ꯂꯥꯌꯦꯡꯅꯕꯒꯤꯗꯃꯛ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯈꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯑꯇꯣꯞꯄ ꯅꯥꯀꯜ ꯑꯃꯗꯅ ASP ꯇꯦꯁꯅ ꯖꯤꯅꯠꯀꯤ ꯃꯅꯥꯛꯇ ꯆꯪꯂꯛꯇꯨꯅ ꯉꯁꯥꯏ ꯅꯈꯣꯏ ꯑꯅꯤꯅ ꯁꯥꯟꯅꯔꯤꯕ ꯑꯔꯣꯟꯕ ꯋꯥꯐꯝ ꯃꯌꯥꯝ ꯑꯗꯨ ꯀꯔꯤꯅꯣ ꯑꯩꯉꯣꯟꯗꯁꯨ ꯁꯨꯒꯥꯏꯅ ꯍꯥꯏꯌꯨ ꯍꯥꯏꯅ ASP ꯇꯦꯁꯅ ꯖꯤꯅꯠꯇ ꯍꯪꯂꯝꯃꯤ꯫ ꯃꯗꯨꯒꯤ ꯄꯥꯎꯈꯨꯝ ꯑꯣꯏꯅ ꯖꯤꯅꯠꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯃꯗꯨꯗꯤ, ꯁꯥꯔ, ꯑꯩꯒꯤ ꯊꯕꯛ ꯊꯧꯔꯝ ꯀꯌꯥ ꯑꯃꯗ ꯑꯩꯒ ꯆꯞ ꯃꯥꯟꯅꯅ ꯊꯕꯛꯁꯤꯡ ꯑꯁꯤ ꯀꯣꯄꯤ ꯇꯧꯔꯤꯕ ꯃꯤꯁꯛ ꯑꯃ ꯂꯩ꯫ ꯃꯔꯝꯗꯤ ꯍꯁ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯅ ꯉꯁꯤꯒꯤ ꯃꯇꯝ ꯈꯔꯒꯤ ꯃꯃꯥꯡꯗ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯃꯌꯥꯝ ꯑꯁꯤ ꯃꯍꯥꯛꯅ ꯇꯧꯕꯅꯤ ꯍꯥꯏꯕꯁꯤ ꯑꯩꯍꯥꯛ ꯊꯥꯖꯕ ꯉꯝꯗꯦ꯫ ꯃꯔꯝꯗꯤ ꯃꯍꯥꯛꯇꯤ ꯁꯥꯏꯀꯣ ꯂꯩꯕ ꯑꯃꯗꯤ ꯋꯥꯈꯜ ꯄꯪꯁꯥꯗ ꯁꯥꯒꯠꯂꯒ ꯆꯤꯊꯤ ꯄꯪꯏꯗ ꯏꯕ ꯃꯤꯁꯛ ꯑꯃꯅꯤ ꯍꯥꯏꯕꯁꯤ ꯑꯩꯍꯥꯛꯅ ꯃꯍꯥꯛꯀ ꯋꯥꯔꯤ ꯁꯥꯟꯅꯕꯗꯒꯤ ꯈꯪꯉꯤ꯫ ꯃꯔꯝ ꯑꯁꯤꯅ ꯑꯩꯒꯤ ꯃꯃꯥꯡꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯅ ꯀꯣꯄꯤ ꯇꯧꯗꯨꯅ ꯑꯩꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯁꯤꯒꯨꯝꯅ ꯊꯕꯛ ꯄꯥꯡꯊꯣꯛꯂꯤꯕ ꯃꯤꯁꯛ ꯑꯁꯤ ꯉꯁꯤꯒꯤ ꯁꯣꯁꯥꯏꯇꯤ ꯑꯁꯤꯗ ꯃꯍꯥꯛ ꯍꯤꯡꯗꯨꯅ ꯂꯩ ꯍꯥꯏꯕ ꯑꯁꯤ ꯑꯩꯍꯥꯛꯀꯤ ꯆꯞ ꯆꯥꯕ ꯊꯥꯖꯕꯅꯤ ꯍꯥꯏꯅ ꯖꯤꯅꯠꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯒ ꯂꯣꯏꯅꯅ
ꯖꯤꯅꯠꯅ ꯑꯁꯨꯝꯅꯁꯨ ꯋꯥ ꯃꯈꯥ ꯇꯥꯔꯛꯂꯝꯃꯤ ꯃꯗꯨꯗꯤ ꯁꯔ ꯉꯁꯤꯃꯛꯀꯤ ꯁꯤꯆꯨꯋꯦꯁꯟ ꯑꯁꯤꯗ ꯃꯤꯍꯥꯠꯄ ꯃꯤꯁꯛ ꯑꯁꯤ ꯃꯍꯥꯛꯅ ꯅꯦꯛꯁ ꯍꯥꯠꯀꯗꯕ ꯃꯤꯁꯛ ꯑꯗꯨꯒꯤ ꯃꯔꯝꯗ ꯃꯍꯥꯛ ꯋꯥꯈꯜ ꯈꯟꯗꯨꯅ ꯂꯩ ꯍꯥꯏꯕ ꯑꯁꯤ ꯆꯞ ꯆꯥꯕ ꯊꯥꯖꯕꯅꯤ ꯃꯔꯝ ꯑꯁꯤꯅ ꯍꯥꯏꯔꯤꯕ ꯃꯤꯁꯛ ꯑꯁꯤꯕꯨ ꯐꯥꯅꯅꯕ ꯍꯣꯠꯅꯕ ꯍꯥꯏꯕꯁꯤ ꯁꯥꯔ ꯍꯣꯏꯒꯤ ꯑꯆꯧꯕ ꯏꯟꯇꯦꯂꯤꯖꯦꯟꯒꯤ ꯑꯣꯏꯕ ꯊꯕꯛ ꯀꯌꯥ ꯑꯃ ꯗꯔꯀꯥꯔ ꯑꯣꯏ ꯍꯥꯏꯅ ꯖꯤꯅꯠꯅ ASP ꯇꯦꯁꯇ ꯋꯥ ꯃꯈꯥ ꯇꯥꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯑꯁꯨꯝꯅ ꯖꯤꯅꯠ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯁꯤꯅ ASP ꯇꯦꯁꯀꯤ ꯆꯥꯎꯔꯕ ꯃꯇꯦꯡ ꯀꯌꯥ ꯑꯃ ꯄꯥꯡꯕ ꯑꯁꯤꯗ ASP ꯇꯦꯁꯅ ꯃꯍꯥꯛꯄꯨ ꯑꯄꯦꯟꯕ ꯄꯣꯛꯆꯕꯒ ꯂꯣꯏꯅꯅ ꯖꯤꯅꯠꯇ ꯊꯥꯒꯠꯄ ꯋꯥꯍꯩ ꯀꯌꯥ ꯑꯃ ꯍꯥꯏꯔꯝꯃꯤ ꯑꯗꯨꯒ ꯂꯣꯏꯅꯅ ꯍꯥꯏꯔꯤꯕ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯍꯦꯛ ꯃꯊꯪꯒꯤ ꯊꯪꯅꯕ ꯅꯨꯃꯤꯠꯇ ꯃꯨꯝꯕꯥꯏꯒꯤ ꯁꯍꯔ ꯑꯁꯤꯒꯤ ꯁꯤꯇꯤ ꯃꯅꯨꯡ ꯑꯁꯤꯗ ꯌꯥꯝꯅ ꯆꯥꯎꯕ ꯕꯤꯖꯤꯅꯦꯁꯃꯦꯟ ꯑꯃ ꯃꯃꯥꯡꯗ ꯍꯥꯠꯈꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯕ ꯃꯑꯣꯡꯗ ꯃꯍꯥꯛꯄꯨ ꯍꯥꯠꯇꯣꯛꯂꯒ ꯊꯝꯃꯝꯕꯒꯤ ꯁꯤꯟ ꯑꯃ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯉꯤ ꯍꯥꯏꯔꯤꯕ ꯕꯤꯖꯤꯅꯦꯁꯃꯦꯟ ꯑꯁꯤꯅ ꯁꯤꯔꯝꯂꯤꯕ ꯃꯑꯣꯡ ꯃꯇꯧ ꯑꯁꯤꯁꯨ ꯃꯃꯥꯡꯗ ꯁꯤꯈꯤꯕ ꯃꯤꯁꯤ ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯕ ꯃꯑꯣꯡꯗ ꯃꯈꯧꯔꯤꯗ ꯊꯧꯔꯤ ꯌꯥꯟꯁꯤꯜꯂꯒ ꯃꯈꯨꯠꯇ ꯇ꯭ꯔꯣꯐꯤꯒꯨꯝꯕ ꯑꯃ ꯄꯥꯏꯍꯟꯗꯨꯅ ꯊꯝꯂꯝꯕꯒꯤ ꯁꯤꯟ ꯑꯃ ꯑꯩꯈꯣꯏꯅ ꯃꯤꯁꯤ ꯑꯁꯤꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯁꯤꯗ ꯎꯕ ꯐꯪꯉꯤ ꯕꯤꯖꯤꯅꯦꯁꯃꯦꯟ ꯑꯁꯤꯒꯤ ꯃꯤꯁꯤ ꯑꯁꯤꯒꯤ ꯃꯇꯥꯡ ꯑꯁꯤꯗꯗꯤ ꯑꯩꯈꯣꯏꯗ ꯆꯤꯡꯅꯕꯒꯤ ꯃꯆꯥꯛꯁꯦ ꯑꯁꯨꯝ ꯍꯦꯟꯀꯠꯂꯛꯂꯤ ꯃꯔꯝꯗꯤ ꯍꯁ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯗꯨꯁꯨ ꯍꯣꯁꯄꯤꯇꯥꯜꯗ ꯍꯣꯁꯄꯤꯇꯥꯂꯥꯏꯖ ꯇꯧꯗꯨꯅ ꯂꯩ ꯑꯗꯨꯒ ꯖꯤꯅꯠ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯁꯤꯁꯨ ꯄꯨꯂꯤꯁꯀ ꯂꯣꯏꯅꯅ ꯐꯥꯔꯝ ꯍꯥꯎꯁ ꯑꯗꯨꯗ ꯃꯈꯣꯏ ꯄꯨꯟꯅ ꯂꯩꯃꯤꯟꯅꯩ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯑꯍꯨꯝꯁꯨꯕ ꯖꯤꯅꯠꯀꯤ ꯃꯤꯍꯥꯠ ꯑꯁꯤꯒ ꯆꯞ ꯃꯥꯟꯅꯕ ꯃꯑꯣꯡꯗ ꯀꯣꯄꯤ ꯇꯧꯔꯤꯕ ꯃꯤꯁꯛ ꯑꯁꯤ ꯀꯅꯥꯅꯣ ꯍꯥꯏꯅ ASP ꯇꯦꯁꯅ ꯋꯥꯈꯜ ꯊꯣꯛꯇꯕ ꯃꯈꯩ ꯃꯍꯥꯛ ꯐꯝꯕꯨꯡꯅꯅ ꯀꯔꯝꯕ ꯃꯤꯁꯛꯅ ꯇꯧꯔꯤꯕꯅꯣ ꯍꯥꯏꯕ ꯑꯁꯤ ꯃꯍꯥꯛ ꯀꯨꯞꯅ ꯊꯤꯖꯤꯟꯅꯕꯒꯤꯗꯃꯛ ꯋꯥꯈꯜ ꯈꯟꯗꯨꯅ ꯂꯩꯔꯝꯃꯤ ꯃꯗꯨꯒꯤ ꯃꯇꯨꯡꯗ ASP ꯇꯦꯁꯅ ꯉꯁꯥꯏ ꯍꯜꯁ ꯑꯃꯗꯤ ꯖꯤꯅꯁ ꯃꯈꯣꯏ ꯑꯅꯤ ꯐꯥꯔꯝ ꯍꯥꯎꯁ ꯑꯗꯨꯗ ꯐꯝꯃꯤꯟꯅꯔꯒ ꯂꯣꯟꯅ ꯁꯥꯟꯅꯈꯤꯕ ꯍꯥꯏꯕꯗꯤ ꯃꯅꯥꯀꯣꯡꯗ ꯍꯥꯏꯈꯤꯕ ꯋꯥꯐꯝꯁꯤꯡ ꯑꯗꯨ ꯃꯇꯥꯡ ꯑꯗꯨꯗꯗꯤ ASP ꯇꯦꯁ ꯑꯃꯗꯤ ꯄꯨꯂꯤꯁ ꯀꯃꯤꯁꯅꯔ ꯑꯔꯨꯟ ꯈꯇ꯭ꯔꯤꯅ ꯋꯥꯐꯝꯁꯤꯡ ꯑꯗꯨ ꯇꯥꯕ ꯈꯪꯕ ꯉꯝꯈꯤꯗꯦ ꯃꯈꯣꯏꯅ ꯀ꯭ꯂꯤꯌꯥꯔ ꯑꯣꯏꯅ ꯇꯥꯕ ꯉꯝꯈꯤꯗꯕ ꯃꯔꯝꯅ ꯋꯥꯐꯝꯁꯤꯡ ꯑꯗꯨ ꯈꯪꯈꯤꯗꯦ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯃꯇꯥꯡ ꯑꯗꯨꯗꯗꯤ ASP ꯇꯦꯁꯅ ꯉꯁꯥꯏ ꯃꯈꯣꯏ ꯑꯅꯤꯅ ꯉꯥꯡꯅꯈꯤꯕ ꯋꯥꯐꯝꯁꯤꯡ ꯑꯗꯨ ꯌꯥꯝꯅ ꯀ꯭ꯂꯤꯌꯥꯔ ꯑꯣꯏꯅ ꯇꯥꯕ ꯉꯝꯂꯝꯃꯤ ꯃꯗꯨꯗꯤ ꯍꯁ ꯑꯃꯗꯤ ꯖꯤꯅꯠꯅ ꯅꯥꯀꯣꯡꯗ ꯇꯞꯅ ꯁꯥꯟꯅꯈꯤꯕ ꯋꯥꯔꯤ ꯑꯗꯨ ꯑꯇꯩ ꯀꯔꯤꯃꯠꯇ ꯑꯣꯏꯔꯝꯗꯦ ꯖꯤꯅꯠꯅ ꯑꯁꯨꯝꯅ ꯍꯥꯏꯕ ꯑꯣꯏꯔꯝꯃꯤ ꯍꯁ ꯅꯉꯣꯟꯗ ꯑꯩꯍꯥꯛꯅ ꯁꯤꯟꯅꯈꯤꯕ ꯊꯕꯛ ꯊꯧꯔꯝ ꯑꯃꯠꯇ ꯅꯍꯥꯛꯅ ꯄꯥꯡꯊꯣꯛꯄ ꯉꯝꯗꯦ ꯃꯔꯝ ꯑꯁꯤꯅ ꯅꯍꯥꯛ ꯑꯁꯤ ꯑꯩꯍꯥꯛꯅ ꯑꯩꯒꯤ ꯀꯣꯄꯤꯒ ꯆꯞ ꯃꯥꯟꯅꯅ ꯊꯕꯛ ꯇꯧꯕ ꯉꯝꯒꯗꯧꯕ ꯃꯤꯁꯛꯅꯤ ꯍꯥꯏꯅ ꯊꯥꯖꯔꯨꯔꯤꯕ ꯑꯁꯤꯗꯤ ꯅꯍꯥꯛꯇꯤ ꯄꯥꯡꯗꯕ ꯃꯤꯇꯝꯕꯥꯡ ꯑꯃꯒ ꯆꯞ ꯃꯥꯟꯅꯩ ꯃꯔꯝ ꯑꯁꯤꯅ ꯅꯍꯥꯛ ꯑꯩꯒꯤ ꯃꯤꯠꯌꯦꯡꯐꯝꯗꯒꯤ ꯌꯥꯝꯅ ꯂꯥꯞꯅ ꯆꯠꯈ꯭ꯔꯣ ꯃꯗꯨꯅ ꯅꯍꯥꯛꯀꯤ ꯄꯨꯟꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯐꯕ ꯂꯝꯕꯤ ꯑꯃ ꯑꯣꯏꯒꯅꯤ ꯍꯥꯏꯕ ꯋꯥꯍꯩ ꯑꯁꯤ ꯑꯣꯏꯔꯝꯃꯤ ꯃꯗꯨꯒꯤ ꯃꯇꯨꯡ ꯇꯥꯔꯛꯄꯗ ꯍꯁ ꯍꯥꯏꯕ ꯅꯨꯄꯥ ꯑꯗꯨ ꯀꯟꯅ ꯂꯥꯎ ꯈꯣꯡꯕ ꯑꯃꯗꯤ ꯋꯥꯈꯟꯗ ꯆꯔꯥꯡꯅꯕꯒꯤ ꯃꯑꯣꯡꯗ ꯋꯥꯟꯊꯕꯒꯤ ꯃꯑꯣꯡꯁꯤꯡ ꯑꯗꯨ ꯎꯠꯈꯤꯕ ꯃꯔꯝꯅ ꯃꯍꯥꯛꯄꯨ ꯍꯣꯁꯄꯤꯇꯥꯂꯥꯏꯖ ꯇꯧꯈ꯭ꯔꯤꯕꯅꯤ ꯑꯁꯤꯒꯨꯝꯂꯕ ꯖꯤꯅꯠ ꯑꯃꯗꯤ ꯍꯔꯁꯀꯤ ꯑꯔꯣꯟꯕ ꯋꯥꯐꯝꯒꯤ ꯀ꯭ꯂꯤꯌꯥꯔ ꯑꯣꯏꯕ ꯚꯣꯏꯁ ꯃꯌꯥꯝ ꯑꯗꯨ ꯇꯥꯔꯕ ꯃꯇꯨꯡꯗ ASP ꯇꯦꯁꯅ ꯍꯣꯁꯄꯤꯇꯥꯜ ꯑꯗꯨꯗ ꯗ꯭ꯌꯨꯇꯤ ꯇꯥꯗꯨꯅ ꯂꯩꯕ ꯗꯣꯛꯇꯔ ꯑꯗꯨꯗ ꯀꯣꯜ ꯇꯧꯗꯨꯅ ꯍꯁ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯠꯂꯨ ꯃꯍꯥꯛ ꯀꯔꯤ ꯐꯤꯕꯝꯗ ꯂꯩꯔꯤꯕꯒꯦ ꯍꯥꯏꯕꯗꯨ ꯀꯨꯞꯅ ꯌꯦꯡꯁꯤꯜꯂꯕ ꯃꯇꯨꯡꯗ ꯑꯩꯉꯣꯟꯗ ꯄꯥꯎ ꯄꯤꯔꯛꯎ ꯍꯥꯏꯅ ASP ꯇꯦꯁꯅ ꯗꯣꯛꯇꯔ ꯑꯗꯨꯗ ꯐꯣꯟ ꯇꯧꯔꯛꯇꯨꯅ ꯋꯥꯐꯝꯁꯤꯡ ꯑꯗꯨ ꯍꯥꯏꯔꯛꯈꯤ ꯃꯗꯨꯗꯒꯤ ꯍꯣꯁꯄꯤꯇꯥꯜ ꯑꯗꯨꯗ ꯗ꯭ꯌꯨꯇꯤ ꯇꯥꯗꯨꯅ ꯂꯩꯔꯤꯕ ꯗꯣꯛꯇꯔ ꯑꯗꯨꯅ ꯍꯁꯅ ꯂꯩꯔꯤꯕ ꯀꯥ ꯑꯗꯨꯗ ꯆꯪꯂꯛꯇꯨꯅ ꯃꯍꯥꯛ ꯀꯔꯝꯕ ꯃꯑꯣꯡꯗ ꯂꯩꯔꯤꯕꯒꯦ ꯍꯥꯏꯕ ꯑꯗꯨ ꯆꯦꯛ ꯇꯧꯔꯝꯃꯤ ꯃꯗꯨꯗꯒꯤ ꯗꯣꯛꯇꯔ ꯑꯗꯨꯅ ꯍꯁꯅ ꯂꯩꯔꯤꯕ ꯍꯣꯁꯄꯤꯇꯥꯜꯒꯤ ꯀꯥ ꯑꯗꯨꯗ ꯆꯪꯗꯨꯅ ꯌꯦꯡꯂꯨꯕ ꯃꯇꯝꯗ ꯍꯁ ꯑꯗꯨꯗꯤ ꯃꯁꯥ ꯃꯊꯟꯇ ꯁꯨꯁꯥꯏꯗ ꯇꯧꯗꯨꯅ ꯔꯨꯝ ꯑꯗꯨꯒꯤ ꯀꯣꯔꯅꯔ ꯑꯃꯗ ꯁꯤꯗꯨꯅ ꯂꯩꯔꯝꯕ ꯑꯗꯨ ꯗꯣꯛꯇꯔ ꯑꯗꯨꯅ ꯎꯔꯝꯃꯤ ꯑꯁꯤꯒꯨꯝꯂꯕ ꯌꯥꯝꯅ ꯇꯝꯊꯤꯔꯕ ꯃꯑꯣꯡ ꯑꯃꯗ ꯍꯁꯅ ꯁꯤꯗꯨꯅ ꯂꯩꯔꯝꯕꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯗꯨ ASP ꯇꯦꯁꯇ ꯃꯍꯥꯛꯅ ꯐꯣꯟ ꯇꯧꯗꯨꯅ ꯈꯪꯍꯜꯂꯝꯃꯤ ꯑꯁꯤꯒꯨꯝꯂꯕ ꯇꯝꯊꯤꯔꯕ ꯄꯥꯎꯁꯤꯡ ꯑꯁꯤ ASP ꯇꯦꯁꯅ ꯇꯥꯔꯕ ꯃꯇꯨꯡꯗ ꯃꯍꯥꯛꯀꯤ ꯋꯥꯈꯜꯗ ꯃꯑꯣꯟ ꯈꯜꯂꯝꯃꯤ ꯃꯗꯨꯗꯤ ꯍꯁꯅ ꯁꯨꯁꯥꯏꯗ ꯇꯧꯗꯨꯅ ꯁꯤꯔꯤꯕ ꯑꯁꯤ ꯖꯤꯅꯠꯅ ꯉꯁꯥꯏ ꯑꯔꯣꯟꯕ ꯋꯥꯐꯝ ꯈꯔ ꯊꯝꯈꯤꯕ ꯑꯗꯨꯅ ꯃꯍꯥꯛ ꯃꯁꯥꯅ ꯃꯁꯥꯒꯤ ꯋꯥꯈꯜꯂꯣꯟ ꯑꯁꯤ ꯀꯟꯇ꯭ꯔꯣꯜ ꯇꯧꯕ ꯉꯝꯗꯕꯗꯒꯤ ꯃꯍꯥꯛ ꯁꯨꯁꯥꯏꯗ ꯇꯧꯗꯨꯅ ꯁꯤꯔꯤꯕꯅꯤ ꯑꯗꯨꯒ ꯑꯃꯔꯣꯝꯗꯅ ꯖꯤꯅꯠ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯁꯤꯅ ꯃꯍꯥꯛꯀꯤ ꯑꯔꯣꯟꯕ ꯊꯕꯛ ꯃꯌꯥꯝ ꯑꯁꯤ ꯀꯦꯃꯦꯔꯥ ꯑꯃꯗꯤ ꯑꯩꯍꯥꯛꯀꯤ ꯃꯃꯥꯡꯗ ꯈꯪꯍꯟꯗꯅꯕꯒꯤꯗꯃꯛꯇ ꯎꯠ ꯆꯥꯏꯗꯨꯅ ꯊꯝꯂꯤ ꯃꯁꯤ ꯄꯨꯝꯅꯃꯛ ꯑꯁꯤ ꯃꯍꯥꯛꯅ ꯆꯤꯡꯅꯕ ꯑꯁꯨꯝ ꯍꯦꯟꯒꯠꯂꯛꯄꯗꯒꯤ ꯃꯍꯥꯛꯅ ꯖꯤꯅꯠꯇ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗꯤ ꯖꯤꯅꯠ ꯅꯍꯥꯛꯅ ꯑꯩꯈꯣꯏꯕꯨ ꯑꯄꯪꯕ ꯁꯤꯕꯒ ꯂꯣꯏꯅꯅ ꯀꯔꯤꯒꯨꯝꯕ ꯑꯔꯣꯟꯕ ꯊꯕꯛ ꯀꯌꯥ ꯑꯃ ꯇꯧꯔꯤ ꯍꯥꯏꯕ ꯑꯁꯤ ꯑꯩꯍꯥꯛ ꯅꯉꯣꯟꯗ ꯅꯣꯡꯃꯒꯤ ꯑꯁꯨꯝ ꯆꯤꯡꯅꯕ ꯍꯦꯟꯒꯠꯂꯛꯂꯦ ꯍꯥꯏꯅ ASP ꯇꯦꯁꯅ ꯖꯤꯅꯠꯇ ꯍꯥꯏꯔꯝꯃꯤ ꯑꯁꯨꯝꯅ ASP ꯇꯦꯁꯅ ꯖꯤꯅꯠꯇ ꯌꯥꯝꯅ ꯆꯤꯡꯅꯅꯤꯡꯉꯥꯏ ꯑꯣꯏꯕ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯍꯥꯏꯔꯕ ꯃꯇꯨꯡꯗ ꯁꯤꯟ ꯑꯗꯨ ꯀꯠ ꯇꯧꯈ꯭ꯔꯕ ꯃꯇꯨꯡꯗ ꯃꯊꯪꯒꯤ ꯁꯤꯟꯗ ꯀꯅꯥꯒꯨꯝꯕ ꯃꯁꯛ ꯃꯃꯤꯡ ꯈꯪꯗꯕ ꯃꯤꯑꯣꯏ ꯑꯃꯅ ꯃꯍꯥꯛꯀꯤ ꯃꯈꯨꯠꯇ ꯕꯣꯛꯁ ꯑꯃ ꯍꯥꯡꯇꯣꯛꯇꯨꯅ ꯖꯤꯅꯠ ꯑꯃꯗꯤ ꯑꯉꯥꯡ ꯑꯅꯤꯒ ꯂꯣꯏꯅꯕ ꯐꯣꯇꯣ ꯑꯃ ꯃꯍꯥꯛꯅ ꯌꯦꯡꯗꯨꯅ ꯂꯩꯕꯒꯤ ꯁꯤꯟ ꯑꯃ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯉꯤ ꯑꯗꯨꯒ ꯃꯇꯥꯡ ꯑꯗꯨꯗ ꯍꯥꯏꯔꯤꯕ ꯃꯁꯛ ꯈꯪꯗꯕ ꯃꯤꯑꯣꯏ ꯑꯗꯨꯅ TVꯗ ꯅ꯭ꯌꯨꯁ ꯑꯃ ꯌꯦꯡꯂꯝꯃꯤ ꯍꯥꯏꯔꯤꯕ ꯅ꯭ꯌꯨꯁ ꯑꯗꯨꯗꯁꯨ ASP ꯇꯦꯁꯅ
ꯔꯤꯁꯦꯟꯠꯂꯤ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯋꯥꯊꯣꯛ ꯃꯌꯥꯝ ꯑꯁꯤꯒꯤ ꯃꯔꯝꯗ ꯅ꯭ꯌꯨꯁꯇ ꯉꯥꯡꯕ ꯋꯥꯔꯤ ꯃꯌꯥꯝ ꯑꯗꯨ ꯃꯁꯛ ꯈꯪꯗꯕ ꯃꯤꯑꯣꯏ ꯑꯗꯨꯅ ꯇꯥꯔꯝꯃꯤ꯫ ꯃꯇꯥꯡ ꯑꯗꯨꯗ ꯍꯥꯏꯔꯤꯕ ꯃꯁꯛ ꯈꯪꯗꯕ ꯃꯤꯑꯣꯏ ꯑꯗꯨꯅ ꯕꯦꯒ ꯑꯗꯨ ꯍꯥꯡꯗꯣꯛꯇꯨꯅ ꯑꯇꯩ ꯄꯣꯠꯂꯝ ꯀꯌꯥ ꯑꯃꯁꯨ ꯄꯨꯊꯣꯔꯛꯑꯝꯃꯤ꯫ ꯕꯦꯒ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯃꯤ ꯍꯥꯠꯄꯗ ꯁꯤꯖꯤꯟꯅꯕ ꯊꯧꯔꯤ ꯑꯁꯪꯕ ꯑꯃꯗꯤ ꯅꯨꯄꯤ ꯑꯃꯒꯤ ꯁꯜꯋꯥꯔꯒꯤ ꯐꯤꯔꯣꯜ ꯑꯃꯁꯨ ꯌꯥꯎꯕ ꯑꯗꯨ ꯅꯨꯄꯥ ꯑꯗꯨꯅ ꯎꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯁꯤꯟ ꯑꯗꯨ ꯀꯠ ꯇꯧꯈ꯭ꯔꯕ ꯃꯇꯨꯡꯗ ꯖꯤꯅꯠꯅ ꯃꯍꯥꯛꯅ ꯂꯩꯔꯤꯕ ꯐꯥꯔꯝ ꯍꯥꯎꯁ ꯑꯗꯨꯗ ꯃꯈꯣꯏ ꯃꯌꯥꯝ ꯄꯨꯟꯅ ꯆꯥꯃꯤꯟꯅꯅꯕꯒꯤꯗꯃꯛꯇ ꯃꯨꯗꯛ ꯍꯥꯏꯅ ꯈꯪꯅꯕ ꯑꯆꯥꯄꯣꯠ ꯏꯁꯄꯤꯁꯦꯜ ꯑꯃ ꯍꯧꯔꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯑꯆꯥꯄꯣꯠꯁꯤꯡ ꯑꯗꯨ ꯂꯩꯃꯤꯟꯅꯔꯤꯕ ꯃꯈꯣꯏ ꯃꯌꯥꯝ ꯑꯗꯨ ꯆꯥꯃꯤꯟꯅꯅꯕꯒꯤꯗꯃꯛꯇ ꯃꯍꯥꯛꯅ ꯄ꯭ꯂꯦꯠ ꯑꯃꯗ ꯍꯥꯞꯇꯨꯅ ꯄꯨꯊꯣꯔꯛꯑꯝꯃꯤ꯫ ꯖꯤꯅꯠꯅ ꯏꯁꯄꯤꯁꯦꯜ ꯑꯆꯥꯄꯣꯠ ꯃꯨꯗꯛ ꯑꯗꯨ ꯁꯦꯝꯗꯨꯅ ꯄꯨꯊꯣꯔꯛꯄꯒꯤ ꯇꯥꯏꯃꯤꯡ ꯑꯗꯨꯗ ASP ꯇꯦꯁꯁꯨ ꯃꯍꯥꯛꯀꯤ ꯑꯣꯐꯤꯁꯇꯒꯤ ꯐꯥꯔꯝ ꯍꯥꯎꯁ ꯑꯗꯨ ꯂꯥꯛꯇꯨꯅ ꯃꯍꯥꯛꯀꯤ ꯔꯨꯝꯗ ꯂꯩꯈꯤꯕꯒꯤ ꯁꯤꯟ ꯑꯃꯁꯨ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯉꯤ꯫ ꯑꯗꯨꯒ ꯂꯣꯏꯅꯅ ꯖꯤꯅꯠꯅ ꯁꯦꯝꯂꯤꯕ ꯏꯁꯄꯤꯁꯦꯜ ꯑꯆꯥꯄꯣꯠ ꯃꯨꯗꯛ ꯑꯗꯨ ꯏꯟꯁꯄꯦꯛꯇꯔ ꯑꯣꯝꯀꯥꯔ ꯃꯤꯅꯥꯗꯤ ꯆꯥꯔꯝꯗꯦ꯫ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯖꯤꯅꯠꯅ ꯃꯍꯥꯛꯅ ꯂꯩꯔꯤꯕ ꯀꯥ ꯑꯗꯨꯗ ꯃꯍꯥꯛ ꯑꯁꯤ ꯃꯕꯨꯛ ꯆꯥꯛꯄ ꯂꯦꯡꯕ ꯊꯤꯟꯕ ꯇꯧꯔꯦ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ ꯃꯍꯥꯛꯅ ꯀꯣꯏꯔꯥꯎ ꯂꯥꯎꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯏꯟꯁꯄꯦꯛꯇꯔ ꯑꯣꯝꯀꯥꯔ ꯃꯤꯅꯥ ꯑꯗꯨ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯃꯍꯥꯛꯅ ꯃꯕꯨꯛ ꯅꯥꯔꯤꯕ ꯑꯗꯨ ꯍꯦꯜꯞ ꯇꯧꯅꯕꯒꯤꯗꯃꯛ ꯀꯥ ꯑꯗꯨꯗ ꯂꯥꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯏꯟꯁꯄꯦꯛꯇꯔ ꯑꯣꯝꯀꯥꯔ ꯃꯤꯅꯥꯅ ꯖꯤꯅꯠꯀꯤ ꯔꯨꯝ ꯑꯗꯨ ꯌꯧꯔꯛꯂꯕ ꯃꯇꯨꯡꯗ ꯃꯍꯥꯛꯅ ꯇꯨꯡꯗꯒꯤ ꯃꯈꯧꯔꯤ ꯆꯞꯂꯒ ꯑꯣꯝꯀꯥꯔ ꯃꯤꯅꯥ ꯑꯗꯨꯕꯨ ꯋꯥꯟꯊꯍꯜꯂꯝꯃꯤ ꯑꯃꯗꯤ ꯖꯤꯅꯠꯅ ꯁꯦꯝꯈꯤꯕ ꯉꯁꯥꯏꯒꯤ ꯏꯁꯄꯤꯁꯦꯜ ꯑꯣꯏꯕ ꯑꯆꯥꯄꯣꯠ ꯃꯨꯗꯛ ꯑꯆꯥꯄꯣꯠ ꯑꯁꯤꯗ ꯄꯪꯊꯅꯕꯒꯤꯗꯃꯛ ꯍꯨ ꯍꯥꯞꯆꯤꯟꯈꯤꯕ ꯃꯔꯝꯅ ꯐꯥꯔꯝ ꯍꯥꯎꯁ ꯑꯗꯨꯗ ꯂꯩꯔꯤꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯃꯌꯥꯝ ꯑꯗꯨ ꯂꯣꯏꯅ ꯄꯪꯊꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯂꯦꯛꯊꯗꯨꯅ ꯂꯩꯈꯤꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯔꯒ ꯖꯤꯅꯠ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯗꯨꯅ ꯐꯥꯔꯝ ꯍꯥꯎꯁ ꯑꯗꯨꯗꯒꯤ ꯃꯄꯥꯟꯗ ꯊꯣꯛꯇꯨꯅ ꯃꯍꯥꯛ ꯃꯐꯝ ꯑꯗꯨꯗꯒꯤ ꯅꯥꯟꯊꯣꯛꯇꯨꯅ ꯆꯦꯟꯈꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯊꯪꯒꯤ ꯑꯌꯨꯛꯇ ꯏꯟꯁꯄꯦꯛꯇꯔ ꯑꯣꯝꯀꯥꯔ ꯃꯤꯅꯥꯅ ASPꯗ ꯀꯣꯜ ꯇꯧꯔꯛꯇꯨꯅ ꯊꯣꯛꯈ꯭ꯔꯤꯕ ꯋꯥꯐꯝ ꯃꯌꯥꯝ ꯑꯗꯨ ASP ꯇꯦꯁꯇ ꯂꯣꯏꯅ ꯇꯝꯂꯝꯃꯤ꯫ ꯃꯗꯨꯗꯒꯤ ASP ꯇꯦꯁ ꯑꯗꯨ ꯌꯥꯝꯅ ꯉꯛꯄ, ꯋꯥꯈꯜꯗ ꯆꯃꯝꯅꯕ ꯑꯃꯗꯤ ꯑꯣꯏꯔꯝꯂꯤꯕ ꯑꯃꯗꯤ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯑꯁꯤ ꯃꯇꯧ ꯀꯔꯝꯅ ꯆꯍꯤ 50 ꯁꯨꯔꯕ ꯅꯨꯄꯤ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯄꯨꯂꯤꯁ ꯗꯤꯄꯥꯔꯠꯃꯦꯟꯠꯒꯤ ꯌꯥꯝꯅ ꯁ꯭ꯇꯔꯣꯡ ꯑꯣꯏꯔꯕ ꯇꯤꯝ ꯑꯃꯕꯨ ꯃꯇꯧ ꯀꯔꯝꯅ ꯑꯄꯪꯕ ꯁꯤꯗꯨꯅ ꯅꯈꯣꯏ ꯃꯌꯥꯝꯒꯤ ꯃꯔꯛꯇꯒꯤ ꯃꯍꯥꯛꯅ ꯃꯇꯧ ꯀꯔꯝꯅ ꯅꯥꯟꯊꯣꯛꯈ꯭ꯔꯤꯕꯅꯣ ꯍꯥꯏꯅ ꯌꯥꯝꯅ ꯁꯥꯎꯅꯤꯡꯕ ꯑꯃꯗꯤ ꯄꯦꯟꯗꯕꯒ ꯂꯣꯏꯅꯅ ꯃꯍꯥꯛꯀꯤ ꯄꯨꯂꯤꯁ ꯇꯤꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯆꯩꯔꯝꯃꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡꯗ ASP ꯇꯦꯁꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯃꯗꯨꯗꯤ ꯏꯟꯁꯄꯦꯛꯇꯔ ꯑꯣꯝꯀꯥꯔ, ꯉꯔꯥꯡꯒꯤ ꯊꯣꯛꯈ꯭ꯔꯤꯕ ꯊꯧꯗꯣꯛ ꯋꯥꯊꯣꯛ ꯃꯌꯥꯝ ꯑꯗꯨ ꯎꯅꯕꯒꯤꯗꯃꯛꯇ CCTV ꯀꯦꯃꯦꯔꯥ ꯑꯗꯨ ꯑꯣꯟ ꯇꯧꯗꯨꯅ ꯊꯣꯛꯈ꯭ꯔꯤꯕ ꯘꯣꯇꯣꯅꯥ ꯃꯌꯥꯝ ꯑꯗꯨ ꯃꯇꯧ ꯀꯔꯝꯅ ꯊꯣꯛꯈ꯭ꯔꯤꯕꯅꯣ ꯍꯥꯏꯕꯗꯨ ꯔꯤꯆꯦꯛ ꯇꯧꯁꯤ ꯍꯥꯏꯅ ASP ꯇꯦꯁꯅ ꯏꯟꯁꯄꯦꯛꯇꯔ ꯑꯣꯝꯀꯥꯔ ꯃꯤꯅꯥꯗ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯑꯣꯝꯀꯥꯔ ꯃꯤꯅꯥꯅ ꯉꯔꯥꯡꯒꯤ ꯅꯨꯡꯗꯥꯡꯗ ꯊꯣꯛꯈꯤꯕꯒꯤ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨ ꯔꯦꯀꯣꯔꯗꯁꯤꯡ ꯑꯗꯨ ꯔꯤꯄ꯭ꯂꯦ ꯇꯧꯗꯨꯅ ꯌꯦꯡꯂꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯚꯤꯗꯤꯑꯣ ꯔꯦꯀꯣꯔꯗꯤꯡ ꯑꯗꯨꯗ ꯆꯍꯤ 50 ꯁꯨꯖꯔꯕꯁꯨ ꯖꯤꯅꯠ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯁꯤ ꯌꯥꯝꯅ ꯃꯄꯥꯡꯒꯜ ꯂꯩꯕ ꯑꯃꯗꯤ ꯃꯊꯧꯅꯥ ꯃꯔꯤꯡꯖꯦꯜ ꯌꯥꯝꯅ ꯂꯩꯕ ꯅꯨꯄꯤ ꯑꯃꯒꯨꯝꯅ ꯏꯟꯁꯄꯦꯛꯇꯔ ꯑꯣꯝꯀꯥꯔ ꯃꯤꯅꯥꯕꯨ ꯃꯈꯧꯔꯤꯗ ꯆꯞꯇꯨꯅ ꯃꯍꯥꯛꯅ ꯃꯐꯝ ꯑꯗꯨꯗ ꯋꯥꯟꯊꯍꯜꯂꯝꯕꯒꯤ ꯁꯤꯟ ꯑꯗꯨ ASP ꯇꯦꯁꯅ ꯎꯔꯝꯃꯤ꯫ ꯑꯁꯤꯒꯨꯝꯂꯕ ASP ꯇꯦꯁꯅ ꯐꯤꯖꯤꯀꯦꯜ ꯅꯠꯇ꯭ꯔꯕꯁꯨ ꯚꯤꯗꯤꯑꯣꯗ ꯎꯔꯤꯕ ꯃꯑꯣꯡ ꯃꯇꯧ ꯑꯁꯤꯗ ꯖꯤꯅꯠ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯁꯤꯅ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯋꯥꯊꯣꯛ ꯃꯌꯥꯝ ꯑꯁꯤ ꯃꯍꯥꯛꯅ ꯇꯧꯍꯟꯕ ꯑꯃꯗꯤ ꯃꯍꯥꯛ ꯃꯁꯥꯃꯛꯅ ꯇꯧꯕꯅꯤ ꯍꯥꯏꯕ ꯑꯁꯤ ꯆꯞ ꯆꯥꯅ ꯊꯥꯖꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯑꯗꯨꯒ ꯂꯣꯏꯅꯅ ASP ꯇꯦꯁꯅ ꯃꯕꯨꯛꯅꯤꯡꯗ ꯑꯁꯨꯝꯅ ꯈꯜꯂꯝꯃꯤ ꯃꯗꯨꯗꯤ ꯑꯩꯈꯣꯏꯒꯤ ꯄꯨꯂꯤꯁ ꯗꯤꯄꯥꯔꯠꯃꯦꯟꯠꯀꯤ ꯄꯨꯂꯤꯁ ꯀꯃꯤꯁꯅꯔ ꯑꯔꯨꯟ ꯈꯇ꯭ꯔꯤꯅ ꯃꯤꯁꯦꯁ ꯗꯦꯁꯄꯥꯟꯗꯦꯗ 100% ꯊꯥꯖꯕ ꯊꯝꯂꯨꯕꯅ ꯉꯁꯤꯒꯤ ꯐꯠꯈꯤꯗ꯭ꯔꯕ ꯊꯧꯗꯣꯛ ꯃꯌꯥꯝ ꯑꯁꯤ ꯃꯍꯥꯛꯅ ꯊꯣꯛꯍꯟꯕꯒ ꯆꯞ ꯃꯥꯟꯅꯔꯦ ꯍꯥꯏꯅ ꯃꯕꯨꯛꯅꯤꯡꯗ ꯌꯥꯝꯅ ꯋꯥꯔꯧꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯁꯤꯟ ꯑꯗꯨ ꯀꯠ ꯇꯧꯈꯤꯗꯨꯅ ꯖꯤꯅꯠ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯗꯨꯅ ꯁꯦꯂꯨꯟ ꯑꯃꯗ ꯂꯥꯛꯂꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯁꯦꯂꯨꯟ ꯑꯗꯨ ꯑꯇꯩ ꯀꯅꯥꯒꯤꯁꯨ ꯅꯠꯇꯦ, ASP ꯇꯦꯁꯀꯤ ꯅꯨꯄꯤ ꯖꯥꯟꯕꯤꯒꯤ ꯁꯦꯂꯨꯟ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯁꯦꯂꯨꯟ ꯑꯗꯨꯗ ꯃꯍꯥꯛꯅ ꯆꯪꯂꯛꯂꯒ ꯃꯍꯥꯛ ꯁꯝ ꯀꯛꯀꯗꯧꯕꯅꯤ, ꯃꯍꯥꯛꯁꯤ ꯏꯃꯥꯔꯖꯦꯟꯁꯤ ꯊꯕꯛ ꯑꯃ ꯆꯠꯀꯗꯧꯕ ꯃꯔꯝꯅ ꯃꯉꯣꯟꯗ ꯃꯇꯝ ꯌꯥꯝꯅ ꯂꯩꯇ꯭ꯔꯦ, ꯃꯍꯥꯛꯀꯤ ꯁꯝ ꯑꯗꯨ ꯌꯥꯝꯅ ꯊꯨꯅ ꯀꯛꯄꯤꯌꯨ ꯍꯥꯏꯅ ꯖꯥꯟꯕꯤꯗ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯖꯥꯟꯕꯤꯁꯨ ꯀꯁꯇꯃꯔꯒꯤ ꯃꯄꯨꯛꯅꯤꯡ ꯄꯦꯜꯍꯟꯕ ꯑꯃꯗꯤ ꯀꯁꯇꯃꯔ ꯂꯥꯛꯅꯕꯒꯤ ꯑꯆꯧꯕ ꯃꯔꯝ ꯑꯃ ꯍꯥꯏꯌꯣ ꯍꯥꯏꯔꯒꯗꯤ ꯔꯤꯁꯤꯞꯁꯟ ꯐꯖꯅ ꯇꯧꯕꯤꯕ ꯑꯁꯤꯅ ꯃꯍꯥꯛꯀꯤ ꯑꯁꯦꯡꯕ ꯊꯝꯃꯣꯏ ꯑꯣꯏꯔꯝꯃꯤ꯫ ꯃꯔꯝ ꯑꯁꯤꯅ ꯃꯍꯥꯛꯅ ꯃꯇꯝ ꯌꯥꯝꯅ ꯃꯥꯡꯍꯟꯗꯅ ꯖꯤꯅꯠ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯁꯝ ꯀꯛꯅꯕꯒꯤꯗꯃꯛ ꯁꯦꯂꯨꯟ ꯑꯗꯨꯗ ꯐꯝꯍꯟꯗꯨꯅ ꯁꯝ ꯀꯛꯅꯕꯒꯤ ꯄ꯭ꯔꯣꯁꯦꯁ ꯍꯧꯔꯛꯂꯝꯃꯤ꯫ ꯃꯇꯥꯡ ꯑꯗꯨꯗ ꯏꯈꯪ ꯈꯪꯍꯧꯗꯅ ASP ꯇꯦꯁꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯖꯥꯟꯕꯤꯗ ꯀꯣꯜ ꯇꯧꯔꯛꯂꯝꯃꯤ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯖꯥꯟꯕꯤꯗꯤ ꯑꯁꯣꯝꯗ ꯖꯤꯅꯠꯀꯤ ꯁꯝ ꯀꯛꯅꯕꯒꯤꯗꯃꯛ ꯌꯥꯝꯅ ꯕꯤꯖꯤ ꯑꯣꯏꯕ ꯑꯃꯗꯤ ꯈꯨꯠ ꯊꯥꯗꯣꯛꯄ ꯌꯥꯗꯕ ꯃꯔꯝꯅ ꯃꯍꯥꯛꯀꯤ ꯍꯁꯕꯦꯟ ꯇꯦꯁꯀꯤ ꯐꯣꯟ ꯑꯗꯨ ꯄꯥꯏꯈꯠꯂꯝꯗꯦ꯫ ꯃꯗꯨꯗꯒꯤ ASP ꯇꯦꯁꯅ ꯋꯥꯈꯜ ꯈꯟꯊꯔꯕ ꯃꯇꯨꯡꯗ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤꯒꯤ ꯐꯣꯟ ꯄꯥꯏꯈꯠꯇ꯭ꯔꯤꯕꯁꯤ ꯀꯔꯤꯒꯨꯝꯕ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯃꯗꯤ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯅ ꯃꯍꯥꯛꯅ ꯋꯥꯈꯜ ꯈꯟꯊꯔꯒ ꯃꯍꯥꯛꯀꯤ ꯐꯣꯟ ꯑꯗꯨ ꯃꯥꯒꯤ ꯅꯨꯄꯤ ꯖꯥꯟꯕꯤꯒꯤ ꯁꯦꯂꯨꯟ ꯑꯗꯨꯒꯤ ꯏꯟꯇꯔ ꯀꯦꯃꯦꯔꯥꯁꯤꯡ ꯑꯗꯨꯒ ꯀꯅꯦꯛ ꯇꯧꯔꯒ ꯊꯝꯕ ꯃꯔꯝꯅ ꯃꯍꯥꯛꯅ ꯁꯦꯂꯨꯟ ꯑꯗꯨꯒꯤ ꯀꯦꯃꯦꯔꯥ ꯑꯗꯨ ꯑꯣꯟ ꯇꯧꯗꯨꯅ ꯌꯦꯡꯕ ꯃꯇꯝꯗ ꯖꯤꯅꯠ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯗꯨ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯖꯥꯟꯕꯤꯒꯤ ꯁꯦꯂꯨꯟꯗ ꯁꯝ ꯀꯛꯇꯨꯅ ꯂꯩꯕ ꯑꯗꯨ ꯃꯍꯥꯛꯅ ꯎꯔꯝꯃꯤ꯫
ꯃꯗꯨꯗꯒꯤ ASP ꯇꯦꯁꯅ ꯃꯍꯥꯛꯅ ꯃꯇꯝ ꯃꯥꯡꯍꯟꯗꯕꯤꯗ ꯁꯦꯂꯨꯟ ꯑꯗꯨ ꯇꯝꯅ ꯂꯥꯛꯂꯒ ꯊꯣꯡ ꯑꯗꯨ ꯍꯥꯡꯇꯣꯛꯂꯒ ꯃꯅꯨꯡꯗ ꯆꯪꯂꯛꯂꯝꯃꯤ ꯑꯗꯨꯒ ꯋꯥ ꯌꯥꯝꯅ ꯉꯥꯡꯅꯗꯕꯤꯗ ꯃꯍꯥꯛꯅ ꯖꯤꯅꯠ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯗꯨꯕꯨ ꯁꯦꯂꯨꯟ ꯑꯗꯨꯗꯒꯤ ꯄꯨꯊꯣꯔꯛꯂꯒ ꯃꯍꯥꯛꯀꯤ ꯀꯥꯔ ꯑꯗꯨꯗ ꯐꯝꯍꯜꯂꯒ ꯃꯍꯥꯛꯀꯤ ꯑꯣꯐꯤꯁ ꯇꯝꯅ ꯄꯣꯔꯛꯂꯝꯃꯤ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯃꯈꯣꯏ ꯑꯅꯤꯅ ꯂꯥꯛꯂꯤꯕ ꯂꯝꯕꯤ ꯑꯗꯨꯒꯤ ꯖꯪꯒꯜ ꯑꯃꯗ ꯃꯍꯥꯛꯅ ꯒꯥꯔꯤ ꯑꯗꯨ ꯈꯥꯝꯂꯒ ꯖꯤꯅꯠ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯗꯨꯕꯨ ꯀꯥꯔ ꯑꯗꯨꯗꯒꯤ ꯀꯨꯝꯊꯍꯜꯂꯒ ꯃꯍꯥꯛꯅ ꯅꯣꯡꯃꯩ ꯁꯠꯇꯨꯅ ꯃꯐꯝ ꯑꯗꯨꯗ ꯖꯤꯅꯠ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯗꯨꯕꯨ ꯀꯥꯞꯇꯨꯅ ꯍꯥꯠꯂꯒꯦ ꯍꯥꯏꯅ ꯃꯍꯥꯛꯅ ꯆꯞ ꯌꯨꯡꯅ ꯈꯜꯂꯝꯃꯤ ꯃꯇꯥꯡ ꯑꯗꯨꯗ ASP ꯇꯦꯁꯅ ꯖꯤꯅꯠꯇ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯃꯗꯨꯗꯤ ꯅꯪꯃꯛꯅ ꯑꯩꯒꯤ ꯅꯨꯄꯤꯒꯤ ꯁꯦꯂꯨꯟ ꯇꯥꯝꯅ ꯆꯠꯂꯒ ꯑꯩꯒꯤ ꯅꯨꯄꯤꯕꯨ ꯎꯅꯅꯕꯒꯤꯗꯃꯛ ꯁꯤꯜꯂꯤꯕ ꯅꯪꯒꯤ ꯋꯥꯈꯜꯂꯣꯟ ꯑꯁꯤ ꯑꯉꯛꯄꯅꯤ ꯅꯍꯥꯛꯀꯤ ꯀꯔꯤ ꯅꯇꯤꯛ ꯅꯒꯨꯟ ꯂꯩꯗꯨꯅ ꯑꯩꯒꯤ ꯅꯨꯄꯤꯕꯨ ꯃꯐꯝ ꯑꯗꯨꯗ ꯎꯅꯅꯕ ꯆꯠꯂꯤꯕꯅꯣ ꯅꯍꯥꯛ ꯑꯁꯤ ꯃꯐꯝ ꯑꯁꯤꯗ ꯑꯩꯅ ꯁꯣꯏꯗꯅ ꯀꯥꯞꯄꯒ ꯍꯥꯠꯀꯅꯤ ꯍꯥꯏꯅ ASP ꯇꯦꯁꯅ ꯖꯤꯅꯠꯇ ꯌꯥꯝꯅ ꯁꯥꯎꯅ ꯍꯥꯏꯔꯝꯃꯤ ꯃꯇꯥꯡ ꯑꯗꯨꯗ ꯖꯤꯅꯠꯅ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯅ ASP ꯇꯦꯁꯇ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗꯤ ꯇꯦꯁ ꯑꯩꯍꯥꯛꯁꯨ ꯄꯨꯟꯁꯤꯒꯤ ꯃꯍꯥꯎ ꯀꯔꯤꯅꯣ ꯍꯥꯏꯕꯗꯨ ꯆꯞ ꯆꯥꯅ ꯈꯪꯉꯤ ꯃꯔꯝ ꯑꯁꯤꯅ ꯑꯩꯍꯥꯛ ꯍꯤꯡꯕ ꯄꯥꯝꯃꯤ ꯑꯩꯁꯨ ꯑꯩꯒꯤ ꯏꯆꯥꯒꯤꯗꯃꯛ ꯍꯤꯡꯕ ꯄꯥꯝꯃꯤ ꯍꯥꯏꯅ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯅ ASP ꯇꯦꯁꯇ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯍꯥꯏꯔꯝꯃꯤ ꯑꯗꯨꯝ ꯑꯣꯏꯅꯃꯛ ASP ꯇꯦꯁꯇꯤ ꯈꯣꯏꯔꯥꯡ ꯈꯣꯏꯁꯥꯎꯕ ꯑꯃꯗꯤ ꯁꯥꯎꯃꯟꯈꯤꯕꯅ ꯍꯦꯟꯕꯅ ꯖꯤꯅꯠꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝꯁꯤꯡ ꯑꯗꯨ ꯑꯦꯛꯁꯦꯞ ꯇꯧꯔꯝꯗꯦ ꯑꯃꯗꯤ ꯃꯍꯥꯛ ꯃꯐꯝ ꯑꯗꯨꯗ ꯁꯨꯠ ꯇꯧꯗꯨꯅ ꯍꯥꯠꯂꯒꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟꯗ ꯆꯞ ꯆꯥꯅ ꯈꯟꯈꯤꯔꯝꯃꯤ ꯃꯗꯨꯒꯤ ꯃꯈꯥ ꯇꯥꯔꯛꯄ ꯑꯣꯏꯅ ꯖꯤꯅꯠꯅ ASP ꯇꯦꯁꯇ ꯑꯃꯨꯛꯀꯁꯨ ꯔꯤꯀ꯭ꯋꯦꯁ ꯇꯧꯔꯝꯃꯤ ꯃꯗꯨꯗꯤ ꯑꯩꯍꯥꯛ ꯑꯩꯒꯤ ꯏꯆꯥꯒꯤ ꯈꯜꯂꯕ ꯃꯇꯨꯡꯗ ꯑꯩꯍꯥꯛ ꯍꯤꯡꯕ ꯄꯥꯝꯃꯤ ꯑꯩꯍꯥꯛ ꯀꯔꯤ ꯇꯧꯒꯗꯧꯕꯅꯣ ꯑꯩꯅ ꯍꯤꯡꯂꯤꯕ ꯄꯨꯟꯁꯤ ꯃꯍꯤꯡ ꯑꯁꯤ ꯅꯣꯔꯣꯛꯀꯤ ꯀꯣꯝꯗ ꯇꯥꯔꯕ ꯍꯤꯡꯕ ꯄꯨꯟꯁꯤ ꯍꯥꯏꯕꯗꯨ ꯑꯣꯏꯔꯕꯅꯤ ꯃꯔꯝ ꯑꯁꯤꯅ ꯑꯩ ꯏꯆꯥꯒꯤ ꯈꯜꯂꯒ ꯍꯤꯡꯕ ꯄꯥꯝꯃꯤ ꯍꯥꯏꯅ ꯖꯤꯅꯠꯅ ASP ꯇꯦꯁꯇ ꯍꯥꯏꯔꯝꯃꯤ ꯃꯇꯥꯡ ꯑꯗꯨꯗ ASP ꯇꯦꯁꯁꯨ ꯋꯥꯈꯜ ꯈꯜꯂꯝꯃꯤ ꯃꯗꯨꯗꯤ ꯖꯤꯅꯠ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯁꯤꯒꯤ ꯀꯗꯥꯏꯗ ꯀꯔꯝꯕ ꯃꯐꯝꯗ ꯃꯍꯥꯛꯀꯤ ꯃꯆꯥ ꯂꯩꯔꯤꯕꯅꯣ ꯍꯥꯏꯕ ꯑꯁꯤ ꯉꯥꯏꯍꯥꯛ ꯋꯥꯈꯜ ꯈꯟꯊꯔꯝꯃꯤ ꯃꯇꯥꯡ ꯑꯗꯨꯗ ꯏꯈꯪ ꯈꯪꯍꯧꯗꯅ ꯖꯤꯅꯠꯅ ASP ꯇꯦꯖꯁꯇ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗꯤ ꯇꯦꯁ ꯑꯩ ꯉꯁꯤꯗꯤ ꯅꯐꯝꯗ ꯋꯥꯔꯤ ꯈꯔ ꯍꯥꯏꯒꯦ ꯃꯗꯨꯗꯤ ꯅꯍꯥꯛꯀꯤ ꯏꯃꯥ ꯑꯗꯣ ꯒꯥꯔꯤ ꯑꯦꯛꯁꯤꯗꯦꯟꯗ ꯂꯩꯈꯤꯗꯕ ꯅꯠꯇꯦ ꯅꯍꯥꯛꯀꯤ ꯏꯃꯥ ꯑꯗꯣ ꯅꯪꯒꯤ ꯅꯃꯥꯡꯗ ꯂꯦꯞꯂꯤꯕ ꯃꯌꯥꯝꯅ ꯖꯤꯅꯠ ꯅꯪꯅꯁꯨ ꯃꯤꯁꯦꯁ ꯗꯦꯁꯄꯥꯟꯗꯦ ꯍꯥꯏꯅ ꯈꯪꯅꯔꯤꯕ ꯑꯩꯁꯦ ꯅꯪꯒꯤ ꯅꯃꯥꯅꯦ ꯃꯌꯥꯝꯅ ꯅꯉꯣꯟꯗ ꯈꯪꯍꯜꯂꯤꯕ ꯑꯗꯣ ꯑꯔꯥꯟꯕ ꯋꯥꯐꯝꯅꯤ ꯑꯩ ꯑꯁꯦ ꯅꯪꯒꯤ ꯍꯦꯛ ꯄꯣꯛꯄꯤꯕ ꯅꯃꯥꯅꯤ ꯍꯥꯏꯅ ꯖꯤꯅꯠꯅ ASP ꯇꯦꯖꯁꯇ ꯍꯥꯏꯔꯝꯃꯤ ꯑꯁꯤꯒꯨꯝꯂꯕ ꯖꯤꯅꯠꯀꯤ ꯋꯥꯐꯝ ꯑꯗꯨꯗ ASP ꯇꯦꯖꯁ ꯑꯗꯨ ꯄꯨꯡꯉꯛ ꯉꯛꯄ ꯑꯃꯗꯤ ꯃꯃꯥꯡꯗ ꯃꯍꯥꯛꯅ ꯈꯜꯂꯨꯔꯤꯕ ꯋꯥꯈꯜꯁꯤꯡ ꯑꯗꯨꯒ ꯀꯔꯤꯃꯠꯇ ꯂꯥꯛꯁꯟꯕ ꯉꯝꯗꯕꯒꯤ ꯋꯥꯈꯜꯂꯣꯟꯗ ꯃꯍꯥꯛ ꯑꯁꯤ ꯌꯥꯝꯅ ꯆꯃꯝꯅꯕ ꯑꯃ ꯐꯥꯎꯔꯝꯃꯤ ꯃꯗꯨꯗꯒꯤ ASP ꯇꯦꯖꯁꯅ ꯃꯍꯥꯛꯀꯤ ꯃꯃꯥꯅꯦ ꯍꯥꯏꯔꯤꯕ ꯖꯤꯅꯠ ꯑꯗꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯄꯣꯔꯛꯂꯒ ꯐꯥꯔꯝ ꯍꯥꯎꯁ ꯇꯝꯅ ꯂꯥꯛꯂꯝꯃꯤ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯄꯨꯂꯤꯁ ꯗꯤꯄꯥꯔꯠꯃꯦꯟꯠꯒꯤ ꯄꯨꯂꯤꯁ ꯀꯃꯤꯁꯅꯔ ꯑꯔꯨꯟ ꯈꯇ꯭ꯔꯤꯒ ꯎꯅꯔꯝꯃꯤ ꯑꯁꯨꯝꯅ ꯄꯨꯂꯤꯁ ꯗꯤꯄꯥꯔꯠꯃꯦꯟꯠꯀꯤ ꯃꯀꯣꯛ ꯑꯃ ꯑꯣꯏꯔꯤꯕ ꯄꯨꯂꯤꯁ ꯀꯃꯤꯁꯅꯔ ꯑꯔꯨꯟ ꯈꯇ꯭ꯔꯤ ASP ꯇꯦꯖꯁ ꯑꯃꯗꯤ ꯖꯤꯅꯠ ꯃꯈꯣꯏ ꯑꯍꯨꯝ ꯄꯨꯜꯂꯒ ꯋꯥꯔꯤ ꯁꯥꯔꯝꯃꯤ ꯑꯗꯨꯒ ꯃꯇꯥꯡꯗꯨꯗ ꯄꯨꯂꯤꯁ ꯀꯃꯤꯁꯅꯔ ꯑꯔꯨꯟ ꯈꯇ꯭ꯔꯤꯅ ꯇꯦꯖꯁꯇ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗꯤ ꯇꯦꯖꯁ ꯑꯩ ꯉꯁꯤꯗꯤ ꯅꯐꯝꯗ ꯋꯥꯔꯤ ꯈꯔ ꯍꯥꯏꯗꯣꯛꯀꯦ ꯃꯗꯨꯗꯤ ꯅꯍꯥꯛꯀꯤ ꯅꯃꯥ ꯖꯤꯅꯠꯀꯤ ꯄ꯭ꯔꯣꯃꯤꯁ ꯑꯃꯒꯤ ꯃꯇꯨꯡꯏꯟꯅ ꯑꯩꯍꯥꯛꯅ ꯄꯨꯂꯤꯁ ꯀꯦꯁ ꯑꯁꯤ ꯍꯦꯟꯗꯜ ꯇꯧꯅꯕꯒꯤꯗꯃꯛ ꯑꯩꯅ ꯅꯐꯝꯗ ꯍꯥꯏꯔꯤꯕ ꯋꯥꯔꯣꯜꯁꯤꯡ ꯑꯁꯤ ꯂꯣꯠꯁꯤꯟꯗꯨꯅ ꯅꯉꯣꯟꯗ ꯀꯦꯁ ꯑꯁꯤ ꯁꯤꯟꯅꯔꯤꯕꯅꯤ ꯃꯗꯨꯗꯤ ꯅꯍꯥꯛꯀꯤ ꯏꯃꯥꯒꯤ ꯑꯄꯥꯝꯕ ꯄ꯭ꯔꯣꯃꯤꯁ ꯑꯃ ꯂꯩ ꯃꯗꯨꯗꯤ ꯉꯁꯤꯃꯛ ꯊꯣꯛꯂꯤꯕ ꯀꯦꯁ ꯑꯁꯤꯒꯤ ꯍꯦꯟꯗꯜ ꯇꯧꯅꯕꯒꯤꯗꯃꯛ ꯅꯈꯣꯏꯒꯤ ꯏꯃꯥꯅ ꯑꯆꯧꯕ ꯃꯇꯦꯡ ꯄꯨꯂꯤꯁ ꯗꯤꯄꯥꯔꯠꯃꯦꯟꯠꯇ ꯄꯥꯡꯒꯅꯤ ꯑꯗꯨꯒ ꯂꯣꯏꯅꯅ ꯀꯦꯁ ꯑꯁꯤ ꯑꯩꯍꯥꯛꯀꯤ ꯏꯆꯥ ASP ꯇꯦꯖꯁꯇ ꯁꯤꯟꯅꯧ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯄꯨꯂꯤꯁ ꯗꯤꯄꯥꯔꯠꯃꯦꯟꯠꯇ ꯃꯍꯥꯛꯅ ꯑꯆꯧꯕ ꯃꯇꯦꯡ ꯄꯥꯡꯒꯅꯤ ꯍꯥꯏꯕꯗꯒꯤ ꯑꯩꯍꯥꯛꯅ ꯅꯉꯣꯟꯗ ꯀꯧꯔꯒ ꯄꯨꯂꯤꯁ ꯗꯤꯄꯥꯔꯠꯃꯦꯟꯠꯀꯤꯗꯃꯛ ꯍꯥꯏꯔꯤꯕ ꯀꯦꯁ ꯑꯁꯤ ꯍꯦꯟꯗꯜ ꯇꯧꯅꯕꯒꯤꯗꯃꯛ ꯅꯉꯣꯟꯗ ꯐꯥꯏꯜꯁꯤꯡ ꯑꯗꯨ ꯁꯤꯟꯅꯈꯤꯕꯅꯤ ꯍꯥꯏꯅ ꯄꯨꯂꯤꯁ ꯀꯃꯤꯁꯅꯔ ꯑꯔꯨꯟ ꯈꯇ꯭ꯔꯤꯅ ASP ꯇꯦꯖꯁꯇ ꯍꯥꯏꯔꯝꯃꯤ ꯄꯨꯂꯤꯁ ꯀꯃꯤꯁꯅꯔ ꯑꯔꯨꯟ ꯈꯇ꯭ꯔꯤꯒꯤ ꯋꯥꯐꯝ ꯃꯌꯥꯝ ꯑꯗꯨ ꯇꯥꯔꯕ ꯃꯇꯨꯡꯗ ASP ꯇꯦꯖꯁꯅ ꯌꯥꯝꯅ ꯁꯥꯎꯕ ꯑꯃꯗꯤ ꯃꯄꯨꯛꯅꯤꯡꯗ ꯋꯥꯔꯧꯕꯒ ꯂꯣꯏꯅꯅ ꯄꯨꯂꯤꯁ ꯀꯃꯤꯁꯅꯔ ꯑꯗꯨꯗ ꯃꯉꯣꯟꯗ ꯁꯤꯟꯅꯔꯤꯕ ꯀꯦꯁꯁꯤꯡ ꯑꯁꯤ ꯌꯥꯝꯅ ꯊꯨꯅ ꯋꯤꯗ꯭ꯔꯣ ꯇꯧ ꯍꯥꯏꯅ ASP ꯇꯦꯖꯁꯅ ꯄꯨꯂꯤꯁ ꯀꯃꯤꯁꯅꯔ ꯑꯗꯨꯗ ꯔꯤꯀ꯭ꯋꯦꯁ ꯇꯧꯔꯝꯃꯤ ꯃꯗꯨꯗꯒꯤ ꯁꯤꯟ ꯑꯗꯨ ꯀꯠ ꯇꯧꯈ꯭ꯔꯕ ꯃꯇꯨꯡꯗ ꯄꯨꯂꯤꯁ ꯗꯤꯄꯥꯔꯠꯃꯦꯟꯠꯀꯤ ꯀꯃꯤꯁꯅꯔ ꯑꯔꯨꯟ ꯈꯇ꯭ꯔꯤ ꯑꯃꯗꯤ ꯖꯤꯅꯠ ꯃꯈꯣꯏ ꯑꯅꯤ ꯃꯈꯣꯏꯒꯤ ꯐꯥꯔꯝ ꯍꯥꯎꯁ ꯑꯗꯨꯗ ꯋꯥꯔꯤ ꯁꯥꯟꯅꯕꯒꯤ ꯁꯤꯟ ꯑꯃꯃꯨꯛ ꯎꯠꯂꯛꯂꯝꯃꯤ ꯍꯥꯏꯔꯤꯕ ꯁꯤꯟ ꯑꯁꯤꯗ ꯖꯤꯅꯠꯅ ꯃꯍꯥꯛꯅ ꯐꯥꯔꯝ ꯍꯥꯎꯁ ꯑꯗꯨꯗꯒꯤ ꯃꯇꯧ ꯀꯔꯝꯅ ꯅꯥꯟꯊꯣꯔꯛꯈꯤ ꯍꯥꯏꯕꯒꯤ ꯃꯔꯝꯗ ꯃꯍꯥꯛꯅ ꯑꯃꯨꯛ ꯄꯨꯂꯤꯁ ꯀꯃꯤꯁꯅꯔ ꯑꯔꯨꯟ ꯈꯇ꯭ꯔꯤꯗ ꯋꯥꯔꯤ ꯇꯧꯔꯝꯃꯤ ꯃꯗꯨꯗꯤ ꯁꯔ ꯑꯩꯍꯥꯛꯅ ꯖꯦꯜꯗꯒꯤ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯃꯤꯑꯣꯏꯁꯤꯡꯅ ꯆꯥꯕꯗ ꯁꯤꯖꯤꯟꯅꯔꯒ ꯄꯪꯊꯅꯕꯒꯤꯗꯃꯛ ꯍꯤꯗꯥꯛ ꯄꯥꯎꯗꯔ ꯈꯔ ꯄꯣꯔꯛꯈꯤ ꯍꯥꯏꯔꯤꯕ ꯄꯥꯎꯗꯔꯁꯤꯡ ꯑꯗꯨ ꯑꯩꯍꯥꯛꯅ ꯅꯍꯥꯟ ꯐꯥꯔꯝ ꯍꯥꯎꯁ ꯑꯁꯤꯗꯒꯤ ꯅꯥꯟꯊꯣꯛꯇꯨꯅ ꯆꯠꯄ ꯅꯨꯃꯤꯠ ꯑꯗꯨꯗ ꯑꯩꯕꯨ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯣꯏꯅ ꯁꯦꯟꯅꯗꯨꯅ ꯂꯩꯔꯤꯕ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨꯒꯤ ꯆꯥꯅꯅꯕꯗ ꯑꯩꯍꯥꯛꯅ ꯄꯥꯎꯗꯔꯁꯤꯡ ꯑꯗꯨ ꯍꯥꯞꯆꯤꯟꯗꯨꯅ ꯃꯈꯣꯏꯕు ꯃꯐꯝ ꯑꯗꯨꯗ ꯄꯪꯊꯍꯟꯗꯨꯅ ꯑꯩꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯅꯥꯟꯊꯣꯔꯛꯈꯤꯕꯅꯤ ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯐꯠꯇꯕ ꯊꯕꯛ ꯍꯥꯏꯕꯗꯤ ꯑꯔꯥꯟꯕ ꯋꯥꯈꯜꯂꯣꯟꯗ ꯆꯦꯜꯂꯝꯕ ꯋꯥꯈꯜꯂꯣꯟ ꯑꯃ ꯑꯣꯏꯔꯝꯃꯒꯗꯤ ꯑꯩꯍꯥꯛꯅ ꯃꯈꯣꯏꯅ ꯆꯥꯔꯤꯕ ꯆꯤꯟꯖꯥꯛ ꯑꯗꯨꯗ ꯎ ꯆꯦꯜꯂꯕ ꯄꯣꯠꯁꯛ ꯀꯌꯥ ꯑꯃ ꯍꯥꯞꯆꯤꯟꯗꯨꯅ
ꯃꯈꯣꯏꯕꯨ ꯅꯨꯃꯤꯠ ꯑꯗꯨꯗ ꯍꯥꯠꯇꯣꯛꯑꯝꯕ ꯌꯥꯕꯅꯤ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯑꯩꯍꯥꯛ ꯑꯗꯨꯝꯕ ꯋꯥꯈꯜꯂꯣꯟ ꯆꯦꯟꯕ ꯃꯤꯁꯛ ꯅꯠꯇꯦ ꯁꯔ꯫ ꯁꯔ, ꯑꯩꯅ ꯅꯍꯥꯟ ꯐꯥꯔꯝ ꯍꯥꯎꯁ ꯑꯗꯨꯗꯒꯤ ꯅꯥꯟꯊꯣꯛꯇꯨꯅ ꯆꯠꯂꯤꯕ ꯑꯗꯣ ꯑꯇꯩ ꯀꯔꯤꯒꯤꯁꯨ ꯅꯠꯇꯦ, ꯃꯗꯨꯗꯤ ꯑꯩꯍꯥꯛꯀꯤ ꯏꯆꯥꯅꯨꯄꯥ ꯇꯦꯖꯁ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯅꯨꯄꯤ, ꯑꯩꯒꯤꯅ ꯏꯃꯧ ꯅꯨꯄꯤ ꯑꯗꯣ ꯀꯔꯝꯕ ꯃꯑꯣꯡꯗ ꯂꯩꯔꯤꯒꯕ ꯑꯃꯗꯤ ꯃꯈꯣꯏꯕꯨ ꯑꯩꯍꯥꯛꯅ ꯊꯃꯣꯏ ꯁꯦꯡꯅ ꯎꯅꯤꯡꯕꯒꯤꯗꯃꯛ ꯑꯩꯍꯥꯛꯅ ꯅꯨꯃꯤꯠ ꯑꯗꯨ ꯅꯥꯟꯊꯣꯛꯇꯨꯅ ꯆꯠꯈꯤꯕꯅꯤ꯫ ꯑꯩꯍꯥꯛꯅ ꯏꯃꯧ ꯅꯨꯄꯤꯒꯤ ꯁꯦꯂꯨꯟ ꯑꯗꯨ ꯌꯧꯔꯕ ꯃꯇꯨꯡꯗ ꯁꯦꯂꯨꯟ ꯑꯗꯨ ꯊꯣꯡ ꯍꯥꯡꯉꯝꯗꯦ꯫ ꯑꯩꯍꯥꯛꯅ ꯄꯨꯡ ꯑꯃ ꯆꯨꯞꯅ ꯏꯃꯧ ꯅꯨꯄꯤꯒꯤ ꯁꯦꯂꯨꯟ ꯑꯗꯨ ꯍꯥꯡꯕ ꯉꯥꯏꯈꯤ꯫ ꯂꯥꯁꯇ ꯏꯃꯧ ꯅꯨꯄꯤ ꯑꯗꯨ ꯂꯥꯛꯂꯕ ꯃꯇꯨꯡꯗ ꯑꯩꯍꯥꯛꯅ ꯃꯍꯥꯛꯀꯤ ꯁꯦꯂꯨꯟꯗ ꯁꯝ ꯀꯛꯑꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯩꯍꯥꯛꯀꯤ ꯏꯆꯥꯅꯨꯄꯥ ꯇꯦꯖꯁꯅ ꯑꯩꯕꯨ ꯃꯐꯝ ꯑꯗꯨꯗ ꯂꯧꯕ ꯂꯥꯛꯂꯝꯗ꯭ꯔꯒꯗꯤ ꯑꯩꯅ ꯉꯁꯤ ꯏꯆꯥꯅꯨꯄꯥꯒꯤ ꯃꯃꯥꯡꯗ ꯑꯩꯍꯥꯛ ꯑꯁꯤ ꯃꯍꯥꯛꯀꯤ ꯃꯃꯥꯅꯤ ꯍꯥꯏꯕ ꯑꯁꯤ ꯍꯥꯏꯕ ꯉꯝꯂꯝꯂꯣꯏ꯫ ꯃꯔꯝ ꯑꯁꯤꯅ ꯑꯩꯍꯥꯛꯅ ꯅꯨꯃꯤꯠ ꯑꯗꯨꯗ ꯅꯥꯟꯊꯣꯛꯇꯨꯅ ꯆꯠꯂꯤꯕ ꯑꯁꯤꯒꯤ ꯑꯆꯧꯕ ꯃꯔꯝ ꯑꯃ ꯑꯣꯏꯔꯤꯕ ꯑꯁꯤ ꯉꯁꯤ ꯑꯩꯅ ꯁꯍꯔꯗ ꯇꯝꯂꯤꯕ ꯋꯥꯐꯝꯁꯤꯡ ꯑꯁꯤꯒꯤꯗꯃꯛꯇꯅꯤ ꯍꯥꯏꯅ ꯖꯤꯅꯠꯅ ꯄꯨꯂꯤꯁ ꯀꯃꯤꯁꯅꯔ ꯑꯔꯨꯟ ꯈꯇ꯭ꯔꯤꯗ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯁꯤꯟ ꯑꯗꯨ ꯀꯠ ꯇꯧꯈ꯭ꯔꯕ ꯃꯇꯨꯡꯗ ASP ꯇꯦꯖꯁꯅ ꯃꯍꯥꯛꯀꯤ ꯃꯌꯨꯝꯗ ꯃꯍꯥꯛꯀꯤ ꯃꯕꯨꯕꯣꯛꯇ ꯋꯥꯔꯤ ꯁꯥꯟꯅꯕꯒꯤ ꯁꯤꯟ ꯑꯃ ꯎꯠꯂꯛꯂꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯁꯤꯟ ꯑꯗꯨꯗ ASP ꯇꯦꯖꯁꯅ ꯃꯍꯥꯛꯀꯤ ꯃꯕꯨꯕꯣꯛꯇ ꯑꯁꯨꯝꯅ ꯍꯪꯂꯝꯃꯤ ꯃꯗꯨꯗꯤ, "ꯄꯨꯄꯨ, ꯅꯍꯥꯛꯅ ꯀꯔꯤꯒꯤꯅꯣ ꯑꯩꯍꯥꯛꯀꯤ ꯏꯃꯥ ꯍꯤꯡꯂꯤ ꯍꯥꯏꯕꯁꯤ ꯈꯪꯍꯟꯗꯅ ꯉꯁꯤ ꯑꯩꯉꯣꯟꯗ ꯑꯁꯨꯛ ꯁꯥꯡꯕ ꯃꯇꯝꯁꯦ ꯂꯣꯠꯁꯤꯟꯗꯨꯅ ꯊꯝꯂꯝꯂꯤꯕꯁꯦ? ꯃꯁꯤ ꯀꯔꯤꯒꯤꯗꯃꯛꯇꯅꯣ? ꯑꯩꯍꯥꯛ ꯏꯄꯨꯕꯨ ꯌꯥꯝꯅ ꯋꯥꯔꯧꯏ꯫ ꯑꯁꯨꯛ ꯃꯤꯅꯝꯕ ꯊꯃꯣꯏ ꯀꯥꯏꯅꯤꯡꯉꯥꯏ ꯑꯣꯏꯕ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯂꯣꯠꯁꯤꯟꯗꯨꯅ ꯊꯝꯂꯝꯂꯤꯕ ꯑꯁꯤ ꯑꯩ ꯌꯥꯝꯅ ꯄꯦꯟꯗꯦ" ꯍꯥꯏꯅ ASP ꯇꯦꯖꯁꯅ ꯃꯍꯥꯛꯀꯤ ꯃꯕꯨꯕꯣꯛꯇ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯃꯍꯥꯛꯀꯤ ꯃꯕꯨꯕꯣꯛꯅ ASP ꯇꯦꯖꯁꯇ ꯑꯁꯨꯝꯅ ꯄꯥꯎꯈꯨꯝ ꯄꯤꯔꯝꯃꯤ ꯃꯗꯨꯗꯤ, "ꯇꯦꯖꯁ, ꯑꯩꯅ ꯉꯁꯤ ꯅꯐꯝꯗ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯍꯥꯏꯗꯣꯛꯂꯝꯂꯕꯗꯤ ꯅꯍꯥꯛꯅ ꯉꯁꯤ ꯑꯣꯏꯔꯤꯕ ꯐꯝ ꯑꯁꯤ ꯑꯣꯏꯕ ꯉꯝꯂꯝꯗꯕꯁꯨ ꯌꯥꯏ, ꯃꯔꯝꯗꯤ ꯑꯁꯤꯒꯨꯝꯕ ꯁꯤꯡꯅꯕ ꯀꯌꯥ ꯑꯃ ꯂꯩꯕ ꯑꯁꯤꯅ ꯅꯍꯥꯛꯅ ꯉꯁꯤꯒꯤ ꯄꯨꯂꯤꯁ ꯗꯤꯄꯥꯔꯠꯃꯦꯟꯇ ꯅꯍꯥꯛꯅ ꯄꯥꯏꯔꯤꯕ ꯐꯝ ꯑꯁꯤ ꯑꯣꯏꯕ ꯉꯝꯂꯤꯕꯅꯤ꯫ ꯇꯦꯖꯁ, ꯑꯩꯍꯥꯛꯅ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯍꯥꯏꯗꯣꯛꯇꯦ ꯍꯥꯏꯅ ꯅꯪꯅ ꯑꯩꯕꯨ ꯋꯥꯔꯧꯒꯅꯨꯀꯣ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯇꯦꯖꯁ, ꯅꯍꯥꯛꯀꯤ ꯏꯃꯥꯒꯤ ꯃꯔꯝꯗ ꯑꯩꯍꯥꯛꯅ ꯑꯔꯣꯟꯕ ꯀꯌꯥ ꯑꯃ ꯍꯥꯏꯔꯝꯗꯨꯅ ꯊꯝꯂꯝꯃꯕꯁꯨ ꯅꯍꯥꯛꯀꯤ ꯏꯃꯥ ꯑꯁꯤ ꯌꯥꯝꯅ ꯄꯨꯛꯆꯦꯜ ꯁꯦꯡꯕ, ꯃꯆꯥꯒꯤꯗꯃꯛ ꯈꯟꯕ ꯑꯃꯗꯤ ꯃꯕꯨꯛꯆꯦꯜ ꯂꯦꯞꯄ ꯑꯁꯦꯡꯕ ꯅꯨꯄꯤ ꯑꯃꯅꯤ꯫ ꯅꯍꯥꯛꯀꯤ ꯏꯃꯥ ꯑꯁꯤ ꯌꯥꯝꯅ ꯐꯕ ꯃꯤꯁꯛ ꯑꯃꯅꯤ" ꯍꯥꯏꯅ ꯇꯦꯖꯁꯀꯤ ꯄꯨꯄꯨꯅ ꯇꯦꯖꯁꯇ ꯋꯥꯐꯝꯁꯤꯡ ꯑꯗꯨ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯁꯤꯟ ꯑꯗꯨ ꯀꯠ ꯇꯧꯈꯤꯗꯨꯅ ꯑꯇꯣꯞꯄ ꯋꯥꯔꯤ ꯑꯃꯗ ꯑꯃꯨꯛ ꯂꯥꯛꯂꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯁꯤꯟ ꯑꯁꯤꯗꯁꯨ ꯀꯅꯥꯒꯨꯝꯕ ꯃꯁꯛ ꯃꯃꯤꯡ ꯈꯪꯗꯕ ꯃꯤꯁꯛ ꯑꯃꯅ ꯃꯤꯑꯣꯏ ꯑꯃ ꯍꯥꯠꯂꯝꯕꯒꯤ ꯁꯤꯟ ꯑꯃ ꯑꯩꯈꯣꯏꯗ ꯎꯠꯂꯛꯂꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯄꯨꯂꯤꯁ ꯃꯌꯥꯝꯅ ꯆꯤꯡꯅꯗꯨꯅ ꯖꯤꯅꯠꯇ "ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯑꯁꯤ ꯃꯇꯧ ꯀꯔꯝꯅ ꯊꯣꯛꯂꯤꯕꯅꯣ? ꯑꯩꯈꯣꯏ ꯅꯉꯣꯟꯗ ꯆꯤꯡꯅꯩ, ꯋꯥꯔꯤ ꯄꯨꯝꯕꯗꯨ ꯄꯨꯂꯤꯁꯇ ꯍꯥꯏꯔꯛꯎ" ꯍꯥꯏꯅ ꯄꯨꯂꯤꯁ ꯀꯃꯤꯁꯅꯔ ꯑꯔꯨꯟ ꯈꯇ꯭ꯔꯤꯅ ꯖꯤꯅꯠꯇ ꯍꯥꯏꯔꯝꯃꯤ꯫ ꯃꯇꯥꯡ ꯑꯗꯨꯗ ꯖꯤꯅꯠꯅ ꯑꯁꯨꯝꯅ ꯄꯥꯎꯈꯨꯝ ꯄꯤꯔꯛꯂꯝꯃꯤ ꯃꯗꯨꯗꯤ, "ꯁꯔ, ꯊꯣꯛꯈ꯭ꯔꯤꯕ ꯊꯧꯗꯣꯛ ꯋꯥꯊꯣꯛꯁꯤꯡ ꯑꯁꯤ ꯑꯩꯍꯥꯛ ꯀꯅꯥꯒꯤ ꯃꯐꯝꯗꯁꯨ ꯍꯥꯏꯕ ꯄꯥꯝꯗꯦ꯫ ꯑꯩꯍꯥꯛ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥ ꯇꯦꯖꯁ ꯅꯠꯇꯅ ꯀꯅꯥꯒꯨꯝꯕ ꯃꯐꯝ ꯑꯃꯠꯇꯗ ꯋꯥꯔꯤ ꯃꯌꯥꯝ ꯑꯁꯤ ꯍꯥꯏꯗꯣꯛꯂꯣꯏ" ꯍꯥꯏꯅ ꯖꯤꯅꯠꯅ ꯄꯥꯎꯈꯨꯝ ꯄꯤꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯁꯤꯟ ꯑꯗꯨ ꯀꯠ ꯇꯧꯈꯤꯗꯨꯅ ꯄꯨꯂꯤꯁ ꯀꯃꯤꯁꯅꯔꯅ ꯇꯦꯖꯁꯀ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ꯫ "ꯇꯦꯖꯁ, ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯑꯃꯗꯤ ꯋꯥꯔꯤ ꯄꯨꯝꯕ ꯑꯁꯤ ꯑꯩꯈꯣꯏꯅ ꯖꯤꯅꯠꯇꯒꯤ ꯃꯇꯦꯡ ꯂꯧꯗꯨꯅ ꯃꯤꯍꯥꯠꯄ ꯑꯁꯤ ꯀꯅꯥꯅꯣ ꯑꯃꯗꯤ ꯃꯇꯧ ꯀꯔꯝꯅ ꯊꯣꯛꯂꯤꯕꯅꯣ ꯍꯥꯏꯕ ꯑꯁꯤ ꯑꯩꯈꯣꯏꯅ ꯂꯪꯂꯥ ꯂꯪꯖꯤꯟ ꯆꯞ ꯆꯥꯅ ꯐꯪꯕ ꯉꯝꯈꯤꯗ꯭ꯔꯦ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯅꯍꯥꯛ ꯖꯤꯅꯠꯀ ꯑꯃꯨꯛꯇꯪꯗꯤ ꯎꯅꯔꯨꯆꯣ꯫ ꯃꯍꯥꯛꯀ ꯎꯅꯔꯕ ꯃꯇꯨꯡꯗ ꯑꯔꯣꯏꯕ ꯑꯣꯏꯅ ꯑꯩꯈꯣꯏ ꯄꯨꯂꯤꯁ ꯗꯤꯄꯥꯔꯠꯃꯦꯟꯅ ꯃꯉꯣꯟꯗ ꯊꯥꯖꯕ ꯑꯗꯨ ꯊꯝꯂꯒ ꯃꯍꯥꯛꯀꯤ ꯋꯥꯐꯝ ꯃꯌꯥꯝ ꯑꯗꯨ ꯇꯥꯊꯣꯛꯁꯤ꯫ ꯅꯍꯥꯛ ꯖꯤꯅꯠꯀ ꯑꯃꯨꯛꯇ ꯎꯅꯔꯨꯆꯣ" ꯍꯥꯏꯅ ꯄꯨꯂꯤꯁ ꯀꯃꯤꯁꯅꯔ ꯑꯔꯨꯟ ꯈꯇ꯭ꯔꯤꯅ ꯇꯦꯖꯁꯇ ꯍꯥꯏꯔꯝꯃꯤ꯫ ꯀꯔꯤꯒꯨꯝꯕ ꯍꯟꯗꯛꯀꯤ ꯃꯇꯥꯡ ꯑꯁꯤꯗꯁꯨ ꯑꯩꯈꯣꯏꯅ ꯂꯪꯂꯥ ꯂꯪꯖꯤꯟ ꯑꯁꯦꯡꯕ ꯑꯃꯠꯇ ꯄꯨꯊꯣꯛꯄ ꯉꯝꯗ꯭ꯔꯕꯗꯤ ꯑꯩꯍꯥꯛ ꯖꯤꯅꯠꯄꯨ ꯃꯍꯥꯛꯅ ꯍꯥꯟꯅ ꯂꯩꯔꯝꯕ ꯖꯦꯜ ꯑꯗꯨꯗ ꯁꯣꯏꯗꯅ ꯊꯥꯈ꯭ꯔꯒꯦ꯫ ꯖꯤꯅꯠꯄꯨ ꯃꯍꯥꯛꯅ ꯂꯩꯔꯝꯂꯤꯕ ꯖꯦꯜ ꯑꯗꯨꯗ ꯊꯥꯗ꯭ꯔꯤꯉꯩꯒꯤ ꯃꯃꯥꯡꯗ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯑꯔꯣꯏꯕ ꯑꯣꯏꯅ ꯃꯉꯣꯟꯗ ꯊꯥꯖꯕ ꯊꯝꯗꯨꯅ ꯀꯔꯤꯒꯨꯝꯕ ꯍꯤꯔꯝ ꯑꯃꯠꯇ ꯑꯣꯏꯔꯕꯁꯨ ꯂꯪꯂꯥ ꯂꯪꯖꯤꯟ ꯐꯪꯂꯕꯗꯤ ꯑꯩꯈꯣꯏ ꯃꯍꯥꯛꯀ ꯎꯅꯕꯒꯤ ꯑꯆꯧꯕ ꯀꯥꯟꯅꯕ ꯑꯃꯗꯤ ꯐꯪꯒꯅꯤ ꯍꯥꯏꯅ ꯄꯨꯂꯤꯁ ꯀꯃꯤꯁꯅꯔ ꯑꯔꯨꯟ ꯈꯇ꯭ꯔꯤꯅ ꯇꯦꯖꯁꯇ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯄꯨꯂꯤꯁ ꯀꯃꯤꯁꯅꯔ ꯑꯃꯗꯤ ꯇꯦꯖꯁ ꯃꯈꯣꯏ ꯑꯅꯤꯅ ꯐꯥꯔꯝ ꯍꯥꯎꯁ ꯑꯗꯨꯗ ꯂꯩꯔꯤꯕ ꯖꯤꯅꯠꯀ ꯐꯝꯃꯤꯟꯅꯗꯨꯅ ꯑꯁꯦꯡꯕ ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯇꯥꯊꯣꯛꯅꯕꯒꯤꯗꯃꯛ ꯃꯉꯣꯟꯗ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯍꯪꯂꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯇꯦꯖꯁꯅ ꯑꯁꯨꯝꯅ ꯍꯪꯂꯝꯃꯤ, "ꯉꯔꯥꯡ ꯊꯣꯛꯈ꯭ꯔꯤꯕ ꯊꯧꯗꯣꯛ ꯑꯁꯤꯗ ꯃꯤꯍꯥꯠꯄ ꯃꯤꯁꯛ ꯑꯁꯤꯅ ꯃꯍꯥꯛꯅ ꯍꯥꯠꯇꯣꯛꯂꯝꯂꯤꯕ ꯑꯁꯤꯕ ꯑꯗꯨ ꯒꯨꯍꯥ ꯑꯃꯗ ꯊꯥꯗꯗꯨꯅ ꯊꯝꯂꯝꯕꯒꯤ ꯈꯨꯗꯝ ꯑꯩꯈꯣꯏꯅ ꯐꯪꯏ꯫ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯃꯤꯁꯦꯁ ꯗꯦꯁꯄꯥꯟꯗꯦ, ꯅꯍꯥꯛꯀꯤ ꯁꯥꯏꯠꯇꯒꯤ ꯀꯔꯝꯕ ꯋꯥꯍꯩ ꯍꯥꯏꯅꯤꯡꯕꯒꯦ? ꯃꯁꯤ ꯄꯨꯝꯅꯃꯛ ꯑꯩꯈꯣꯏꯗ ꯁꯨꯒꯥꯏꯅ ꯍꯥꯏꯔꯛꯎ" ꯍꯥꯏꯅ ASP ꯇꯦꯖꯁꯅ ꯖꯤꯅꯠꯇ ꯍꯪꯂꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯖꯤꯅꯠꯅ ꯑꯁꯨꯝꯅ ꯄꯥꯎꯈꯨꯝ ꯄꯤꯔꯛꯂꯝꯃꯤ ꯃꯗꯨꯗꯤ, "ꯃꯁꯤ ꯄꯨꯝꯅꯃꯛ ꯉꯁꯤꯃꯛ ꯊꯣꯛꯂꯤꯕ ꯃꯤꯍꯥꯠ ꯃꯤꯄꯨꯟꯒꯤ ꯊꯕꯛ ꯑꯁꯤꯗ ꯃꯤꯍꯥꯠꯄ ꯑꯁꯤꯅ ꯑꯩꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯕ ꯀꯣꯄꯤ ꯇꯧꯕꯒꯤ ꯊꯕꯛ ꯑꯃꯅꯤ꯫ ꯑꯩꯍꯥꯛꯀꯤ ꯂꯥꯏꯐꯇ ꯑꯩꯅ ꯑꯍꯥꯟꯕ ꯃꯤ ꯍꯥꯠꯈꯤꯕꯗ ꯍꯥꯏꯔꯤꯕ ꯊꯧꯗꯣꯛ ꯑꯁꯤ ꯆꯞ ꯆꯥꯅ ꯇꯧꯈꯤ꯫ ꯃꯔꯝ ꯑꯁꯤꯅ ꯃꯤꯍꯥꯠꯄ ꯃꯤꯁꯛ ꯑꯗꯨꯅ ꯑꯩꯒ ꯆꯞ ꯃꯥꯟꯅꯕ ꯃꯑꯣꯡꯗ ꯃꯍꯥꯛꯅ ꯀꯣꯄꯤ ꯇꯧꯕꯅꯤ ꯍꯥꯏꯕ ꯑꯁꯤ ꯍꯥꯏꯅꯤꯡꯏ" ꯍꯥꯏꯅ ꯖꯤꯅꯠꯅ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔ ꯀꯃꯤꯁꯅꯔ ꯑꯃꯗꯤ ASPꯗ ꯍꯥꯏꯔꯝꯃꯤ꯫ "ꯁꯔ,
ngarang thokriba misi aduda mihatpa aduna mahakna halamlaba misa adu goha amada thadaramliba ado aihakna aigi punsida ahanba aina mi hatpada tawkhiba process aduga chap mane matamdo aihakna restaurant amada thabak tawba matamni restaurant aduda thabak tawduna leiba staff ayamba mayumda hanakhi amadi aihakna restaurant adu closing toramdai matam oibana aihakna mafam aduda chaiduna leiba posai mayam adu sitok nan thokpa amadi tasan khomjanba tawrami matang aduda ikhang khangawdana kanagumba stranger person ama laklami hairiba nupa sigi maming Joseph kawi mahakna aingonda tabada hangoiba amadi yamna tukatchaninga oiba wari kay am hairami amadi mahakna aibu usit thoidabagi mawngda yamna torture tawrami adumoina ma aihak khangba yaba khangki mahakna aibu mahakna thakliba surup aduna aingonda namsanduna aduki mati laknarami amadi aigi isagi saru sayang phawbo tekpa makai mahakna aingonda otpa naiba tawrami adumoina mak aihaksu nupi ama oina isagi ijat kanjanaba amadi isabu protect tawjanabagi damakta aigi angamba sakti pangan sijenaduna Joseph hairiba nupa adubu goha sigi manungda baltinda kisanduna leiriba thauri asina aihakna nupa asima mokhaurida kanna lahaklaga mafam aduda aihakna hatokhi hatoklaba matungda aihakki hakchang asi phajana thina sokpa maramna aihak hawgatpa kangkhatpa ngamdana goha adugi manakta pung ama hena supna mafam aduda lengdana leikhi matang aduda ikhang khangawdana aibu hek popiba baba adu jum aduda yorkhi aigi babana jum adu yorkpa matamdadi aina leiramliba mawong mato amadi Joseph haibu nupa aduna siduna lebigi mawong mato asida aigi babana leiramliba situation asigi maram pumba babana khangkhre madudagi babana aigi nakta changselakduna pungning thawna thogatpaga loinana matam yamna manghandana asiba adu guha aduda thadakhraba matungda guha adubu sil tawnabagi damakta kanna honaduna ahing chupa matam adu haukhirami hairiba thawdo asi aigi punsigi ahanba thokhiba gotona adugi aina mi hatkibagi process ni hairiba thawong asiga chap manana ngarangi thokriba thawdo asida mihatpa misa asina tawramliba mawong ase aigi mamangda thokhiba thawdo aduga chap manaba mawongda copy tawi maram asina aiso angakpa phawi aihaki punsigi ahanba mi hatpagi thawdo aduda tawkhiba mawong mato asi ngarangda misi ama thokhiba thawdo aduda chap manaba mawongda tawramliba asinadi mihatpa asi aina tawriba thaba asi mahak loina khangi haiba asi aigi chap chaba thajabani haina jinatna Police Commissioner Arun Khatri amadi ASP Tejas ta wari pumba asi mahakna haijarami madugi matung tarakpada jinan asumna wa makha taraklami madudi sir haukhriba matam ado matam yamna kuire hairiba thodo watho aduga chap manana ngarangi thokliba thodo asite thokliba se aihaksu pungangai misak asi karamba misakna tawramgadoribano haiba si ai ngaktaba ngamde aduga loina na sa numittuda aihakna kanaguma misak amadi ukhi hairiba misa ase atai kanasu natte thawdo aduda uhauba Joseph ki masanupa Alex ne aihakna numittuda Joseph po hatokhiba maramna Alex asi mama mapa lejedraba pitat padalaba anar asamda thaleigaduba misa ama haibadu oirami madudagi aihakna Alex ki mawong mataw aduda thamoi kaibidagi Alex pu aihakna aigi jumda jokcharami Janet ki wafam aduda ikhang khangawdana Janet ki masanupa ASP Tejas na asumna hanglaklami madudi karigino aihakna thokriba thodo wathok mayam asida karigumba amata ningsingdribase aihaksu ningsingmam thoina nahangna aigi ima oirabadi matamduda aihak amadi Alex aikhoi ani leiminarabadi aina Alex ki maramdasu khangbam thoktrane haina ASP Tejas na mama Janet ta hanglami madudagi ASP Tejas ki mama Janet na asumna pakhum piraklami madudi Tejas nahak karigumba amata ningsingba thoklaroi maramdi matamdo nahakna sahi ahum makhai mari da surakpa matamni aduga loina na aihaksu matam aduda mi halubagi dama police officer Arun na phabadagi aihak police ki kaisum sangda adum chatkhre aduga loina na madugi matungda Alex hariba angangdo kadaida laikhrabano haiba adu ai chapchana khangba ngamkhidre madudagi sinna kat tawkhiduna ASP Tejas na mahaki pupuda phone tawduna hanglami madudi pupu aihakna angang oiringai matamda Alex kaubo nupa ama aikhoi gi jumda leirami hai Alex haiba nupa adu karaida laikhrabage mahaki langla langjin khangba pami haina ASP Tejas na mahaki pupuda call tawduna hanglami matang aduda ASP Tejas ki pupu aduna phone da sumna hairaklami madudi Tejas Alex haiba angang ado matamduda nahaki imana jail da chakhibadagi
ꯑꯩꯍꯥꯛꯅ ꯑꯉꯥꯡ ꯑꯅꯤ ꯌꯣꯛꯄꯗꯤ ꯉꯝꯃꯣꯏꯗꯧꯕ ꯃꯔꯝꯅ ꯑꯦꯂꯦꯛꯁ ꯍꯥꯏꯔꯤꯕ ꯑꯉꯥꯡ ꯑꯗꯨꯕꯨ ꯑꯩꯍꯥꯛꯅ ꯑꯅꯥꯊ ꯑꯥꯁ꯭ꯔꯝꯗ ꯊꯥꯗꯣꯛꯈ꯭ꯔꯦ꯫ ꯍꯥꯏꯔꯤꯕ ꯑꯅꯥꯊ ꯑꯥꯁ꯭ꯔꯝ ꯑꯗꯨꯗꯒꯤ ꯃꯍꯥꯛ ꯍꯧꯖꯤꯛ ꯀꯗꯥꯏꯗ ꯂꯩꯔꯝꯒꯗꯧꯕꯅꯣ ꯍꯥꯏꯕꯗꯤ ꯑꯩ ꯈꯪꯕ ꯉꯝꯗ꯭ꯔꯦ ꯍꯥꯏꯅ ꯇꯦꯖꯁꯀꯤ ꯄꯨꯄꯨꯅ ꯇꯦꯖꯁꯇ ꯐꯣꯟꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯃꯍꯥꯛꯀꯤ ꯄꯨꯄꯨꯒꯤ ꯋꯥꯐꯝ ꯃꯌꯥꯝ ꯑꯗꯨ ꯇꯥꯔꯕ ꯃꯇꯨꯡꯗ ꯇꯦꯖꯁꯅ ꯃꯇꯝ ꯌꯥꯝꯅ ꯊꯤꯟꯊꯗꯕꯤꯗ ꯑꯦꯂꯦꯛꯁꯅ ꯂꯩꯔꯝꯂꯤꯕ ꯑꯅꯥꯊ ꯑꯥꯁ꯭ꯔꯝ ꯑꯗꯨꯗ ꯂꯥꯛꯇꯨꯅ ꯑꯦꯂꯦꯛꯁ ꯍꯥꯏꯔꯤꯕ ꯃꯤꯁꯛ ꯑꯁꯤ ꯀꯅꯥꯅꯣ, ꯃꯍꯥꯛ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯝꯕ꯭ꯔꯥ, ꯃꯍꯥꯛꯅ ꯂꯩꯔꯝꯕꯒꯤ ꯔꯦꯀꯣꯔꯗ ꯄꯥꯝꯃꯤ ꯍꯥꯏꯅ ꯑꯅꯥꯊ ꯑꯥꯁ꯭ꯔꯝ ꯑꯗꯨꯕꯨ ꯁꯦꯟꯅꯔꯤꯕ ꯃꯄꯨ ꯑꯗꯨꯒ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯑꯦꯂꯦꯛꯁꯀꯤ ꯃꯇꯥꯡꯗ ꯈꯪꯗꯣꯛꯅꯕ ꯀꯟꯅ ꯍꯣꯠꯅꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯑꯅꯥꯊ ꯑꯥꯁ꯭ꯔꯝ ꯁꯦꯟꯅꯔꯤꯕ ꯅꯨꯄꯥ ꯑꯗꯨꯅ ꯑꯦꯂꯦꯛꯁꯀꯤ ꯃꯇꯥꯡꯗ ꯋꯥꯔꯤ ꯄꯨꯝꯕ ꯂꯤꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯃꯗꯨꯗꯤ ꯍꯣꯏ, ꯑꯦꯂꯦꯛꯁ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯦ ꯉꯁꯤꯗꯒꯤꯅ ꯆꯍꯤ ꯀꯌꯥꯒꯤ ꯃꯃꯥꯡꯗ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛ ꯑꯁꯦ ꯑꯥꯁ꯭ꯔꯝ ꯑꯗꯨꯗ ꯂꯥꯛꯈꯤꯕ ꯃꯇꯝ ꯑꯗꯨꯗꯒꯤ ꯃꯍꯥꯛꯀꯤ ꯃꯑꯣꯡ ꯃꯇꯧ ꯑꯗꯨ ꯌꯥꯝꯅ ꯑꯉꯛꯄ ꯐꯥꯎꯏ, ꯃꯔꯝꯗꯤ ꯃꯍꯥꯛ ꯑꯁꯤ ꯏꯕ ꯄꯥꯕ ꯑꯃꯗꯤ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨꯗ ꯌꯥꯝꯅ ꯆꯪꯈꯣꯟꯕ, ꯂꯥꯏꯔꯤꯛ ꯌꯥꯝꯅ ꯍꯩꯕ ꯑꯉꯥꯡ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯀꯔꯤꯒꯨꯝꯕ ꯃꯄꯨꯡꯅꯤꯡꯗ ꯁꯥꯎꯅꯤꯡꯕ ꯑꯃꯗꯤ ꯋꯥꯈꯜ ꯐꯥꯊꯕ ꯉꯝꯃꯛꯇꯕ ꯃꯇꯝꯗ ꯀꯔꯤꯒꯨꯝꯕ ꯄꯣꯠꯁꯛꯁꯤꯡꯗ ꯇꯥꯏꯅꯗꯨꯅ ꯊꯨꯒꯥꯏꯕ ꯌꯥꯡꯈꯥꯏꯕꯒꯨꯝꯕ ꯌꯥꯝꯅ ꯇꯧꯏ꯫ ꯑꯗꯨꯒ ꯂꯣꯏꯅꯅ ꯃꯍꯥꯛꯁꯤ ꯃꯇꯝꯒꯤ ꯈꯣꯡꯂꯩꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯍꯥꯛ ꯑꯁꯨꯝ ꯆꯥꯎꯈꯠꯂꯛꯈꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯃꯇꯝꯗꯨꯗ ꯄꯣꯠꯆꯩ ꯍꯨꯔꯥꯟ ꯆꯤꯟꯊꯤ ꯇꯧꯕ ꯑꯃꯗꯤ ꯗ꯭ꯔꯒ ꯂꯂꯣꯟꯕ ꯃꯤꯑꯣꯏꯁꯤꯡꯒ ꯄꯨꯟꯅ ꯆꯠꯃꯤꯟ ꯈꯣꯠꯃꯤꯟꯅꯕ ꯇꯧꯔꯛꯄꯗꯒꯤ ꯃꯍꯥꯛ ꯑꯁꯤ ꯗ꯭ꯔꯒ ꯁꯄ꯭ꯂꯥꯏ ꯇꯧꯕ ꯃꯤꯑꯣꯏ ꯑꯃ ꯑꯣꯏꯔꯛꯈꯤ꯫ ꯃꯇꯝꯗꯨꯗ ꯃꯍꯥꯛꯅ ꯆꯍꯤ 10ꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯑꯥꯁ꯭ꯔꯝ ꯑꯁꯤꯗ ꯂꯩꯔꯝꯂꯕ ꯃꯇꯨꯡꯗ ꯃꯍꯥꯛ ꯑꯩꯈꯣꯏꯒꯤ ꯑꯥꯁ꯭ꯔꯝ ꯑꯁꯤꯗꯒꯤ ꯂꯣꯟꯅ ꯆꯦꯟꯈ꯭ꯔꯦ꯫ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯅꯣꯡꯃ ꯏꯈꯪ ꯈꯪꯍꯧꯗꯅ ꯃꯍꯥꯛꯅ ꯀꯣꯜ ꯑꯃ ꯇꯧꯔꯛꯂꯝꯃꯤ, ꯑꯗꯨꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯃꯗꯨꯗꯤ, ꯁꯔ, ꯑꯩꯅ ꯑꯔꯥꯟꯕ ꯇꯧꯔꯨꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯑꯩꯍꯥꯛ ꯉꯁꯤꯗꯤ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯇꯧꯗ꯭ꯔꯦ꯫ ꯑꯩꯍꯥꯛ ꯑꯁꯤ ꯑꯐꯕ ꯑꯃꯗꯤ ꯑꯆꯨꯝꯕ ꯂꯝꯕꯤꯗ ꯆꯠꯅꯕꯒꯤꯗꯃꯛ ꯀꯟꯅ ꯍꯣꯠꯅꯖꯔꯤ, ꯁꯔ꯫ ꯃꯇꯝꯗꯨꯗ ꯑꯩꯍꯥꯛꯅ ꯇꯧꯈꯤꯕ ꯑꯔꯥꯟꯕ ꯑꯃꯗꯤ ꯇꯝꯊꯤꯕ ꯊꯕꯛ ꯃꯌꯥꯝꯗꯣ ꯑꯩꯕꯨ ꯉꯥꯛꯄꯤꯌꯨꯀꯣ ꯍꯥꯏꯔꯝꯂꯒ ꯃꯍꯥꯛ ꯅꯨꯃꯤꯠ ꯑꯗꯨꯗ ꯐꯣꯟ ꯑꯗꯨ ꯊꯝꯈꯤ꯫ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯇꯧꯔꯛꯈꯤꯕ ꯅꯝꯕꯔ ꯑꯗꯣ ꯑꯁꯤꯅꯤ ꯍꯥꯏꯅ ꯑꯥꯁ꯭ꯔꯝ ꯑꯗꯨꯕꯨ ꯁꯦꯟꯅꯔꯤꯕ ꯅꯨꯄꯥ ꯑꯗꯨꯅ ASP ꯇꯦꯖꯁꯇ ꯐꯣꯟ ꯅꯝꯕꯔ ꯑꯗꯨ ꯄꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯂꯣꯏꯅꯅ ꯁꯔ, ꯑꯦꯂꯦꯛꯁꯅ ꯑꯥꯁ꯭ꯔꯝ ꯑꯁꯤꯗ ꯂꯥꯛꯈꯤꯕ ꯅꯨꯃꯤꯠꯇꯣ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯃꯈꯨꯠꯇ ꯈꯥꯎ ꯑꯃ ꯄꯥꯏꯔꯛꯈꯤ꯫ ꯍꯥꯏꯔꯤꯕ ꯈꯥꯎ ꯑꯗꯣ ꯃꯍꯥꯛꯅ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯈꯥꯎ ꯑꯁꯤꯒꯤ ꯃꯅꯥꯛꯇ ꯀꯅꯥꯒꯨꯝꯕ ꯃꯤꯁꯛ ꯑꯃꯠꯇ ꯆꯪꯍꯟꯗꯅ ꯃꯍꯥꯛꯅ ꯂꯣꯟꯅ ꯆꯦꯛꯁꯤꯟꯅ ꯊꯝꯖꯈꯤ, ꯑꯃꯗꯤ ꯑꯩꯍꯥꯛꯅ ꯐꯥꯎꯕ ꯌꯦꯡꯒꯦ ꯍꯥꯏꯕ ꯌꯥꯈꯤꯗꯦ꯫ ꯃꯍꯥꯛꯅ ꯆꯦꯛꯁꯤꯟꯅ ꯊꯝꯖꯔꯤꯕ ꯕꯦꯒ ꯑꯗꯨ ꯀꯔꯤ ꯌꯥꯎꯕꯅꯣ ꯍꯥꯏꯕ ꯑꯗꯨ ꯐꯥꯎꯕ ꯑꯩꯍꯥꯛ ꯈꯪꯖꯈꯤꯗꯦ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯁꯤꯟ ꯑꯗꯨ ꯀꯠ ꯇꯧꯈ꯭ꯔꯕ ꯃꯇꯨꯡꯗ ꯃꯇꯝ ꯃꯥꯡꯍꯟꯗꯅ ASP ꯇꯦꯖꯁꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯍꯜꯂꯛꯂꯒ ꯃꯍꯥꯛꯀꯤ ꯄꯨꯂꯤꯁꯀꯤ ꯇ꯭ꯔꯨꯞꯁꯤꯡ ꯑꯗꯨꯒ ꯂꯣꯏꯅꯅ ꯉꯁꯥꯏ ꯖꯦꯅꯠꯅ ꯍꯥꯏꯈꯤꯕ ꯋꯥꯐꯝꯁꯤꯡ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤꯒꯤ ꯑꯍꯥꯟꯕꯗ ꯃꯤ ꯍꯥꯠꯈꯤꯕ ꯃꯤꯁꯛ ꯑꯗꯨ ꯒꯨꯍꯥꯗ ꯊꯥꯗꯗꯨꯅ ꯂꯣꯠꯈꯤ ꯍꯥꯏꯕ ꯑꯗꯨ ꯑꯁꯦꯡꯕꯔꯥ ꯅꯠꯇ꯭ꯔꯒ ꯑꯔꯥꯟꯕꯔꯥ ꯍꯥꯏꯕ ꯑꯗꯨ ꯀꯟꯐꯥꯔꯝ ꯇꯧꯅꯕꯒꯤꯗꯃꯛ ASP ꯇꯦꯖꯁ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯇ꯭ꯔꯨꯞꯅ ꯍꯥꯏꯔꯤꯕ ꯒꯨꯍꯥ ꯑꯗꯨꯒꯤ ꯃꯈꯨꯝ ꯑꯗꯨ ꯊꯨꯒꯥꯏꯗꯨꯅ ꯌꯦꯡꯁꯤꯜꯂꯝꯃꯤ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯊꯧꯗꯣꯛ ꯑꯗꯨ ꯑꯁꯦꯡꯕ ꯊꯣꯛꯈꯤꯕ ꯑꯃꯗꯤ ꯒꯨꯍꯥ ꯑꯗꯨꯗꯒꯤ ꯐꯤꯔꯣꯖ ꯍꯥꯏꯕ ꯅꯨꯄꯥ ꯑꯗꯨꯒꯤ ꯑꯁꯤꯕꯒꯤ ꯁꯔꯨ ꯁꯌꯥꯡ ꯃꯌꯥꯝ ꯑꯗꯨ ꯒꯨꯍꯥ ꯑꯗꯨꯗꯒꯤ ꯂꯧꯈꯠꯂꯒ ꯄꯨꯂꯤꯁ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯇꯤꯝ ꯑꯗꯨꯅ ꯐꯣꯔꯦꯟꯁꯤꯛ ꯁꯥꯏꯟꯁꯇ ꯊꯥꯅꯕꯒꯤꯗꯃꯛ ꯃꯈꯣꯏꯅ ꯄ꯭ꯔꯣꯁꯦꯁꯁꯤꯡ ꯑꯗꯨ ꯇꯧꯕꯒꯤ ꯁꯤꯟ ꯑꯃ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯏ꯫ ꯃꯗꯨꯗꯒꯤ ꯁꯤꯟ ꯑꯗꯨ ꯀꯠ ꯇꯧꯈ꯭ꯔꯕ ꯃꯇꯨꯡꯗ ASP ꯇꯦꯖꯁꯅ ꯑꯦꯂꯦꯛꯁꯀꯤ ꯌꯨꯝꯗ ꯂꯥꯛꯂꯝꯃꯤ, ꯑꯗꯨꯒ ꯑꯦꯂꯦꯛꯁꯀꯤ ꯌꯨꯝ ꯑꯗꯨꯗ ꯉꯁꯥꯏ ꯑꯅꯥꯊ ꯑꯥꯁ꯭ꯔꯝ ꯂꯤꯡꯈꯠꯄ ꯅꯨꯄꯥ ꯑꯗꯨꯅ ꯍꯥꯏꯈꯤꯕ ꯑꯦꯂꯦꯛꯁꯀꯤ ꯃꯈꯨꯠꯇ ꯕꯦꯒ ꯑꯃ ꯁꯨꯡꯊꯥ ꯊꯥꯗꯣꯛꯇꯅ ꯊꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯕꯦꯒ ꯑꯗꯨꯗ ꯀꯔꯤ ꯌꯥꯎꯕꯅꯣ ꯍꯥꯏꯕ ꯕꯦꯒ ꯑꯗꯨꯁꯨ ASP ꯇꯦꯖꯁꯅ ꯑꯦꯂꯦꯛꯁꯀꯤ ꯃꯌꯨꯝꯗꯒꯤ ꯐꯪꯂꯝꯃꯤ꯫ ꯕꯦꯒ ꯑꯗꯨꯒꯤ ꯃꯅꯨꯡꯗꯨꯗ ꯌꯥꯎꯔꯝꯂꯤꯕ ꯄꯣꯠꯁꯛꯁꯤꯡ ꯑꯗꯨ ꯑꯇꯩ ꯀꯔꯤꯁꯨ ꯑꯣꯏꯔꯝꯗꯦ, ꯐꯣꯇꯣ ꯑꯃꯒ ꯊꯧꯔꯤ ꯑꯃꯒ ꯌꯥꯎꯔꯝꯃꯤ꯫ ꯑꯗꯨꯒ ꯑꯇꯣꯞꯄ ꯅꯥꯀꯜ ꯑꯃꯒꯤ ꯁꯤꯟ ꯑꯃꯗꯅ ꯑꯦꯂꯦꯛꯁ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯅ ASP ꯇꯦꯖꯁꯀꯤ ꯅꯨꯄꯤ ꯇꯟꯕꯤꯒꯤ ꯃꯌꯨꯝꯗ ꯇꯦꯖꯁꯄꯨ ꯍꯪꯕ ꯂꯥꯛꯂꯝꯃꯤ꯫ ꯃꯇꯥꯡ ꯑꯗꯨꯗ ꯇꯟꯕꯤꯅ ꯃꯍꯥꯛꯀꯤ ꯅꯨꯄꯥ ꯇꯦꯖꯁꯇꯤ ꯑꯣꯐꯤꯁꯇ ꯆꯠꯈꯤꯕꯗꯒꯤ ꯍꯜꯂꯛꯇ꯭ꯔꯤ ꯍꯥꯏꯅ ꯈꯨꯝꯂꯝꯃꯤ꯫ ꯇꯟꯕꯤꯅ ꯑꯦꯂꯦꯛꯁꯇ ꯍꯥꯏꯔꯝꯃꯤ, ꯑꯗꯨꯒ ꯇꯨꯃꯤꯟꯅ ꯇꯟꯕꯤꯅ ꯅꯥꯔꯣꯟꯗ ꯑꯦꯂꯦꯛꯁ ꯍꯥꯏꯔꯤꯕ ꯅꯨꯄꯥꯁꯤꯒꯤ ꯐꯣꯇꯣ ꯀꯥꯞꯄꯒ ꯆꯥꯛꯈꯨꯝꯗ ꯆꯪꯂꯒ ꯃꯍꯥꯛꯀꯤ ꯅꯨꯄꯥ ꯇꯦꯖꯁꯇ ꯊꯥꯔꯝꯃꯤ꯫ ꯑꯗꯨꯒ ꯐꯣꯟ ꯇꯧꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗꯤ, ꯇꯦꯖꯁ, ꯅꯍꯥꯛꯀꯤ ꯃꯔꯨꯞꯅꯦ ꯍꯥꯏꯗꯅ ꯑꯦꯂꯦꯛꯁ ꯀꯧꯕ ꯃꯤꯑꯣꯏ ꯑꯃ ꯂꯥꯛꯏ꯫ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯗꯨꯒꯤ ꯐꯣꯇꯣ ꯑꯗꯣ ꯑꯩꯅ ꯅꯪꯒꯤ WhatsAppꯇ ꯊꯥꯈꯤꯕꯅꯤ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯇꯦꯖꯁꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯇꯟꯕꯤꯅ ꯊꯥꯔꯛꯂꯤꯕ ꯐꯣꯇꯣ ꯑꯗꯨ ꯀꯅꯥ ꯑꯣꯏꯔꯤꯕꯅꯣ ꯍꯥꯏꯅ ꯌꯦꯡꯂꯨꯕ ꯃꯇꯝꯗꯗꯤ ꯑꯦꯂꯦꯛꯁ ꯑꯣꯏꯔꯝꯃꯤ꯫ ꯑꯦꯂꯦꯛꯁꯀꯤ ꯐꯣꯇꯣ ꯑꯗꯨ ꯍꯦꯛ ꯎꯕ ꯃꯤꯀꯨꯞꯇ ꯇꯦꯖꯁꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯃꯗꯨꯗꯤ, ꯇꯟꯕꯤ, ꯑꯩꯒꯤ ꯋꯥꯐꯝ ꯑꯁꯤ ꯃꯨꯟꯅ ꯇꯥꯎ꯫ ꯍꯥꯏꯔꯤꯕ ꯃꯤꯁꯛ ꯑꯁꯦ ꯌꯥꯝꯅ ꯗꯦꯟꯖꯔꯁ ꯑꯣꯏꯕ ꯃꯤꯁꯛꯅꯤ꯫ ꯅꯍꯥꯛ ꯃꯇꯨꯡꯗꯗꯤ ꯑꯁꯤꯒꯨꯝꯕ ꯃꯤꯁꯛꯁꯦ ꯑꯩꯈꯣꯏꯒꯤ ꯌꯨꯝꯗ ꯃꯁꯛ ꯈꯪꯗꯕ ꯂꯥꯛꯄ ꯃꯤꯑꯣꯏꯁꯤꯡ ꯀꯅꯥ ꯑꯃꯠꯇ ꯆꯪꯍꯟꯒꯅꯨ꯫ ꯅꯍꯥꯛ ꯆꯦꯛꯁꯤꯟꯅ ꯌꯨꯝꯗ ꯂꯩꯔꯝꯃꯨ, ꯑꯩꯍꯥꯛ ꯌꯨꯝꯗ ꯊꯨꯅ ꯂꯥꯛꯅꯕ ꯇꯧꯔꯒꯦ ꯍꯥꯏꯔꯒ ASP ꯇꯦꯖꯁꯅ ꯃꯍꯥꯛꯀꯤ ꯄꯨꯂꯤꯁꯀꯤ ꯇ꯭ꯔꯨꯞꯁꯤꯡ ꯑꯗꯨꯗ ꯃꯈꯣꯏꯒꯤ WhatsApp ꯒ꯭ꯔꯨꯞꯇ ꯑꯦꯂꯦꯛꯁ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯒꯤ ꯐꯣꯇꯣ ꯑꯗꯨ ꯁꯔꯀꯨꯂꯦꯠ ꯇꯧꯗꯨꯅ ꯂꯣꯏꯅ ꯈꯪꯍꯟꯈꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯂꯣꯏꯅꯅ ASP ꯇꯦꯖꯁꯀꯤ ꯇꯤꯝ ꯑꯗꯨꯅ ꯑꯦꯂꯦꯛꯁꯄꯨ ꯐꯥꯅꯕꯒꯤꯗꯃꯛ ꯀꯣꯏꯊꯤ ꯊꯤꯕ ꯍꯧꯔꯛꯂꯝꯃꯤ꯫
ꯑꯁꯨꯝꯅ ASP ꯇꯦꯖꯁꯅ ꯃꯍꯥꯛꯀꯤ ꯇ꯭ꯔꯨꯞ ꯑꯃꯗꯤ ꯃꯍꯥꯛ ꯃꯁꯥꯃꯛ ꯌꯥꯎꯔꯒ ꯑꯦꯂꯦꯛꯁ ꯍꯥꯏꯔꯤꯕ ꯅꯨꯄꯥꯁꯤ ꯀꯗꯥꯏꯗ ꯂꯣꯠꯂꯤꯕꯒꯦ ꯍꯥꯏꯅ ꯀꯣꯏꯊꯤ ꯊꯤꯔꯛꯄ ꯃꯇꯝꯗ ꯑꯀꯣꯟꯕꯗꯗꯤ ꯀ꯭ꯂꯕ ꯑꯃꯗ ꯑꯦꯂꯦꯛꯁ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯗꯨ ꯌꯥꯝꯅ ꯂꯥꯏꯅ ꯐꯥꯔꯝꯃꯤ꯫ ꯑꯗꯨꯒ ꯂꯣꯏꯅꯅ ꯑꯦꯂꯦꯛꯁ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯅꯁꯨ ꯇꯦꯖꯁꯄꯨ ꯎꯕ ꯃꯇꯝꯗ ꯃꯍꯥꯛ ꯃꯐꯝ ꯑꯗꯨꯗꯒꯤ ꯅꯥꯟꯊꯣꯛꯅꯕ ꯆꯦꯟꯅꯕꯒꯤꯗꯃꯛ ꯀꯔꯤꯁꯨ ꯍꯣꯠꯅꯔꯝꯗꯦ꯫ ꯃꯍꯥꯛꯅ ꯍꯔꯥꯎꯅ ꯇꯦꯖꯁꯅ ꯃꯍꯥꯛꯄꯨ ꯐꯥꯔꯤꯕ ꯑꯗꯨꯗ ꯃꯍꯥꯛꯅ ꯑꯦꯛꯁꯦꯞ ꯇꯧꯔꯝꯃꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡꯗ ASP ꯇꯦꯖꯁꯅ ꯑꯦꯂꯦꯛꯁꯄꯨ ꯄꯨꯔꯒ ꯃꯈꯣꯏꯒꯤ ꯏꯟꯇꯔꯣꯒꯦꯁꯟ ꯁꯦꯜꯒꯤ ꯔꯨꯝ ꯑꯗꯨꯗ ꯐꯝꯃꯤꯟꯅꯗꯨꯅ ꯇꯦꯖꯁꯅ ꯑꯦꯂꯦꯛꯁꯇ ꯋꯥꯍꯪ ꯌꯥꯝꯅ ꯍꯪꯂꯝꯃꯤ, ꯃꯗꯨꯗꯤ ꯑꯦꯂꯦꯛꯁ, ꯅꯍꯥꯛꯄꯨ ꯑꯩꯈꯣꯏꯒꯤ ꯄꯨꯂꯤꯁꯀꯤ ꯇꯤꯝ ꯑꯃꯗꯤ ꯑꯩ ꯏꯁꯥꯃꯛꯅ ꯅꯍꯥꯛꯄꯨ ꯐꯥꯅꯕꯒꯤ ꯀ꯭ꯂꯕꯇ ꯂꯥꯛꯄ ꯃꯇꯝꯗ ꯅꯍꯥꯛꯅ ꯑꯩꯈꯣꯏꯒꯤ ꯄꯨꯂꯤꯁ ꯇꯤꯝ ꯑꯃꯗꯤ ꯑꯩꯕꯨ ꯎꯕꯗ ꯆꯦꯟꯗꯔꯗꯅ ꯑꯩꯅ ꯐꯥꯕꯗ ꯅꯍꯥꯛꯅ ꯍꯔꯥꯎꯅ ꯑꯦꯛꯁꯦꯞ ꯇꯧꯔꯤꯕꯒꯤ ꯃꯔꯝ ꯀꯔꯤꯒꯤꯅꯣ ꯍꯥꯏꯅ ꯇꯦꯖꯁꯅ ꯑꯦꯂꯦꯛꯁꯇ ꯍꯪꯂꯝꯃꯤ꯫ ꯑꯁꯤꯒꯨꯝꯂꯕ ꯇꯦꯖꯁꯀꯤ ꯋꯥꯍꯪ ꯑꯗꯨꯒꯤ ꯄꯥꯎꯈꯨꯝ ꯑꯣꯏꯅ ꯑꯦꯂꯦꯛꯁꯅ ꯄꯥꯎꯈꯨꯝ ꯄꯤꯔꯝꯃꯤ, ꯃꯗꯨꯗꯤ ꯇꯦꯖꯁ, ꯉꯁꯤꯗꯒꯤꯅ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯃꯃꯥꯡꯗ ꯅꯍꯥꯛ ꯑꯃꯗꯤ ꯅꯈꯣꯏꯒꯤ ꯄꯨꯄꯨ ꯅꯈꯣꯏ ꯑꯅꯤ ꯇꯤꯚꯤꯒꯤ ꯁ꯭ꯀ꯭ꯔꯤꯟꯗ ꯑꯩꯍꯥꯛꯅ ꯎꯖꯈꯤ꯫ ꯍꯥꯏꯔꯤꯕ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯑꯩꯍꯥꯛꯅ ꯅꯍꯥꯛꯀꯤ ꯄꯨꯄꯨ ꯑꯃꯗꯤ ꯅꯪꯕꯨ ꯑꯃꯨꯛꯇꯪ ꯎꯅꯖꯒꯦ ꯍꯥꯏꯅ ꯊꯤꯔꯛꯂꯤꯕꯁꯦ ꯃꯇꯝ ꯌꯥꯝꯅ ꯀꯨꯏꯔꯦ꯫ ꯑꯗꯨꯒ ꯂꯣꯏꯅꯅ ꯅꯍꯥꯛꯀꯤ ꯌꯨꯝꯗ ꯐꯥꯎꯕ ꯑꯩ ꯆꯠꯇꯨꯅ ꯅꯪꯕꯨ ꯍꯪꯂꯨꯔꯦ꯫ ꯎꯆꯤꯟꯅꯥꯆꯤꯟꯅ ꯅꯍꯥꯛꯅ ꯑꯩꯕꯨ ꯀ꯭ꯂꯕ ꯑꯁꯤꯗ ꯐꯥꯕꯤꯗꯨꯅ ꯑꯩꯍꯥꯛꯅ ꯅꯍꯥꯛ ꯑꯃꯗꯤ ꯅꯈꯣꯏꯒꯤ ꯄꯨꯄꯨ ꯑꯅꯤ ꯎꯅꯖꯅꯕꯒꯤ ꯑꯆꯧꯕ ꯃꯇꯦꯡ ꯄꯥꯡꯕꯤꯔꯦ ꯍꯥꯏꯅ ꯍꯔꯥꯎꯅ ꯑꯦꯂꯦꯛꯁꯅ ASP ꯇꯦꯖꯁꯀꯤ ꯄꯥꯎꯈꯨꯝ ꯄꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯂꯣꯏꯅꯅ ꯑꯦꯂꯦꯛꯁꯅ ꯑꯁꯨꯝꯅꯁꯨ ꯋꯥ ꯃꯈꯥ ꯇꯥꯔꯛꯂꯝꯃꯤ, ꯃꯗꯨꯗꯤ ꯇꯦꯖꯁ, ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯑꯩꯍꯥꯛꯅ ꯅꯪꯒꯤ ꯐꯣꯂꯣ ꯇꯧꯗꯨꯅ ꯑꯁꯨꯝ ꯂꯥꯛꯄꯅꯤ꯫ ꯑꯗꯨꯒ ꯂꯣꯏꯅꯅ ꯑꯦꯂꯦꯛꯁꯅ ꯑꯁꯨꯝꯅ ꯋꯥ ꯃꯈꯥ ꯇꯥꯔꯛꯂꯝꯃꯤ, ꯃꯗꯨꯗꯤ ꯇꯦꯖꯁ, ꯅꯍꯥꯛꯀꯤ ꯄꯨꯄꯨꯅ ꯑꯩꯕꯨ ꯑꯥꯁ꯭ꯔꯝꯗ ꯊꯤꯟꯕ ꯂꯥꯛꯈꯤ꯫ ꯅꯍꯥꯛꯀꯤ ꯄꯨꯄꯨꯅ ꯑꯩꯕꯨ ꯑꯥꯁ꯭ꯔꯝꯗ ꯊꯤꯜꯂꯦ ꯍꯥꯏꯗꯨꯅ ꯑꯩꯍꯥꯛ ꯅꯍꯥꯛꯀꯤ ꯄꯨꯄꯨꯗ ꯀꯔꯤꯁꯨ ꯅꯨꯡꯉꯥꯏꯇꯕ ꯋꯥꯈꯜ ꯐꯥꯎꯈꯤꯗꯦ, ꯃꯔꯝꯗꯤ ꯅꯍꯥꯛꯀꯤ ꯄꯨꯄꯨꯒꯤ ꯃꯐꯝ ꯃꯇꯝꯅ ꯌꯥꯗꯕ ꯃꯔꯝ ꯀꯌꯥ ꯑꯃ ꯂꯩꯕ ꯃꯔꯝꯅ ꯑꯩꯕꯨ ꯑꯅꯥꯊ ꯑꯥꯁ꯭ꯔꯝ ꯑꯗꯨꯗ ꯊꯝꯂꯝꯕꯅꯤ ꯍꯥꯏꯕ ꯑꯁꯤ ꯑꯩ ꯈꯪꯖꯩ꯫ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯑꯩꯍꯥꯛ ꯃꯇꯝ ꯀꯨꯏꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯨꯔꯦ, ꯑꯗꯨꯒ ꯑꯩꯅ ꯅꯪꯕꯨ ꯇꯤꯚꯤꯒꯤ ꯁ꯭ꯀ꯭ꯔꯤꯟ ꯑꯗꯨꯗ ꯎꯈꯤꯕ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯅꯍꯥꯛꯄꯨ ꯐꯣꯂꯣ ꯇꯧꯗꯨꯅ ꯑꯗꯨꯝ ꯂꯥꯛꯈꯤ꯫ ꯅꯣꯡꯃꯗꯤ ꯅꯍꯥꯛꯄꯨ ꯑꯩꯅ ꯐꯣꯂꯣ ꯇꯧꯗꯨꯅ ꯂꯥꯛꯄꯒꯤ ꯃꯍꯩ ꯑꯣꯏꯅ ꯑꯩꯅ ꯅꯍꯥꯛ ꯑꯃꯗꯤ ꯅꯍꯥꯛꯀꯤ ꯏꯃꯥ ꯖꯤꯅꯠꯄꯨ ꯃꯐꯝ ꯑꯃꯗ ꯎꯖꯈꯤ꯫ ꯑꯩꯍꯥꯛ ꯌꯥꯝꯅ ꯄꯦꯟꯖꯔꯦ ꯇꯦꯖꯁ, ꯅꯍꯥꯛꯀꯤ ꯃꯇꯦꯡꯗꯒꯤ ꯑꯩꯅ ꯅꯍꯥꯛꯀꯤ ꯄꯨꯄꯨ ꯑꯃꯗꯤ ꯅꯍꯥꯛꯀꯤ ꯏꯃꯥ ꯖꯤꯅꯠꯄꯨꯁꯨ ꯎꯕ ꯐꯪꯖꯕꯒꯤꯗꯃꯛ꯫ ꯑꯗꯨꯒ ꯂꯣꯏꯅꯅ ꯇꯦꯖꯁ, ꯑꯩꯍꯥꯛ ꯍꯨꯔꯥꯟꯕ ꯃꯤꯁꯛ ꯑꯃ ꯅꯠꯇꯦ꯫ ꯅꯨꯃꯤꯠꯇꯣ ꯅꯍꯥꯛꯀꯤ ꯄꯨꯄꯨꯅ ꯑꯩꯕꯨ ꯑꯅꯥꯊ ꯑꯥꯁ꯭ꯔꯝꯗ ꯊꯤꯟꯒꯗꯧꯕ ꯅꯨꯃꯤꯠ ꯑꯗꯣ ꯑꯩꯍꯥꯛ ꯑꯁꯦ ꯅꯍꯥꯛꯀꯤ ꯏꯃꯥ ꯖꯤꯅꯠꯄꯨ ꯌꯥꯝꯅ ꯅꯨꯡꯁꯤꯖꯕ ꯑꯃꯗꯤ ꯑꯩꯒꯤ ꯏꯃꯥꯃꯛꯅꯦ ꯍꯥꯏꯅ ꯈꯟꯖꯗꯨꯅ ꯂꯥꯛꯈꯤꯕꯅꯤ꯫ ꯅꯣꯡꯃꯗꯤ ꯏꯈꯪ ꯈꯪꯍꯧꯗꯅ ꯅꯍꯥꯛꯀꯤ ꯄꯨꯄꯨꯅ ꯑꯩꯕꯨ ꯑꯅꯥꯊ ꯑꯥꯁ꯭ꯔꯝꯗ ꯊꯤꯜꯂꯒꯅꯤ ꯍꯥꯏꯔꯛꯈꯤꯕ ꯅꯨꯃꯤꯠ ꯑꯗꯨꯗ ꯑꯩꯍꯥꯛ ꯅꯍꯥꯛꯀꯤ ꯏꯃꯥ ꯖꯤꯅꯠꯄꯨ ꯌꯥꯝꯅ ꯅꯨꯡꯁꯤꯃꯟꯕꯒꯤ ꯀꯔꯤꯒꯨꯝꯕ ꯄꯣꯠꯁꯛ ꯑꯃ, ꯍꯥꯏꯕꯗꯤ ꯏꯃꯥ ꯖꯤꯅꯠꯄꯨ ꯅꯤꯡꯁꯤꯡꯗꯨꯅ ꯂꯩꯕ ꯌꯥꯕꯒꯤ ꯀꯔꯤꯒꯨꯝꯕ ꯈꯨꯗꯝ ꯑꯃꯠꯇ ꯑꯣꯏꯔꯕꯁꯨ ꯄꯨꯗꯨꯅ ꯆꯠꯆꯅꯤꯡꯈꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯗ ꯑꯩꯍꯥꯛꯅ ꯏꯃꯥ ꯖꯤꯅꯠꯀꯤ ꯀꯥꯗ ꯆꯪꯂꯒ ꯏꯃꯥ ꯖꯤꯅꯠꯄꯨ ꯅꯤꯡꯁꯤꯡꯕ ꯌꯥꯕ ꯄꯣꯠꯁꯛ ꯀꯔꯤꯒꯨꯝꯕ ꯈꯔꯗ ꯑꯣꯏꯁꯨ ꯄꯨꯈꯤꯒꯦ ꯍꯥꯏꯅ ꯀꯣꯏꯊꯤ ꯊꯤꯔꯝꯃꯤ, ꯑꯗꯨꯕꯨ ꯀꯔꯤꯁꯨ ꯐꯪꯈꯤꯗꯦ꯫ ꯅꯨꯃꯤꯠ ꯑꯗꯨꯗ ꯑꯩꯍꯥꯛꯅ ꯏꯃꯥ ꯖꯤꯅꯠ, ꯑꯩꯒꯤ ꯑꯃꯗꯤ ꯅꯍꯥꯛ ꯌꯥꯎꯕ ꯐꯣꯇꯣ ꯑꯃꯒ ꯊꯧꯔꯤ ꯑꯁꯤꯒ ꯑꯩꯍꯥꯛꯅ ꯏꯃꯥ ꯖꯤꯅꯠꯀꯤ ꯔꯨꯝꯗꯒꯤ ꯕꯦꯒ ꯑꯁꯤꯗ ꯍꯥꯞꯆꯤꯟꯗꯨꯅ ꯄꯨꯖꯈꯤ꯫ ꯍꯥꯏꯔꯤꯕ ꯄꯣꯠꯁꯛꯁꯤꯡ ꯑꯗꯨ ꯑꯩꯍꯥꯛꯅ ꯑꯁꯨꯛ ꯃꯇꯝ ꯁꯥꯡꯂꯕ ꯃꯇꯝꯁꯦ ꯑꯩꯍꯥꯛꯅ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯊꯝꯖꯈꯤ꯫ ꯅꯍꯥꯛꯅ ꯑꯩꯉꯣꯟꯗ ꯑꯔꯥꯟꯕ ꯋꯥꯈꯜꯂꯣꯟ ꯈꯜꯂꯤꯕꯗꯣ ꯑꯩ ꯑꯗꯨꯒꯨꯝꯕ ꯃꯤꯁꯛ ꯅꯠꯇꯦ ꯍꯥꯏꯅ ꯑꯦꯂꯦꯛꯁꯅ ꯊꯃꯣꯏ ꯁꯦꯡꯅ ASP ꯇꯦꯖꯁꯇ ꯋꯥꯔꯤ ꯄꯨꯝꯕ ꯍꯥꯏꯔꯝꯃꯤ꯫ ꯋꯥꯔꯤ ꯃꯌꯥꯝ ꯑꯗꯨ ꯇꯥꯔꯕ ꯃꯇꯨꯡꯗ ASP ꯇꯦꯖꯁꯅ ꯑꯦꯂꯦꯛꯁꯇ ꯈꯜꯂꯝꯂꯤꯕ ꯐꯠꯈꯤꯗ꯭ꯔꯕ ꯋꯥꯈꯜꯂꯣꯟ ꯑꯗꯨ ꯄꯨꯔꯥ ꯇꯥꯏꯑꯣꯟꯅꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ, ꯑꯃꯗꯤ ꯑꯦꯂꯦꯛꯁ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯈꯔ ꯉꯥꯎꯁꯤꯟꯅꯔꯝꯃꯕꯁꯨ ꯃꯍꯥꯛꯅ ꯁꯦꯅꯤꯌꯔ ꯃꯦꯆꯤꯌꯣꯔ ꯑꯣꯏꯔꯛꯄ ꯃꯇꯝꯗꯗꯤ ꯃꯍꯥꯛ ꯑꯁꯤ ꯌꯥꯝꯅ ꯆꯝꯖꯕ, ꯐꯦꯃꯤꯂꯤꯒꯤꯗꯃꯛ ꯈꯟꯖꯕ ꯃꯤꯁꯛ ꯑꯃ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯑꯦꯂꯦꯛꯁꯅ ꯑꯁꯨꯝꯅ ꯋꯥ ꯃꯈꯥ ꯇꯥꯅ ꯇꯦꯖꯁꯇ ꯍꯥꯏꯔꯝꯃꯤ, ꯃꯗꯨꯗꯤ ꯇꯦꯖꯁ, ꯅꯍꯥꯛꯀꯤ ꯏꯃꯥ ꯑꯗꯣ ꯀꯥꯔ ꯑꯦꯛꯁꯤꯗꯦꯟꯗ ꯂꯩꯈꯤꯗꯕ ꯅꯠꯇꯦ꯫ ꯃꯍꯥꯛ ꯑꯗꯣ ꯀꯥꯔ ꯑꯦꯛꯁꯤꯗꯦꯟꯗ ꯂꯩꯈꯤꯗ꯭ꯔꯦ ꯍꯥꯏꯅ ꯄꯥꯎꯊꯥꯡꯗꯨꯅ ꯅꯍꯥꯛꯀꯤ ꯏꯃꯥ ꯑꯗꯨꯕꯨ ꯉꯁꯤ ꯐꯥꯎꯕ ꯃꯤꯔꯣꯜ ꯑꯣꯏꯅ ꯊꯝꯂꯤꯕꯅꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯑꯦꯂꯦꯛꯁꯀꯤ ꯋꯥꯔꯤ ꯄꯨꯝꯕ ꯑꯗꯨ ꯈꯪꯂꯕ ꯃꯇꯨꯡꯗ ASP ꯇꯦꯖꯁꯅ ꯑꯦꯂꯦꯛꯁꯄꯨ ꯃꯍꯥꯛꯀꯤ ꯃꯌꯨꯝꯗ ꯀꯧꯔꯛꯇꯨꯅ ꯗꯤꯅꯔꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯃ ꯁꯤꯜꯂꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯗꯤꯅꯔꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯅꯨꯃꯤꯠ ꯑꯗꯨꯗ ꯑꯦꯂꯦꯛꯁꯅ ꯇꯦꯖꯁꯇ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯃꯗꯨꯗꯤ ꯇꯦꯖꯁ, ꯅꯍꯥꯛꯇꯤ ꯅꯍꯥꯛꯀꯤ ꯐꯦꯃꯤꯂꯤꯒꯤ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯒꯤ ꯃꯤꯅꯨꯡꯁꯤ ꯐꯪꯗꯨꯅ ꯍꯔꯥꯎ ꯅꯨꯡꯉꯥꯏꯅ ꯂꯩꯔꯤꯕꯅꯤ꯫ ꯑꯗꯨꯒ ꯂꯣꯏꯅꯅ ꯑꯩꯍꯥꯛꯇꯤ ꯃꯇꯝ ꯑꯗꯣ ꯑꯩꯍꯥꯛꯀꯤ ꯕꯕꯥꯒꯤ ꯆꯩꯐꯨ ꯑꯃꯗꯤ ꯃꯤꯑꯣꯠ ꯃꯤꯅꯩꯇꯅ ꯈꯥꯡꯕ ꯉꯝꯈꯤꯗꯦ꯫ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯅꯍꯥꯛꯀꯤ ꯏꯃꯥ ꯖꯤꯅꯠꯅ ꯑꯩꯍꯥꯛꯄꯨ ꯌꯨꯝ ꯑꯁꯤꯗ ꯊꯝꯕꯤꯗꯨꯅ ꯅꯈꯣꯏ ꯃꯌꯥꯝꯒꯤ ꯃꯤꯅꯨꯡꯁꯤꯒ ꯂꯣꯏꯅꯅ ꯑꯩꯍꯥꯛꯅ ꯅꯍꯥꯛꯀꯤ ꯌꯨꯝꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯂꯩꯈꯤ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯏꯈꯪ ꯈꯪꯍꯧꯗꯅ ꯅꯍꯥꯛꯀꯤ ꯏꯃꯥ ꯖꯤꯅꯠꯇꯣ ꯃꯐꯝ ꯈꯪꯗꯅ, ꯍꯥꯏꯕꯗꯤ ꯀꯥꯔ ꯑꯦꯛꯁꯤꯗꯦꯟ ꯑꯃꯗ ꯁꯤꯈ꯭ꯔꯦ ꯍꯥꯏꯅ ꯏꯃꯥ ꯖꯤꯅꯠꯅ ꯑꯩꯈꯣꯏꯕꯨ ꯊꯥꯗꯣꯛꯇꯨꯅ ꯌꯥꯝꯅ ꯂꯥꯞꯅ ꯆꯠꯈꯤꯕ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯑꯩꯍꯥꯛꯀꯤ ꯋꯥꯈꯜ ꯑꯁꯥ ꯄꯨꯝꯅꯃꯛ ꯀꯥꯏꯈꯤ ꯍꯥꯏꯅ ꯑꯦꯂꯦꯛꯁꯅ ASP ꯇꯦꯖꯁꯇ ꯋꯥꯔꯤ ꯑꯗꯨ ꯂꯤꯔꯝꯃꯤ꯫
asumna Alex amadi ASP Tejas makhoi ani junggi mapangi beranta aduda wari sanaduna leibagi timing aduda ikhang khangaudana courier thinba misak ama laklaga ASP Tejas ta mahaki courier lae haina posa adu sinarami tharakliba posa adu Mr. Pravin na tharakpa oirami hairiba ASP Tejas ta tharakliba posa asi karigumba proof khara oirami madudi mihatpa adugi photo khara haibidi mihat asigi matangda chenaba misak adugi photo amadi recording yauraba phone amasu envelope adugi manungda yaurami madudagi ASP Tejas na tharakliba posak adu receive torba matungda mahakna matam yamna thindhatabida mathangi sinda Mrs. Deshpande haibadi mama Jinat ki manakta tharakliba courier ki posak sing adu puduna laklaga Jinat ka table amada phaminaduna tharakliba posak sing adu hangtoktuna Jinat ta yenghalami asumna mokhoi ahumna table adu da phamduna wari sanaringe timing adu da porakliba phone adu da call ama laki call adu da asumna hairaklami madudi yamna thagatchari ngasi aihakna Mrs. Deshpande nahaka wari sanaba phangba se yamna haraujei amadi aihak ase nahaki yamna tolaba satra amani aihak phattaba miyoi khatama hatli amadi afaba miyoi kaya amada aihak aranba wakhalonda miyeng chande maram asina madam aihak madam gi matau tamduna aihakna miyoi mari hatkhre manga suba asisu miyoi ama adum oigani hairiba miyoi odo nupa nupi natraga homo kanago misa ama heto oiba yai adum oinamak hairiba manga suba misak ado hatnabagi dama aihakna thawrang torakpa matamda madam su khawrang nangai biyo hairaga phone adu thamkhirami madudagi sin adu cut tawkhraba matungda Mrs. Deshpande adu farm house amada leibagi sin nama ikhoina uba phangi hairiba sin aduda ASP Tejas na mahaki mama Jinat ki manakta laktuna secret oiba wafam sing adugi maramda mahakna wahang kaya ama hanglami asumna ASP Tejas na hangliba secret oiba wahang sing adugi pakhum oina Mrs. Deshpande haibadi Jinat na mangoda asumna pakhum pirami madudi chanupa Tejas aigi secret oiba wafam ama hairiba ado atei kana sunate nahakpuni aihakna ngasidagi na matam kharagi mamangda has hairiba nupa aduga lonna secret oiba wafam khara nakongda sanakhiba ado atei kana sunate nahaki maramdani aihakna has hairiba nupa aduda chithi kayama iduna aigi chanupa Tejas amadi imau nupi tanbi makhoi kamdongna hingli amadi makhoi gi maramda nahak paw laurabra haibana chingba wahang kaya ama aihakna has ki nakong adu da haikhibani adum oinamak hairiba wafam sing adudi numid adu da nakoina aibu aranba secret oiba wafam ama oina khanduna laikhi aigi secret oiba wafam karisu leite hairiba wafam asi khaktani haina Mrs. Deshpande na machanupa ASP Tejas ta wafam sing adu hairami mamagi pakhum adu tarba matungda ASP Tejas na asumna wa makha taraklami madudi Mrs. Deshpande nahaki maramda Alex na wafam kaya ama hairiba wafam sing ase achumbani natraga aranbani haiba adu aihak nakhoi ani bu wari sanahanduna aihak achumba asengba du khangba pami haina machanupa ASP Tejas na mama Jinat ta hairami asigumlaba machanupa ASP Tejas ki wafam sing aduda Alex pu mafam aduda poraklaga mama Jinat ka unahanbagi program adu mama Jinat na accept torami madudagi sin adu cut tawkhraba matungda mathangi sinda Alex hairiba nupa asi mama Jinat ki manakta poraktringegi mamangda Alex hairiba nupa asi utpa sin ama ikhoida uhalai hairiba sin aduda Alex hairiba nupa asi gi jumda kanaguma masak khangdaba miyoi ama changlakpagi sin ama su ikhoina uba phangi hairiba sin aduda Alex adu ASP Tejas ki mama Mrs. Deshpande haibidi Jinat ka unarani haibig wakhan asada yamna nungaijaduna Alex na mahaki yamna nungsina thamjaba kurta pajama ama loktholaga mahakna lisannabagi dama honarami matang aduda kanaguma misak haibidi masak maming khangdaba misak amana Alex ki manakta changaktuna mangonda wari saba horoklami matang aduda Alex na asumna pakhum pirami madudi aihak thengkhre ngasidi yamna maru oiba thaba ama lei aihak ki marupki imaga thengnaba chatkadobani maram aduna nahak matam khitang dingayo aingonda matam piyo haina mahakna kurta pajama adu lisanaba honarami adum oinamak matang aduda masak maming khangdaba miyoi aduna tunglomdagi tapna changselaglaga thauri asangba aduna Alex hairiba nupa asigi ngaksam asibu kanna laksanduna mahak mafam aduda hatoklami madugi matungda ASP Tejas na Alex sikhibagi pau pumba adu mama Jinat haibadi Mrs. Deshpande da tamlami amadi numit aduda mangonda pirakhiba phone aduda call ama laklami masak maming khangdaba call aduda Mrs. Deshpande na asumna hangami madudi
nahakna promise tawkhiba mangasuba misa adusu nahakna hatoklaba masida Alex haiba nupa asigi kari karamba aranbagino nahakna halibasi haina Mrs. Deshpande na masak maming khangdaba call aduda hairami madudigi unknown person aduna recording oina asumna pakhum piraklami madudi Alex haiba miyo ese yamna phaba amadi minungsi yamna chawba misakni mahaki minungsina aihakpu chetna phajalakadaba oiba maramna aingonda chenar kadaba thabak kaya asidi ngakthoknabagidama aihakna Alex po hatkibani haina pakhum piraklami asumna wafamsing asi taraba matungda sinadu kat tawkhiduna mathangi sin amada amuk laklami haiba misa asi taruk suba miyo ama oina sigadabu misak oirami misak adu police department na live telecast thadoktuna haiba misa asibu aronba amadi stranger person serial killer aduna matau karamna miyo asibu hatpage haiba adu yengnabagidama police department na miyo adugi live streaming yengduna lerami aduga police department gi miyo team amagi troop na masak maming khangdaba stranger person adugi live location thiduna mahak mafam aduda miyo asibu hatpa lakani haiba si khangbadagi ASP Tejas ki miyo sing aduna kupsen sen aduna makhoi mafam adu yokshala ami adu moinama ASP Tejas ki team aduna mafam adu yoksalakpa matamdadi hairiba stranger misa adu mafam adudagi nanthoktuna chenkhirami asumna chenkriba misa asibu ASP Tejas na phanabagi damak kan honarami adu moinama ASP Tejas ki tunglomdagi ikhang khangawdana misak aduna mahakpa tunglomdagi kariguma posak amana kokta suraktuna ASP Tejas adu laimaida wanthaduna taki aduga misa adu mafam adudagi nanthoktuna chenkhirami madugi matungda ASP Tejas pu hospital na poraktuna laikanarami amadi ASP Tejas na gyan tarakpa mikupta mahakna thokhiba thodo wathodugi maramda police commissioner Arun Khatri da wafamsing asi lirami madudi aina ngarang phan anaba honakiba stranger person aduna aihakpu yamna laina hato amba yai adu moinama mahakna aibudi hatoktana mafam aduda aibu wanthalamlaga sakhiba asi yamna chawba maram ama lei haina ASP Tejas na makhogi police department aduda wari lirami madudagi sin adu kat tawkhraba matungda mathangi sinda Jinat haiba nupi aduna mahaki machanupa ASP Tejas ta call tawduna asumna hairami madudi mihatpa misa aduna isai ama sa ami hairbi isai ado aihangna mamang thakta mi halamdai da sakpa isai aduga chapmanana hairbe stranger person asina isai asi sai aisu ngaktaba ngamde aina tawba thabak khudimak hairbe stranger person asina copy tawduna adum lei haiba asi ai khangi aihangna numit aduda Gopinath kawa miyo ema hatkhi Gopinath hairba nupa asigi nupi asi yamna senior all age oirba misakni mahaki nupi adunadi ngarangi tholiba thawdo aduda mahaki nupi aduna tawrangwani haiba asidi aihak thajade aduga mahaki machanupa ama laki mahaki maming adu Suhas kawi makhogi family gi mama macha ani duna aina mahaki mapa Gopinath adu hatpa matamda makhogi family gi nupi angang sing aduna makhoina uki amadi mahaki nupi adunadi aihakna mahaki mapuroiba hatkiba adugi laman khumakani haiba sidi thajade mahakti yamna ahal oirba nupini aduga Gopinath ki machanupa Suhas koba angang ama leikhi hairiba angang adu hawjikti mahak sahi yamna phana yamlamlagani maram asina Suhas hairiba angang asi ngarangi thokriba thawdo aduda chenaba misa ama soidan oiramba yai haibasi aigi achetpa thajabani haina Mrs. Deshpande haibadi Jinat na ASP Tejas ta hairami asumna Jinat haiba nupi asina folda ASP Tejas tamlakiba wafamsing adu taraba matungda madudagi ASP Tejas ki team aduna Suhas ki mayumda laktuna makhogi family gi miyosing adugi maramda ngarang thokiba thawdo adugi matangda chenaba wahung pahung kayama tawnabagi dama mafam aduda laklami aduga Suhas ki mama adu unarba matungda Suhas asi karamba miyoino amadi mahakari tawri haiba asi mama adudagi pakhum taba phangki madudi Suhas haiba nupa asidi mahak masana masabu nupa am oijaragasu maha asi nupi amagi character da leiba haibadi homo amagi character da leiba miyo amagi wari amagum Suhas ki mama na lirakhi wari pumba du taraba matungda ASP Tejas adu wakhanda khantharaki madudi Suhas haiba nupa asidi ge haibadi homo amagi mong matawduna leiba maramna asuk sathiba amadi tamthiraba thabaksing asi mahakna tawramgani haiba asidi thajade maram asina aikhoina Suhas ki family da khaliba wakhalon asidi aranbani amadi Mrs. Deshpande haibadi Jinat na hairibu wafamsing asi yamna tayon nai khangakpadagi ASP Tejas amadi makhogi team aduna
ngarang nahanda thokhiba phongphong saduna leiriba miyo amaba live telecast ta hatkani haina tawkhiba miyo adugi manaktamna hospital da laklami aduga miyo adu mokhoina unaduna wari tawrami madudi miyo adu hospital da unaraba matungda ASP Tejas na nupa adu da sumna hanglami madudi sir ngarang nahan thokhiba thawdo adu mataw karamna tholakhibano amadi thawdo asite cheneriba miyo asi kana oibe yagadage haiba asi sargi wakhalonda chingnaba misakkadi leibra haina ASP Tejas na nupa adu da hanglami madudagi nupa adu na sumna pakhum piraklami madudi sir ai hakse doctor amani amadi ngasidagi na matam kharagi mamangdagi ai hak asi club haibadi restaurant bar amada nungtigi chattuna ai hak mafam aduda enjoy tawrami amadi hariba mafam aduda kanagumba nupi amabu ai hakna numi khudingi unajarami hariba nupi ado ai hakna club aduda nungtigi unajaduna ai khoyani thamogi oiba wari kaya ama phongtongnabadagi ai khoyani amana amagi thamoi khangnarakpadagi nungsi lambida khongdarasi habi wakhalonda lakhi asumna ai khoyani amana ama thajanabadagi ai khoyani gi family gi matangda amadi isa isa gi maramda wari kaya lithongarakhi nupi adugi maming ado Sipali kawi mahakna asumna hairakhi madudi maha se matam kharagi mamangdagi mahak nupi gi oiba character da leirakpa maramna mahak gender change tawduna mahak gedagi nupi ole haina hairakhi asigumlaba mahaki pakhum ado tarakpadagi aihak mangonda interest oiba adu aihak bit khangan halakhi amadi aihakna mangonda thajaba thamlamba mayam adu khudak adudagi mangkhi madudagi aihakna mangondagi tapna tapna leithorage haina khalakhi aduga loina loinana aigi maithongda aina mahakpu interest oidabagi mawong mato adu Sipali hariba nupi asina aigi maithongdagi yamna laina khangba horkhi matang adudagi Sipali hariba nupi ase aingondagi yamna lamna chatkhre amadi mahaka amona unakhidre haina Dr. Nupa aduna ASP Tejas da wari mayam adu lirami madudagi ASP Tejas na hariba wafamsing asigi waron mayam asi makhogi police commissioner Arun Khatri da loina lirami amadi makhoi group discussion tawduna Sipali hariba nupi asi makhoi police department na wari asi yamna critical oina phajana kumna nainaraba matungda kariguma thajaba khara phangami madudi Sipali hariba nupi asi mahakna gender change tawduna Suhas hariba nupa abadi homo asidagi mahakna surgery tawduna Sipali onthokduna ngarang nahanda thokriba phongphong sariba thawdo asi mahakna tawbani haiba asi police department ki maigaidagi yamna laina khangkhirami asumna wari pumba asi police na asum khangakpadagi Suhas hariba nupa asigi maramda makoina asum thijalakpa matamda makoina wafam kaya amasu khangba ngamlami madudi Suhas hariba nupa kinar homo asi mahak punuksibiba amadi mahaki asengba wari pumnamak khanglaba matungda mangonda asengba thajaba thamgadaba nungsiba ama koithi thirami hariba misaksing adu mahakna thamoisena nungsiba phanglabagidama hotnajarabasu miyoising aduna Suhaski asengba character asi khangla agadi makhoising adu mangondagi asum leithoktuna chakhibagi thawdoksing asi asum toina tholami asumna mangondagi leithoktuna chakhraba miyoising adubu Suhas hariba misa asina mangonda singnaba amadi mahaki live asibu yamna usit thawoidabani haiba mahaki aranba wakhalonda mahakna miyoising asibu amamam toina hatkhi habasi police department na yamna laina khanglakhi madudagi sin adu kat tawkhraba matungda farm house ki sin ama ulaklami hariba farm house aduda police department gi miyoy amadi jinat makhoi punna leiningai matam aduda makhoida pirakhiba phone aduda masak khangdaba number adudagi call amuk laktuna sumna hairakhi madudi jinat nahakna aigi pungningi apamba amadi aigi punsigi pandam oige khanma thabak thoram kaya amada jaikhaiba thinghaiba amadi thabak kaya ama mai pakpa ngamhandabagi achawa maram ama haibado oire nahakna aibu singnabani masi pumnama asigi chapchaba laman khumlakani haina masak maming khangduba miyoiduna phone call aduda hairakhi aduga loina loinana mahakna asumna wa makha tarakhi madudi nahaki pungningi asengba amadi nahaki asengba pandam ama oina khanjariba nahaki nachanupa Tejas amadi nachanupa Tejas kina thawaina khanjariba mahaki nupi tanbi hariba miyoising asida aihakna live attempt tawraklaga aina nahaki nathakta laman soidana khumlakani haina masak maming khangduba miyoy aduna phone da yamna kanna akalaring singbagi wakhalonda asumna hairakhi asumna masak maming khangduba miyoy aduna phone call adu da nganglakliba wafamsing adu taraba matungda ASP Tejas adu mathamoida chingnaba amadi pakhatpa phawbadagi mahakna mahaki nupi tanbida call tawrami asumna Tejas na mahaki nupi da call tawduna hariba thawdo wathoksing adugi maramda mahaki nupi da wari pumba se haige haiduna call tawrokhiba matam adugi ngaihaki mamangdagi
ꯇꯟꯕꯤꯅ ꯂꯩꯔꯤꯕ ꯇꯦꯖꯁꯀꯤ ꯌꯨꯝ ꯑꯗꯨꯗ ꯀꯅꯥꯒꯨꯝꯕ ꯃꯤꯁꯛ ꯑꯃ ꯃꯐꯝꯗꯨꯗ ꯍꯥꯟꯅ ꯂꯥꯛꯇꯨꯅ ꯂꯩꯔꯦ ꯍꯥꯏꯕ ꯑꯁꯤ ꯑꯩꯈꯣꯏꯅ ꯎꯠꯂꯛꯂꯤꯕ ꯁꯤꯟ ꯑꯁꯤꯗ ꯈꯪꯕ ꯉꯝꯃꯤ ꯑꯃꯗꯤ ꯇꯟꯕꯤꯒꯤ ꯃꯌꯨꯝꯗ ꯂꯥꯛꯇꯨꯅ ꯂꯩꯔꯝꯂꯤꯕ ꯃꯤꯁꯛ ꯑꯁꯤ ꯑꯇꯩ ꯀꯅꯥꯁꯨ ꯅꯠꯇꯦ ꯇꯟꯕꯤꯒꯤ ꯕꯦꯁ ꯐ꯭ꯔꯦꯟ ꯗꯤꯕꯤꯌꯥꯅꯤ ꯗꯤꯕꯤꯌꯥꯅ ꯇꯟꯕꯤꯒꯤ ꯌꯨꯝ ꯑꯗꯨꯗ ꯂꯥꯛꯂꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯃꯗꯨꯗꯤ ꯑꯩꯒꯤ ꯅꯨꯡꯁꯤꯔꯕꯤ ꯏꯃꯥꯟꯅꯕꯤ ꯑꯩꯍꯥꯛꯀꯤ ꯄꯔꯁ ꯃꯐꯝ ꯑꯁꯤꯗ ꯀꯥꯎꯔꯝꯃꯦ ꯑꯩꯍꯥꯛ ꯄꯔꯁ ꯂꯧꯕ ꯂꯥꯛꯂꯤꯕꯅꯤ ꯍꯥꯏꯅ ꯗꯤꯕꯤꯌꯥꯅ ꯇꯟꯕꯤꯗ ꯍꯥꯏꯔꯝꯃꯤ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯇꯟꯕꯤꯗꯤ ꯃꯍꯥꯛꯁꯤ ꯇꯨꯝꯅꯤꯡꯕꯒꯤ ꯃꯌꯥꯏꯅ ꯗꯤꯕꯤꯌꯥꯗ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗꯤ ꯗꯤꯕꯤꯌꯥ ꯅꯍꯥꯛꯀꯤ ꯀꯔꯝꯕ ꯄꯣꯠꯁꯛ ꯀꯥꯎꯔꯝꯕꯅꯣ ꯍꯥꯏꯕ ꯑꯗꯨ ꯅꯍꯥꯛ ꯅꯁꯥꯅ ꯂꯧꯊꯣꯛꯂꯒ ꯄꯨꯖꯔꯣ ꯑꯩꯗꯤ ꯇꯨꯝꯅꯤꯡꯕꯅ ꯌꯥꯗ꯭ꯔꯦ ꯑꯩꯍꯥꯛ ꯇꯨꯝꯃꯨꯔꯒꯦ ꯍꯥꯏꯅ ꯃꯍꯥꯛꯀꯤ ꯀꯥꯗ ꯆꯪꯈꯤꯔꯝꯃꯤ ꯃꯇꯥꯡ ꯑꯗꯨꯗ ASP ꯇꯦꯖꯁꯀꯤ ꯀꯣꯜ ꯑꯗꯨ ꯍꯟꯖꯟ ꯍꯟꯖꯟ ꯂꯥꯛꯄꯒꯤ ꯇꯥꯏꯃꯤꯡ ꯊꯣꯛꯇꯨꯅ ꯇꯟꯕꯤꯅ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕ ꯇꯦꯖꯁꯀꯤ ꯐꯣꯟ ꯑꯗꯨ ꯊꯥꯡꯒꯠꯂꯝꯃꯤ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯈꯪꯍꯧꯗꯅ ꯇꯨꯡꯂꯣꯝꯗꯒꯤ ꯉꯁꯥꯏ ꯀꯣꯜꯗ ꯋꯥꯔꯤ ꯁꯥꯟꯅꯈꯤꯕ ꯃꯁꯛ ꯃꯃꯤꯡ ꯈꯪꯗꯕ ꯃꯤꯁꯛ ꯑꯗꯨ ꯑꯇꯩ ꯀꯅꯥꯁꯨ ꯅꯠꯇꯦ ꯗꯤꯕꯤꯌꯥꯅꯤ ꯗꯤꯕꯤꯌꯥꯅ ꯇꯦꯖꯁꯀꯤ ꯅꯨꯄꯤ ꯇꯟꯕꯤꯕꯨ ꯍꯥꯠꯂꯒꯦ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯃꯈꯧꯔꯤꯗ ꯊꯧꯔꯤ ꯂꯥꯛꯁꯟꯗꯨꯅ ꯇꯨꯡꯂꯣꯝꯗꯒꯤ ꯀꯟꯅ ꯂꯥꯛꯁꯟꯗꯨꯅ ꯆꯤꯡꯕꯒꯤ ꯇꯥꯏꯃꯤꯡ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ ꯃꯗꯨꯗꯒꯤ ꯃꯇꯥꯡ ꯑꯗꯨꯗ ꯏꯈꯪ ꯈꯪꯍꯧꯗꯅ ꯇꯦꯖꯁꯀꯤ ꯄꯨꯂꯤꯁꯀꯤ ꯇꯤꯝ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯃꯌꯨꯝ ꯍꯥꯏꯕꯗꯤ ꯇꯟꯕꯤꯒꯤ ꯌꯨꯝ ꯑꯗꯨꯗ ꯌꯧꯁꯤꯜꯂꯛꯑꯝꯃꯤ ꯃꯔꯝꯗꯤ ꯇꯦꯖꯁꯅ ꯀꯣꯜ ꯇꯧꯗꯨꯅ ꯍꯟꯖꯟ ꯍꯟꯖꯟꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯇꯟꯕꯤꯒ ꯋꯥꯔꯤ ꯁꯥꯟꯅꯅꯕ ꯍꯣꯠꯅꯈꯤꯕ ꯑꯗꯨꯗ ꯐꯣꯟ ꯑꯗꯨ ꯊꯥꯡꯒꯠꯂꯒ ꯀꯔꯤꯒꯨꯝꯕ ꯈꯨꯗꯣꯡꯊꯤꯕ ꯊꯣꯛꯄ ꯌꯥꯕꯒꯤ ꯋꯥꯈꯜꯂꯣꯟꯗ ꯐꯣꯟꯗꯨ ꯄꯤꯛꯑꯞ ꯇꯧꯔ ꯊꯥꯗꯈꯤꯕꯒꯤ ꯏꯃꯨꯡꯗꯨꯗ ꯂꯥꯎ ꯈꯣꯡꯕꯒꯤ ꯃꯈꯣꯟ ꯇꯥꯈꯤꯕ ꯑꯗꯨꯅ ꯇꯦꯖꯁꯅ ꯃꯍꯥꯛꯀꯤ ꯄꯨꯂꯤꯁ ꯇꯤꯝ ꯑꯗꯨꯒ ꯂꯣꯏꯅꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤꯗ ꯀꯔꯤꯒꯨꯝꯕ ꯈꯨꯗꯣꯡꯊꯤꯕ ꯑꯃ ꯇꯥꯔꯦ ꯍꯥꯏꯕꯗꯨ ꯈꯪꯕꯗꯒꯤ ꯇꯦꯖꯁꯀꯤ ꯇꯤꯝꯅ ꯌꯥꯝꯅ ꯊꯨꯅ ꯌꯥꯡꯅ ꯂꯥꯛꯇꯨꯅ ꯃꯍꯥꯛꯀꯤ ꯃꯌꯨꯝ ꯑꯗꯨꯗ ꯌꯧꯁꯤꯜꯂꯛꯈꯤꯕꯅꯤ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯇꯦꯖꯁꯅ ꯃꯍꯥꯛꯀꯤ ꯃꯌꯨꯝ ꯌꯧꯔꯛꯇ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯗꯤꯕꯤꯌꯥꯅ ꯇꯟꯕꯤꯕꯨ ꯄꯨꯔꯒ ꯗꯤꯕꯤꯌꯥꯒꯤ ꯃꯌꯨꯝꯗ ꯆꯠꯈꯤꯔꯝꯃꯤ ꯑꯗꯨꯒ ꯑꯇꯣꯞꯄ ꯅꯥꯀꯟꯒꯤ ꯁꯤꯜ ꯑꯃꯗꯅ ASP ꯇꯦꯖꯁ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯃꯥ ꯖꯤꯅꯠꯅ ꯍꯥꯏꯔꯤꯕ ꯁ꯭ꯇꯔꯦꯟꯖꯔ ꯄꯔꯁꯟ ꯑꯗꯨꯒꯤ ꯃꯤꯁꯛ ꯑꯗꯨꯅ ꯃꯈꯣꯏꯒꯤ ꯅꯝꯕꯔ ꯑꯗꯨꯗ ꯀꯣꯜ ꯇꯧꯔꯛꯄ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ ꯃꯗꯨꯗꯒꯤ ꯏꯈꯪ ꯈꯪꯍꯧꯗꯅ ꯖꯤꯅꯠꯇ ꯄꯤꯔꯛꯈꯤꯕ ꯐꯣꯟ ꯑꯗꯨꯗ ꯃꯁꯛ ꯃꯃꯤꯡ ꯈꯪꯗ꯭ꯔꯕ ꯁ꯭ꯇꯔꯦꯟꯖꯔ ꯄꯔꯁꯟ ꯑꯗꯨꯒꯤ ꯐꯣꯟ ꯀꯣꯜ ꯑꯗꯨ ꯂꯥꯛꯇꯨꯅ ꯋꯥꯔꯤ ꯁꯥꯕ ꯍꯧꯔꯛꯈꯤ ꯃꯇꯥꯡ ꯑꯗꯨꯗ ASP ꯇꯦꯖꯁꯀꯤ ꯃꯃꯥ ꯖꯤꯅꯠꯅ ꯃꯁꯛ ꯃꯃꯤꯡ ꯈꯪꯗ꯭ꯔꯕ ꯃꯤꯑꯣꯏ ꯑꯗꯨꯗ ꯖꯤꯅꯠꯅ ꯑꯁꯨꯝ ꯍꯥꯏꯖꯔꯝꯃꯤ ꯃꯗꯨꯗꯤ ꯏꯕꯦꯝꯃ ꯅꯍꯥꯛꯅ ꯋꯥꯔꯧꯔꯤꯕ ꯑꯗꯣ ꯑꯩꯉꯣꯟꯗꯅꯤ ꯑꯃꯗꯤ ꯅꯍꯥꯛꯀꯤ ꯅꯨꯡꯉꯥꯏꯇꯕ ꯄꯦꯟꯗꯕ ꯄꯨꯝꯅꯃꯛ ꯑꯩꯒ ꯅꯪꯒ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯋꯥꯔꯤ ꯄꯨꯝꯕ ꯑꯗꯨ ꯁꯣꯂꯨꯁꯟ ꯑꯃ ꯄꯣꯔꯛꯁꯤ ꯅꯍꯥꯛꯅ ꯑꯩꯉꯣꯟꯗ ꯂꯃꯟ ꯈꯨꯝꯕꯗꯤ ꯉꯝꯗꯗꯅ ꯑꯩꯒꯤ ꯏꯆꯥ ꯑꯃꯗꯤ ꯏꯃꯧ ꯅꯨꯄꯤꯗ ꯂꯃꯟ ꯈꯨꯝꯃꯒ ꯅꯍꯥꯛꯀꯤ ꯑꯄꯦꯟꯕ ꯑꯣꯏꯒꯅꯤ ꯍꯥꯏꯕ ꯅꯪꯒꯤ ꯋꯥꯈꯜꯂꯣꯟ ꯑꯗꯨ ꯊꯥꯗꯣꯛꯎ ꯑꯩꯒ ꯅꯪꯒ ꯐꯦꯁ ꯇꯨ ꯐꯦꯁ ꯑꯣꯟꯁꯤꯟꯅꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯅꯍꯥꯛꯀꯤ ꯄꯦꯟꯗꯕ ꯊꯕꯛ ꯊꯧꯔꯝ ꯈꯨꯗꯤꯡꯃꯛ ꯑꯩꯉꯣꯟꯗ ꯍꯥꯏꯌꯨ ꯑꯩ ꯅꯪꯒꯤ ꯅꯅꯤꯡ ꯊꯨꯡꯍꯟꯒꯅꯤ ꯍꯥꯏꯅ ꯖꯤꯅꯠꯅ ꯃꯁꯛ ꯃꯃꯤꯡ ꯈꯪꯗ꯭ꯔꯕ ꯃꯤꯑꯣꯏ ꯑꯗꯨꯒꯤ ꯀꯣꯜ ꯑꯗꯨꯗ ꯋꯥꯐꯝꯁꯤꯡ ꯑꯗꯨ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗꯒꯤ ꯃꯁꯛ ꯃꯃꯤꯡ ꯈꯪꯗꯕ ꯃꯤꯁꯛ ꯑꯁꯤ ꯑꯇꯩ ꯀꯅꯥꯁꯨ ꯅꯠꯇꯦ ꯗꯤꯕꯤꯌꯥꯅꯤ ꯗꯤꯕꯤꯌꯥꯅ ꯖꯤꯅꯠꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝꯁꯤꯡ ꯑꯗꯨ ꯑꯦꯛꯁꯦꯞ ꯇꯧꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯐꯝꯃꯤꯟꯅꯗꯨꯅ ꯑꯃꯠꯇ ꯑꯣꯏꯅ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯃꯈꯣꯏꯒꯤ ꯅꯨꯡꯉꯥꯏꯅꯗꯕ ꯃꯌꯥꯝ ꯑꯗꯨ ꯐꯣꯡꯗꯣꯛꯅꯁꯤ ꯍꯥꯏꯕ ꯑꯗꯨ ꯑꯃꯅ ꯑꯃ ꯌꯥꯅꯔꯛꯈꯤ ꯃꯗꯨꯗꯒꯤ ꯃꯤꯔꯣꯠ ꯑꯃ ꯑꯣꯏꯔꯤꯕ ꯗꯤꯕꯤꯌꯥꯅ ꯐꯣꯟ ꯑꯗꯨꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯗꯤ ꯑꯩꯈꯣꯏ ꯑꯅꯤ ꯎꯅꯕꯒꯤ ꯃꯐꯝ ꯃꯇꯝ ꯆꯞ ꯆꯥꯕ ꯖꯒꯥ ꯂꯣꯀꯦꯁꯟ ꯑꯗꯨ ꯑꯩꯍꯥꯛ ꯅꯉꯣꯟꯗ ꯍꯥꯏꯔꯛꯀꯦ ꯍꯥꯏꯔꯒ ꯐꯣꯟ ꯑꯗꯨ ꯀꯛꯈꯤꯔꯝꯃꯤ ꯑꯁꯨꯝ ꯇꯧꯅ ꯁꯤꯟ ꯑꯗꯨ ꯀꯠ ꯇꯧꯈ꯭ꯔꯕ ꯃꯇꯨꯡꯗ ꯃꯈꯣꯏ ꯑꯅꯤꯅ ꯊꯥꯅꯈꯤꯕ ꯆꯞ ꯆꯥꯕ ꯂꯣꯀꯦꯁꯟ ꯑꯗꯨꯗ ꯂꯥꯛꯇꯨꯅ ꯗꯤꯕꯤꯌꯥꯅ ꯃꯍꯥꯛꯀꯤ ꯃꯔꯨꯞ ꯇꯟꯕꯤꯕꯨ ꯃꯐꯝ ꯑꯗꯨꯗ ꯊꯥꯗꯣꯛꯑꯝꯃꯤ ꯑꯗꯨꯒ ꯇꯟꯕꯤꯒꯤ ꯃꯍꯨꯠꯇ ꯃꯍꯥꯛꯀꯤ ꯃꯅꯦꯝꯕꯣꯛ ꯑꯣꯏꯔꯤꯕ ꯖꯤꯅꯠꯄꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯐꯥꯗꯨꯅ ꯄꯨꯈꯤꯔꯝꯃꯤ ꯑꯗꯨꯒ ꯑꯇꯣꯞꯄ ꯅꯥꯀꯜ ꯑꯃꯗꯅ ASP ꯇꯦꯖꯁ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯇꯤꯝꯅ ꯃꯍꯥꯛꯀꯤ ꯃꯃꯥ ꯖꯤꯅꯠꯄꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯐꯥꯔꯒ ꯄꯨꯗꯨꯅ ꯆꯠꯀꯗꯧꯕ ꯍꯣꯠꯅꯔꯤꯕ ꯗꯤꯕꯤꯌꯥ ꯑꯗꯨ ꯍꯥꯏꯔꯤꯕ ꯂꯝꯕꯤ ꯑꯁꯤꯗ ꯊꯣꯛꯂꯛꯀꯅꯤ ꯍꯥꯏꯕꯒꯤ ꯑꯁꯥꯗ ꯃꯈꯣꯏꯅ ꯒꯦꯠ ꯑꯗꯨꯗ ꯃꯇꯝ ꯁꯥꯡꯅ ꯉꯥꯏꯗꯨꯅ ꯂꯥꯛꯑꯝꯃꯤ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯍꯥꯟꯅꯗꯒꯤ ꯗꯤꯕꯤꯌꯥ ꯍꯥꯏꯔꯤꯕ ꯃꯤꯁꯛ ꯑꯁꯤꯅ ꯃꯍꯥꯛꯅ ꯂꯥꯛꯀꯗꯧꯕ ꯑꯃꯗꯤ ꯆꯠꯀꯗꯧꯕ ꯂꯝꯕꯤ ꯑꯁꯤ ꯃꯥꯡꯖꯧꯅꯅ ꯍꯥꯟꯅ ꯁꯤꯟꯗꯣꯛꯇꯨꯅ ꯊꯝꯈ꯭ꯔꯕ ꯃꯔꯝꯅ ASP ꯇꯦꯖꯁꯅ ꯉꯥꯏꯗꯨꯅ ꯂꯩꯔꯤꯕ ꯂꯝꯕꯤ ꯑꯗꯨꯒꯤ ꯑꯣꯟꯅ ꯇꯩꯅꯕꯗ ꯃꯍꯥꯛꯅ ꯃꯣꯜ ꯑꯗꯨꯗꯒꯤ ꯅꯥꯟꯊꯣꯛꯇꯨꯅ ꯃꯐꯝ ꯑꯃꯗꯒꯤꯆꯠꯈꯤꯔꯝꯃꯤ ꯃꯗꯨꯗꯒꯤ ASP ꯇꯦꯖꯁꯅ ꯃꯍꯥꯛꯅ ꯉꯥꯏꯔꯤꯕ ꯂꯝꯕꯤ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯃꯥ ꯖꯤꯅꯠꯄꯨ ꯗꯤꯕꯤꯌꯥ ꯍꯥꯏꯔꯤꯕ ꯃꯤꯁꯛ ꯑꯁꯤꯅ ꯄꯨꯗꯨꯅ ꯊꯣꯛꯂꯛꯀꯅꯤ ꯍꯥꯏꯕꯒꯤ ꯑꯁꯥꯗ ꯉꯥꯏꯖꯔꯛꯄ ꯑꯗꯨ ꯃꯇꯝ ꯁꯥꯡꯖꯜꯂꯛꯄ ꯑꯃꯗꯤ ꯊꯣꯛꯂꯛꯃꯟꯗꯕꯗꯒꯤ ꯃꯈꯣꯏ ꯃꯐꯝ ꯑꯗꯨꯗꯒꯤ ꯍꯜꯂꯛꯈꯤ ꯃꯗꯨꯗꯒꯤ ꯁꯤꯟ ꯑꯗꯨ ꯀꯠ ꯇꯧꯔꯒ ꯑꯇꯣꯞꯄ ꯁꯤꯟ ꯑꯃꯗ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯉꯤ ꯃꯗꯨꯗꯤ ꯉꯁꯤ ꯃꯣꯟ ꯑꯁꯤꯗꯒꯤ ꯅꯥꯟꯊꯣꯛꯂꯛꯅꯕ ꯍꯣꯠꯅꯔꯛꯈꯤꯕꯒꯤ ꯆꯞ ꯆꯥꯕ ꯑꯥꯏꯗꯤꯌꯥ ꯑꯁꯤ ASP ꯇꯦꯖꯁꯀꯤ ꯃꯃꯥ ꯖꯤꯅꯠ ꯑꯃꯗꯤ ꯗꯤꯕꯤꯌꯥ ꯃꯈꯣꯏ ꯑꯅꯤꯅ ꯁꯤꯟꯕ ꯑꯆꯧꯕ ꯄ꯭ꯂꯥꯟ ꯑꯃ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ ꯃꯈꯣꯏ ꯑꯅꯤꯅ ꯃꯣꯜ ꯑꯗꯨꯗꯒꯤ ꯅꯥꯟꯊꯣꯛꯇꯨꯅ ꯆꯠꯈ꯭ꯔꯕ ꯃꯇꯨꯡꯗ ꯃꯐꯝ ꯑꯃꯗ ꯖꯤꯅꯠ ꯑꯃꯗꯤ ꯗꯤꯕꯤꯌꯥ ꯐꯝꯃꯤꯟꯅꯔꯒ ꯃꯈꯣꯏ ꯑꯅꯤ ꯋꯥꯔꯤ ꯁꯥꯟꯅꯕꯒꯤ ꯁꯤꯟ ꯑꯃ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯉꯤ ꯍꯥꯏꯔꯤꯕ ꯁꯤꯟ ꯑꯗꯨꯗ ꯗꯤꯕꯤꯌꯥꯅ ꯖꯤꯅꯠꯇ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗꯤ ꯃꯦꯗꯥꯝ ꯑꯩꯅ ꯄꯤꯛꯂꯤꯉꯩ ꯑꯉꯥꯡ ꯑꯣꯏꯔꯤꯕ ꯁꯨꯍꯥꯁ ꯑꯣꯏꯅ ꯂꯩꯔꯤꯉꯩ ꯃꯇꯝꯗ ꯃꯦꯗꯥꯝꯒꯤ ꯄꯥꯎ ꯑꯃ ꯇꯥꯈꯤ ꯃꯗꯨꯗꯤ ꯃꯦꯗꯥꯝ ꯑꯁꯦ ꯀꯥꯔ ꯑꯦꯛꯁꯤꯗꯦꯟꯗ ꯁꯤꯈ꯭ꯔꯦ ꯍꯥꯏꯅ
matamduda aihak asi yamna kapsaki amadi thamoi puba ngamkhide aduga loina matamduda aigi imana su asumna haiki madudi kanagumba masang maming khangdaba nupi ama leikidraga nahakna karigino atu yamna kapibadi haina aigi ima phawba ngaki adumoina mu madam aihakti madam bu aigi asengba aina hek ningjaba aigi asapuna mu madam da leire haibasi khanjabana aina madam bu ishor mangni haina khanjaki haina suhas haibadi divyana jinata wafam sing asi haijarami madam aihakna madam bu ishor mangni haina thajariba asigi achaw maram ama leiki madudi aina pikningai suhas oina leiringai matam maduda aigi babado adugi matik phatte mahakna aigi imada otpiba naibibata natana aingonda chu yamna thina otpa naiba amadi yamna laknaki aduga loina na madam aigi ima amadi aigi jeknabani haina khaliba aigi bababu madamna mafam matam maduda loisanbikhiba ado aigi di achauba pap kokpa amadi sarga khuna lamba phangkhiba nubit ama haibado oiki matam madudagi madam bu aihangna thamoi sengna amadi ishor dongna khanjaki madam matam adudai sahi kaya haukraba matungda aihak ase suhas oina adum leiraki adumoina ma aihak suhas ki wakhalonda leikide madam matamgi matungina chawkhalaba science ki juk ama oirakpa maramna suhas haiba aihak ase divya amagi saklonda lauduna aihakna gender change tawraki madudagi aihak ase aihakki anauba life amada hingduna punsi ase marek mahau thokna hingjabagi asa amada leirakibani amadi madam aihakna bank amada job join tawduna aihakki punsi asi anauba khongchat amada khongdaraki madam aido aigi anauba punsigi anauba lambi amada khongdaduna Mumbai da company amada job phangduna anauba asa amaga loinana thabak karaki amadi Mumbai da aihakna thabak tawna aihakki anauba punsi asigi anauba friend anauba company gi miyoising amadi anauba thabak kaya ama tawrami madam matam adudi khanghaudana aigi best friend amoina tanbi asi aingonda thengnaki aduga loina madam gi file ama aingonda digitalize taw haibagi contract ama aingonda phangki haiba contract ado ehana company gi through da digitalization tawnabagi damak study tawduna honarakpa timing aduda madam jinat nahaki photo ehana uba phangjaki amadi madam gi aronba file kaya adu ehana pajaki asumna madam ehana company gi through da phangliba contract adu digitalization da convert tawnabagi honarakpa study da ehana aigi babagi photo adu madam gi study file asida uba phangki amadi aihakna suhas oina leiringe matamda aigi babana otpa naikhiba amadi aikhoide pikhiba khudongchadaba khudongthiba mayam adu ururaga madamna aihakki babagi punsibu loisanbiduna aikhoibo norok komdagi chingkhatpiduna achauba asa amaga loinana hingbagi mahau khangba lambi asida khongda hanbibagi dama aihakna madambu thamoi sengna amadi madambu ishor mangne hana khanjaki amadi matang aduda aina khangjaki madudi Mrs. Deshpande haibadi jinat haiba nupi asi ngasigi sangsara sida hingduna leiri maha asi car accident da leikide haiba asi aina chapchana khanglaki aduga loina madam gi mating pangbo aina aihakna madam gi family haibadi madam gi ichanupa Tejas amadi mahaki girlfriend Tanbi makhoi ani gi marakta aihakna yamna naknaba mari thamduna yamna close oiraki amadi madam gi mating tawbama ngamdrabasu aihakna Tanbi amadi mahaki mapuroiba Tejas ki dama achaw mating pangduna aihakna Tejas amadi aigi marup Tanbi da pangni mating asina madam gi achaw laman singba ngamba haibadu oijarage haina khankiba maramna ngasigi thokliba thogdo asida aihakna madam gi mating tawkhibani haina Divyana Mrs. Deshpande haibadi jinata pakhumpirami madudagi madam aihakna aigi marup Tanbi ase Tejas haibana hakina sanupa asiga unahalami Tejas amadi Tanbi makhoi ani thamoi chanaba amadi makhoi ani pamnabagi mawong mato aduda makhoi ani yamna thuna luhongki amadi makhoi ani husband and wife oiki aduga aisu aigi marup Tanbi tinarubagdagi Tejas ka asengwa marup ama oina aikhoi yamna naknaba mari mata amagi wakhalonda leiba oiraki madugi matungda aihaksu aigi phanglakliba tolob asigi khara tungchan chaduna aigi best friend ama oiriba Tanbi gi damakta salon ama hangtokpigi haiba asi aihakna chapjungna khanjaraki aduga loina matam kharagi matungdadi aihakna sagatsakiba manglan asa adu phangjaduna aihakna Tanbi gi damakta salon saba matamda achaw mating pangma ngamba haibadu oijaki haina Divyana Mrs. Deshpande haibadi jinata pakhumpirami aduga loina Divyana asumna wa makhasu taraklami madudi madam aihakna company du da thabak tawna aihaksu aigi wakhalon mod ka chanajaba amadi thamoi tinajaba kanaguma miyoy amaga
ꯑꯩꯒꯤ ꯄꯨꯟꯁꯤ ꯑꯁꯤꯒꯤ ꯅꯨꯡꯁꯤ ꯂꯝꯕꯤꯗ ꯈꯣꯡꯗꯥꯖꯔꯛꯈꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯅꯨꯄꯥ ꯑꯗꯨꯒ ꯑꯩꯒ ꯅꯨꯡꯁꯤ ꯂꯝꯕꯤꯗ ꯈꯣꯡꯗꯥꯔꯛꯇꯨꯅ ꯑꯩꯈꯣꯏ ꯑꯅꯤ ꯊꯃꯣꯏ ꯇꯤꯟꯅꯅ ꯌꯥꯝꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯔꯛꯈꯤ꯫ ꯃꯗꯨꯗꯒꯤ ꯃꯇꯝ ꯏꯀꯥꯟ ꯀꯥꯟꯅꯗꯅ ꯑꯩꯁꯨ ꯃꯍꯥꯛꯀ ꯅꯨꯡꯁꯤꯅꯔꯕꯅꯤ ꯑꯃꯗꯤ ꯑꯩꯒꯤ ꯄꯨꯟꯁꯤꯒꯤ ꯑꯔꯣꯟꯕ ꯊꯃꯣꯏꯒꯤ ꯋꯥꯐꯝ ꯃꯌꯥꯝ ꯑꯁꯤ ꯃꯉꯣꯟꯗ ꯐꯣꯡꯗꯣꯛꯂꯒꯦ ꯈꯟꯅ ꯑꯩꯍꯥꯛꯅ ꯅꯨꯄꯥ ꯑꯗꯨꯗ ꯍꯥꯏꯗꯣꯛꯆꯔꯨꯏ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯑꯩꯒꯤ ꯑꯁꯦꯡꯕ ꯄꯨꯟꯁꯤꯒꯤ ꯋꯥꯔꯤ ꯃꯌꯥꯝ ꯑꯗꯨ ꯇꯥꯔꯕ ꯃꯇꯨꯡꯗ ꯅꯨꯄꯥ ꯑꯗꯨꯅ ꯑꯩꯕꯨ ꯌꯥꯝꯅ ꯊꯤꯅ ꯐꯨꯕ ꯆꯩꯕ ꯑꯃꯗꯤ ꯇꯥꯊꯤ ꯇꯑꯣꯏꯅ ꯇꯧꯕꯤꯈꯤ꯫ ꯅꯨꯃꯤꯠ ꯑꯗꯨ ꯑꯩꯍꯥꯛ ꯍꯣꯁꯄꯤꯇꯥꯂꯥꯏꯖ ꯇꯧꯈꯤ ꯑꯃꯗꯤ ꯑꯩꯒꯤ ꯑꯣꯏꯔꯤꯕ ꯐꯤꯚꯝ ꯑꯗꯨꯗ ꯑꯩꯍꯥꯛ ꯏꯁꯥꯅ ꯏꯁꯥꯕꯨ ꯁꯤꯔꯒꯦ ꯐꯥꯎꯕ ꯈꯟꯖꯈꯤ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯃꯇꯥꯡ ꯑꯗꯨꯗ ꯑꯩꯅ ꯃꯦꯗꯥꯝꯒꯤ ꯄꯥꯔꯨꯕ ꯀꯦꯁ ꯑꯗꯨꯒꯤ ꯁ꯭ꯇꯗꯤ ꯃꯌꯥꯝ ꯑꯗꯨꯅ ꯑꯩꯉꯣꯟꯗ ꯊꯧꯅꯥ ꯄꯥꯡꯒꯜ ꯑꯣꯏꯖꯈꯤ ꯑꯃꯗꯤ ꯑꯩꯒꯨꯝꯂꯕ ꯃꯤꯑꯣꯠ ꯃꯤꯅꯩ ꯀꯌꯥ ꯑꯁꯤꯗ ꯆꯩꯊꯦꯡ ꯐꯪꯂꯤꯕ ꯃꯤꯑꯣꯏ ꯀꯌꯥ ꯑꯃ ꯍꯥꯏꯕꯁꯤ ꯃꯁꯥꯅ ꯃꯁꯥ ꯁꯨꯁꯥꯏꯠ ꯇꯧꯗꯨꯅ ꯁꯤꯖꯔꯕꯗꯤ ꯃꯍꯥꯛꯀꯤ ꯑꯁꯦꯡꯕ ꯂꯪꯂꯥꯡꯂꯪꯗꯤ ꯀꯅꯥꯅ ꯄꯨꯊꯣꯛꯄꯤꯒꯅꯤ ꯑꯃꯗꯤ ꯃꯍꯥꯛ ꯑꯁꯤ ꯑꯔꯥꯟꯕ ꯇꯥꯗꯨꯅ ꯉꯁꯤꯒꯤ ꯁꯣꯁꯥꯏꯇꯤ ꯑꯁꯤꯗ ꯃꯃꯤꯡ ꯃꯊꯥ ꯐꯥꯎꯕ ꯃꯤꯅ ꯃꯁꯛ ꯈꯪꯕꯤꯔꯣꯏ ꯍꯥꯏꯕꯁꯤ ꯈꯪꯂꯛꯄꯗꯒꯤ ꯑꯩꯍꯥꯛꯅ ꯑꯩꯒꯤ ꯁꯤꯅꯤꯡꯂꯕ ꯋꯥꯈꯜꯂꯣꯟ ꯑꯗꯨ ꯐꯥꯎꯕ ꯑꯩꯍꯥꯛꯅ ꯈꯥꯡꯗꯨꯅ ꯃꯦꯗꯥꯝꯒꯤ ꯀꯦꯁ ꯑꯗꯨ ꯁ꯭ꯇꯗꯤ ꯇꯧꯔꯨꯕꯗꯒꯤ ꯑꯩꯉꯣꯟꯗ ꯊꯧꯅꯥ ꯄꯥꯡꯒꯜ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ꯫ ꯑꯗꯨꯒ ꯂꯣꯏꯅꯅ ꯑꯩꯒꯤ ꯐꯠꯈꯤꯗ꯭ꯔꯕ ꯕꯕꯥ ꯑꯗꯨ ꯐꯥꯎꯕ ꯃꯦꯗꯥꯝꯅ ꯉꯁꯤꯒꯤ ꯁꯪꯁꯥꯔ ꯑꯁꯤꯗ ꯑꯁꯦꯡꯕ ꯑꯆꯨꯝꯕ ꯀꯔꯤꯅꯣ ꯍꯥꯏꯕꯗꯨ ꯃꯁꯛ ꯈꯪꯍꯟꯗꯨꯅ ꯃꯍꯥꯛꯄꯨ ꯁꯪꯁꯥꯔ ꯑꯁꯤꯗꯒꯤ ꯂꯥꯟꯕꯤꯈꯤꯕ ꯃꯔꯝ ꯃꯌꯥꯝ ꯑꯗꯨ ꯂꯩꯕ ꯃꯔꯝꯅ ꯑꯩꯍꯥꯛ ꯃꯤꯑꯣꯏꯕ ꯑꯃ ꯑꯣꯏꯅ ꯍꯤꯡꯗꯕ ꯌꯥꯗꯦ꯫ ꯑꯁꯦꯡꯕꯒꯤꯗꯃꯛ ꯑꯩꯍꯥꯛꯅ ꯑꯆꯨꯝꯕ ꯊꯕꯛ ꯀꯌꯥ ꯑꯃ ꯇꯧꯈꯤꯒꯅꯤ ꯍꯥꯏꯅ ꯉꯁꯤ ꯐꯥꯎꯕ ꯑꯩꯍꯥꯛꯅ ꯃꯦꯗꯥꯝꯒꯤ ꯃꯇꯦꯡꯗꯒꯤ ꯍꯤꯡꯗꯨꯅ ꯑꯃꯗꯤ ꯃꯤꯑꯣꯏꯕ ꯑꯃ ꯑꯣꯏꯅ ꯈꯥꯡꯗꯨꯅ ꯂꯥꯛꯄ ꯉꯝꯂꯤꯕꯅꯤ ꯍꯥꯏꯅ ꯌꯥꯝꯅ ꯄꯨꯛꯅꯤꯡ ꯁꯣꯟꯊꯅ ꯑꯃꯗꯤ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯋꯥꯔꯤ ꯄꯨꯝꯕ ꯑꯗꯨ ꯃꯤꯁꯦꯁ ꯗꯦꯁꯄꯥꯟꯗꯦ ꯍꯥꯏꯕꯗꯤ ꯖꯤꯅꯠꯇ ꯗꯤꯕ꯭ꯌꯥꯅ ꯋꯥꯔꯤ ꯄꯨꯝꯕ ꯂꯤꯔꯝꯃꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯗꯤꯕ꯭ꯌꯥꯅ ꯑꯁꯨꯝꯅꯁꯨ ꯋꯥꯔꯤ ꯃꯈꯥ ꯇꯥꯔꯛꯈꯤ ꯃꯗꯨꯗꯤ ꯃꯦꯗꯥꯝ ꯑꯩꯍꯥꯛ ꯃꯇꯝ ꯃꯥꯡꯍꯟꯗꯅ ꯑꯩꯒꯤ ꯇꯧꯒꯗꯕ ꯊꯕꯛꯇ ꯃꯥꯏ ꯑꯣꯟꯁꯤꯟꯗꯨꯅ ꯅꯨꯡꯊꯤꯟꯒꯤ ꯃꯇꯝꯗꯅ ꯑꯩꯍꯥꯛꯅ ꯗꯤꯕ꯭ꯌꯥ ꯑꯗꯨꯒ ꯅꯨꯡꯗꯥꯡꯒꯤ ꯃꯇꯝꯗ ꯁꯤꯐꯥꯂꯤ ꯑꯣꯜꯂꯒ ꯉꯁꯤꯒꯤ ꯁꯪꯁꯥꯔ ꯑꯁꯤꯗ ꯇꯧꯔꯤꯕ ꯑꯔꯣꯟꯕ ꯐꯠꯇꯕ ꯊꯕꯛ ꯀꯌꯥ ꯑꯃꯗ ꯆꯦꯟꯅꯔꯤꯕ ꯃꯤꯑꯣꯏ ꯀꯌꯥ ꯑꯁꯤꯕꯨ ꯑꯩꯍꯥꯛꯅ ꯇꯞꯅ ꯑꯃꯃꯝꯇ ꯑꯣꯏꯅ ꯃꯈꯣꯏꯕꯨ ꯉꯁꯤꯒꯤ ꯁꯪꯁꯥꯔ ꯑꯁꯤꯗꯒꯤ ꯍꯥꯠꯄ ꯍꯧꯔꯛꯈꯤ ꯍꯥꯏꯅ ꯗꯤꯕ꯭ꯌꯥꯅ ꯃꯤꯁꯦꯁ ꯗꯦꯁꯄꯥꯟꯗꯦ ꯍꯥꯏꯕꯗꯤ ꯖꯤꯅꯠꯇ ꯋꯥꯔꯤ ꯄꯨꯝꯕ ꯂꯤꯔꯝꯃꯤ꯫ ꯑꯁꯨꯝ ꯇꯧꯅ ꯃꯈꯣꯏ ꯑꯅꯤ ꯑꯃꯅ ꯑꯃꯒꯤ ꯑꯋꯥ ꯅꯨꯡꯉꯥꯏꯒꯤ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯤꯉꯩ ꯇꯥꯏꯃꯤꯡ ꯑꯗꯨꯗ ASP ꯇꯦꯖꯁꯅ ꯃꯍꯥꯛꯀꯤ ꯇꯤꯝꯒ ꯂꯣꯏꯅꯅ ꯖꯤꯅꯠ ꯑꯃꯗꯤ ꯗꯤꯕ꯭ꯌꯥ ꯃꯈꯣꯏ ꯑꯅꯤꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨ ꯌꯧꯁꯤꯜꯂꯛꯈꯤ꯫ ꯑꯁꯨꯝꯅ ASP ꯇꯦꯖꯁ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯇꯤꯝꯅ ꯗꯤꯕ꯭ꯌꯥ ꯑꯃꯗꯤ ꯖꯤꯅꯠꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨ ꯌꯧꯔꯛꯇ꯭ꯔꯤꯉꯩꯒꯤ ꯃꯃꯥꯡꯗ ꯖꯤꯅꯠ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯗꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯌꯥꯝꯅ ꯍꯩꯁꯤꯡꯅ ꯅꯥꯟꯊꯣꯛꯇꯨꯅ ꯃꯍꯥꯛꯀꯤ ꯐꯥꯔꯝ ꯍꯥꯎꯁ ꯇꯝꯅ ꯂꯥꯛꯈꯤ꯫ ꯑꯗꯨꯒ ꯗꯤꯕ꯭ꯌꯥꯕꯨꯅ ASP ꯇꯦꯖꯁ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯇꯤꯝꯅ ꯐꯥꯔꯕ ꯃꯇꯨꯡꯗ ꯃꯍꯥꯛ ꯍꯣꯁꯄꯤꯇꯥꯂꯥꯏꯖ ꯇꯧꯔꯕ ꯃꯇꯨꯡꯗ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯃꯃꯥ ꯑꯣꯏꯔꯤꯕ ꯖꯤꯅꯠꯀꯤ ꯃꯔꯝꯗ ꯀꯔꯝꯕ ꯑꯔꯣꯟꯕ ꯋꯥꯈꯜꯂꯣꯟ ꯀꯌꯥ ꯑꯃ ꯅꯈꯣꯏ ꯑꯅꯤꯅ ꯂꯣꯠꯁꯤꯟꯗꯨꯅ ꯊꯝꯂꯤꯕꯅꯣ? ꯅꯍꯥꯛ ꯑꯩꯉꯣꯟꯗ ꯁꯦꯡꯅ ꯍꯥꯏꯔꯛꯎ꯫ ꯅꯍꯥꯛꯅ ꯑꯩꯒꯤ ꯑꯁꯦꯡꯕ ꯃꯔꯨꯞ ꯑꯃ ꯑꯣꯏꯔꯕꯗꯤ ꯑꯩꯒꯤ ꯏꯃꯥ ꯑꯣꯏꯔꯤꯕ ꯖꯤꯅꯠꯅ ꯃꯍꯥꯛꯅ ꯀꯔꯝꯕ ꯑꯔꯣꯟꯕ ꯊꯕꯛ ꯆꯠꯂꯤꯕꯒꯦ ꯑꯩꯉꯣꯟꯗ ꯁꯦꯡꯅ ꯍꯥꯏꯌꯨ ꯍꯥꯏꯅ ASP ꯇꯦꯖꯁꯅ ꯃꯍꯥꯛꯀꯤ ꯃꯔꯨꯞ ꯑꯃ ꯑꯣꯏꯔꯤꯕ ꯗꯤꯕ꯭ꯌꯥꯗ ꯋꯥꯍꯪ ꯄꯥꯎꯍꯪ ꯀꯌꯥ ꯑꯃ ꯆꯠꯊꯔꯝꯃꯤ꯫ ꯑꯗꯨꯒ ꯑꯇꯣꯞꯄ ꯅꯥꯀꯜ ꯑꯃꯒꯤ ꯁꯤꯟꯗꯅ ꯖꯤꯅꯠ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯁꯤꯅ ꯃꯍꯥꯛꯀꯤ ꯑꯁꯦꯡꯕ ꯃꯌꯨꯝꯗ ꯂꯥꯛꯇꯨꯅ ꯆꯪꯂꯛꯄꯒꯤ ꯁꯤꯟ ꯑꯃ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯉꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯖꯤꯅꯠꯅ ꯃꯍꯥꯛꯀꯤ ꯃꯌꯨꯝꯗ ꯂꯥꯛꯄꯒꯤ ꯁꯤꯟ ꯑꯁꯤꯗ ꯑꯩꯈꯣꯏꯗ ꯐ꯭ꯂꯥꯁꯕꯦꯛ ꯑꯃ ꯎꯍꯜꯂꯛꯏ ꯃꯗꯨꯗꯤ ꯖꯤꯅꯠꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯐꯠꯈꯤꯗ꯭ꯔꯕ ꯃꯄꯥ ꯑꯁꯤꯅ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤ ꯖꯤꯅꯠꯇ ꯃꯤꯑꯣꯏꯕ ꯑꯃ ꯑꯣꯏꯅ ꯆꯠꯍꯩꯗꯕ ꯂꯤꯆꯠ ꯁꯥꯒꯤ ꯂꯤꯆꯠ ꯆꯠꯀꯗꯕ ꯊꯕꯛ ꯊꯧꯔꯝ ꯀꯌꯥ ꯑꯃ ꯇꯧꯈꯤꯕꯒꯤ ꯁꯤꯟ ꯑꯃ ꯑꯩꯈꯣꯏꯗ ꯎꯍꯜꯂꯛꯏ꯫ ꯑꯁꯨꯝ ꯇꯧꯅ ꯅꯨꯃꯤꯠ ꯀꯌꯥꯅꯤ ꯖꯤꯅꯠꯀꯤ ꯃꯄꯥꯅ ꯖꯤꯅꯠꯇ ꯑꯔꯥꯟꯕ ꯊꯕꯛ ꯊꯧꯔꯝ ꯀꯌꯥ ꯑꯃ ꯇꯧꯔꯤꯕ ꯑꯗꯨ ꯅꯣꯡꯃꯗꯤ ꯏꯈꯪ ꯈꯪꯍꯧꯗꯅ ꯖꯤꯅꯠꯀꯤ ꯃꯃꯥꯅ ꯇꯧꯔꯤꯕ ꯑꯔꯣꯟꯕ ꯊꯕꯛ ꯃꯌꯥꯝ ꯑꯗꯨ ꯐꯥꯔꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯅꯨꯃꯤꯠ ꯑꯗꯨꯗ ꯖꯤꯅꯠꯀꯤ ꯃꯃꯥꯅ ꯃꯍꯥꯛꯀꯤ ꯃꯄꯥꯕꯨꯡꯗ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤꯗ ꯆꯠꯂꯣꯏꯗꯕ ꯊꯕꯛ ꯀꯌꯥ ꯑꯃ ꯆꯠꯂꯤꯕ ꯑꯗꯨ ꯇꯧꯍꯩꯗꯕ ꯑꯃꯗꯤ ꯃꯤꯑꯣꯏꯕ ꯑꯃ ꯑꯣꯏꯅ ꯄꯣꯛꯂꯒ ꯁꯥꯒꯤ ꯂꯤꯆꯠ ꯆꯠꯂꯤꯕ ꯀꯔꯤꯒꯤꯅꯣ ꯍꯥꯏꯅ ꯊꯤꯅ ꯉꯥꯡꯕ ꯆꯩꯕ ꯇꯧꯔꯝꯃꯤ꯫ ꯃꯇꯥꯡ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯄꯥꯅ ꯃꯍꯥꯛꯀꯤ ꯃꯃꯥ ꯑꯗꯨꯕꯨ ꯖꯤꯅꯠꯀꯤ ꯃꯃꯥꯡꯃꯛꯇꯗ ꯃꯤꯅꯨꯡꯁꯤ ꯂꯩꯇꯅ ꯍꯥꯠꯇꯣꯛꯈꯤꯔꯝꯃꯤ꯫ ꯑꯁꯤꯒꯨꯝꯕ ꯇꯧꯍꯩꯗꯕ ꯃꯤꯑꯣꯏꯕ ꯑꯃ ꯑꯣꯏꯅ ꯄꯣꯛꯂꯒ ꯁꯥꯒꯤ ꯂꯤꯆꯠ ꯆꯠꯄ ꯃꯍꯥꯛꯀꯤ ꯃꯄꯥꯕꯨꯡ ꯑꯗꯨ ꯉꯁꯤꯗꯤ ꯑꯔꯣꯏꯕ ꯑꯣꯏꯅ ꯍꯥꯠꯂꯒꯦ ꯍꯥꯏꯅ ꯖꯤꯅꯠꯅ ꯃꯍꯥꯛꯅ ꯄꯣꯔꯛꯂꯤꯕ ꯊꯧꯔꯤ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯃꯄꯥ ꯑꯗꯨꯕꯨ ꯊꯧꯔꯤꯅ ꯂꯥꯛꯍꯠꯇꯨꯅ ꯍꯥꯠꯇꯣꯛꯂꯒꯦ ꯍꯥꯏꯅ ꯀꯟꯅ ꯍꯣꯠꯅꯔꯝꯃꯤ꯫ ꯃꯇꯥꯡ ꯑꯗꯨꯗ ꯏꯈꯪ ꯈꯪꯍꯧꯗꯅ ASP ꯇꯦꯖꯁꯅ ꯃꯍꯥꯛꯀꯤ ꯃꯌꯨꯝ ꯑꯗꯨꯗ ꯌꯧꯁꯤꯜꯂꯛꯇꯨꯅ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯃꯍꯥꯛꯅ ꯅꯍꯥꯟꯈꯩꯗꯤ ꯃꯍꯥꯛꯀꯤ ꯃꯃꯥ ꯖꯤꯅꯠꯇ ꯆꯤꯡꯅꯗꯨꯅ ꯃꯉꯣꯟꯗ ꯅꯣꯡꯃꯩꯅ ꯐꯥꯎꯕ ꯀꯥꯞꯇꯨꯅ ꯍꯥꯠꯂꯒꯦ ꯍꯥꯏꯅ ꯇꯧꯈꯤꯕ ꯑꯗꯨ ꯉꯁꯤꯗꯤ ASP ꯇꯦꯖꯁꯅ ꯃꯍꯥꯛꯀꯤ ꯃꯃꯥ ꯖꯤꯅꯠꯇ ꯅꯣꯡꯃꯩ ꯐꯥꯎꯕ ꯊꯥꯡꯒꯠꯇꯨꯅ ꯌꯦꯡꯗꯨꯅ ꯂꯩꯈꯤ ꯑꯃꯗꯤ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯑꯗꯨꯗ ꯖꯤꯅꯠꯁꯨ ꯃꯍꯥꯛꯀꯤ ꯃꯆꯥꯒꯤ ꯃꯃꯥꯡꯃꯛꯇꯗ ꯑꯁꯤꯒꯨꯝꯕ ꯊꯕꯛ ꯑꯁꯤ ꯇꯧꯕꯗꯤ ꯐꯖꯗꯦ ꯈꯟꯗꯨꯅ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯃꯄꯥ ꯏꯕꯨꯡ ꯑꯗꯨ ꯍꯥꯠꯀꯦ ꯇꯧꯔꯝꯕꯗꯒꯤ ꯃꯍꯥꯛꯅ ꯊꯥꯗꯣꯛꯂꯝꯃꯤ꯫ ꯃꯗꯨꯗꯒꯤ ASP ꯇꯦꯖꯁꯅ ꯅꯣꯡꯃꯩ ꯑꯗꯨ ꯁꯠꯂꯒ
mahaki mabubok aduna nongmaina kaptuna hatke honarami matang aduda Jinatna mahaki machanupa ASP Tejas pu themjanduna asumna haijarami madudi ibungo nahak asigumba phattaba thaba asida khong thangjenganu nahaki pukchen senglaba amadi achumma chachariba nahaki laibasina phatkidraba asigumba sagi wakhon chenba maha asida nahaki phajarba mingchat ado lekha ta haningde aduna nahak asigumba thaba asida yawruno haina Jinatna mahaki macha adubu chena konsanjaraga mahakpu khamjanbirami madudagi Jinat ki mapa haibadi ASP Tejas ki na mabubo adu ikai khangbadagi mahak mafam adudagi chentholaga thongna odudagi chongthaduna mahak masa matanda suicide tawduna sijakhirami asum tawna sinadu kat tawkhraba matungda ASP Tejas na mahaki mamana farm house aduda leiba adudagi police commissioner Arun Khatri dagi permission lawraba matungda haukraba thawdo wathok mayam adugi asengba langlangjing adu khanglabadagi ASP Tejas na mahaki mama adubu makogi police department gi jail aduda amuk hanna thamnabagi dama makoi ani Scorpio gari amada tongduna makoi farm house adudagi tholaklami asum tawna makoi mama macha anina yamna harau nungaina lambida sum lakpagi mikupta ikhang khangaudana Jinat hariba mama asina mangonda yawriba nongoi adu satoktuna mahaki machanupada aim tawromlaga mahak mafam adudagi haibadi machanupana tonglagliba gari adugi nathoktuna chenkhirami aduga loina ASP Tejas amadi mahaki teamna mahaki mama Jinatna nathokhtuna chenkhriba aduda makoigi team aduna mahaki mama Jinatna nathokhtuna chenkhriba adu karigumba amata upai leitana phaba ngamhaude aduga atopa nakangi sinamada aroibo oina Mrs Deshpande haibadi Jinatna passenger mayam tongba bus amada tongduna mahaki maithongda serial killer haibadi mirotpa amo oina leiragasu mahaki maithongda serial killer amagi sakphamdi uhanda maithongda momonolaga film asigi aroiba sinoiki aduga loina aihakna lijariba movie asigi wari asina film asigi aroiba season oidri makha taba season mayam ngaiminasi amadi lakadoriba season asida Mrs Deshpande haibadi Jinat asi movie asigi asengba killer si mahakna oiribara natraga atopa kanana oiribano haibadu mathangi season da khangminarasi mayamgi mafamda aihakna karigumba wafam amatang request tawjari madudi aihakna lijariba movie asigi explanation asida mayamna gyan tadaba leibirabasu mathangi season asi mayam soidana ngaibiramu mathangi season dadi mayamna gyan tadriba mayam adu aihakna soidana gyan tanabagi damakta explanation tawjarake aigi nungsijaraba subscriber mayamna aikoigi channel asibu mayamna nungsibiduna like comment share amamtang tawbiramduna aina mathangi wari libada hena pungning asa amadi wakhan chawthokchabaga loinana wari liba ngamjanabagi damakta mayamge mafamda nungnungna nisingjari thank you